ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯂꯣꯏꯁꯟꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯌꯣꯜ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯑꯩꯈꯣꯏ ꯏꯚꯦꯟꯠ ꯑꯣꯟꯂꯥꯏꯟ ꯏꯚꯦꯟꯠꯀꯤ ꯉꯁꯤ ꯂꯣꯏꯁꯟꯕ ꯅꯨꯃꯤꯠꯅꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯑꯍꯥꯟꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯇꯣ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯖꯥ ꯃꯌꯥꯝꯕꯨꯁꯨ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯚꯦꯟꯠ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯏꯚꯦꯟꯠ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯂꯩꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯦꯝꯆꯧꯕꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃꯁꯨꯡ ꯑꯣꯖꯥ ꯔꯥꯖꯃꯅꯤ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯑꯁꯥꯝꯗꯒꯤ ꯑꯣꯖꯥ ꯇꯥꯍꯤ ꯁꯥꯖꯕꯝꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯂꯩꯕꯤꯔꯦ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯕꯤꯔꯛꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯇꯤꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯕꯦꯛ ꯁ꯭ꯇꯦꯖꯇ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯣꯏꯅ ꯂꯩꯕꯤꯔꯤ ꯑꯩꯈꯣꯏ ꯁꯦꯔꯥꯝ ꯔꯤꯄꯣꯟ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯗꯤꯇꯔ ꯑꯃꯁꯨꯡ ꯅꯅꯥꯆꯥ ꯍꯃꯣꯝꯁꯨ ꯂꯩ ꯃꯥ ꯅ꯭ꯌꯨꯌꯣꯔꯛꯇꯒꯤꯅꯤ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯇꯤꯝꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯁꯣꯡꯀꯣꯔ ꯅꯝꯕꯝ ꯁꯣꯡꯀꯣꯔ ꯑꯗꯨꯗꯒꯤꯗꯤ ꯅ꯭ꯌꯨꯌꯣꯔꯛꯀꯤ ꯑꯣꯄꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯄꯨ ꯃꯨꯇꯨꯝ ꯑꯣꯄꯨ ꯃꯍꯥꯛꯁꯨ ꯂꯩꯔꯤ ꯁꯣ ꯑꯁꯤ ꯃꯊꯪ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯆꯠꯊꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯨꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯣꯏꯗꯣꯛꯄ ꯍꯤꯔꯝ ꯑꯃꯗ ꯅꯩꯅꯖꯕ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯟꯅ ꯆꯍꯤ ꯑꯃ ꯐꯥꯅ ꯆꯪꯁꯤꯜꯂꯛꯄ ꯊꯧꯔꯝ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯄ ꯊꯧꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯈꯟꯅ ꯅꯩꯅꯖꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥꯗ ꯐꯦꯁꯕꯨꯛꯇꯕꯨ ꯑꯣꯏꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯌꯨꯇ꯭ꯌꯨꯕꯇ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯁꯨ ꯄꯦꯖ ꯑꯗꯨꯗꯒꯤꯗꯤ ꯕ꯭ꯂꯣꯛ ꯋꯦꯕꯁꯥꯏꯠ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯅ ꯑꯩꯈꯣꯏ ꯂꯣꯟ ꯅꯥꯠ ꯑꯗꯨꯗꯒꯤꯗꯤ ꯀꯜꯆꯔ ꯏꯇꯤꯍꯥꯁꯀꯤ ꯃꯔꯝꯗ ꯅꯩꯅꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯅꯆꯤꯡꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯍꯥꯏꯒꯗ꯭ꯔꯥ ꯃꯩꯇꯩꯂꯣꯟꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯁꯤꯒꯨꯝꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜꯒꯤ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯖꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯍꯥꯟꯅꯗꯤ ꯃꯅꯤꯄꯨꯔ ꯈꯛꯇꯪꯒꯤ ꯎꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣই ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯕꯨ ꯑꯣꯏꯔꯣ ꯑꯁꯥꯝꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯃꯁꯨꯡ ꯃꯄꯥꯟ ꯂꯝꯗ ꯍꯥꯏꯗꯤ ꯑꯃꯦꯔꯤꯀꯥꯗ ꯀꯅꯥꯗꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯎꯖꯕ ꯐꯪꯉꯦ ꯑꯁꯤ ꯀꯌꯥ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯈꯟꯅ ꯅꯩꯅꯒꯅꯤ ꯏꯆꯝ ꯆꯝꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜ ꯈꯛꯇꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯄ꯭ꯔꯦꯖꯦꯟꯁ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯗꯤꯌꯥ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤꯕꯨ ꯀꯃꯥꯏꯅ ꯍꯤꯡꯍꯟꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯍꯟꯕ ꯌꯥꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯨꯝ ꯈꯟꯅ ꯅꯩꯅꯖꯒꯅꯤ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯏꯕꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯉꯥꯡ ꯀꯩꯅꯣ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ ꯑꯗꯨꯒ ꯂꯦꯡꯕꯤꯔꯛꯏꯕ ꯑꯣꯖꯥ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯅꯣꯂꯨꯛꯆꯅ ꯅꯤꯡꯁꯤꯡꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯀꯛꯄ ꯃꯇꯝ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯤꯅꯤꯠ 15 15 ꯑꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯕꯤꯅꯕ ꯁꯨꯝ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁꯨꯝ ꯃꯊꯪ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯁꯨꯝ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯁꯤꯗ ꯂꯦꯡꯁꯟꯕꯤꯅ ꯂꯩꯔꯦ ꯑꯣꯖꯥ ꯔꯥꯖꯃꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯥꯖꯃꯅꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪꯁꯨ ꯅꯤꯡꯁꯤꯡꯕꯤꯕ ꯑꯗꯨꯒ ꯑꯣꯖꯥ ꯔꯥꯖꯃꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯨ ꯊꯥꯡꯒꯠꯆꯈ꯭ꯔꯦ
ꯀꯦꯂꯦꯟꯗꯔ ꯃꯅꯤꯄꯨꯔꯤ ꯀꯦꯂꯦꯟꯗꯔ ꯍꯥꯏꯒꯗ꯭ꯔꯥ ꯃꯩꯇꯩ ꯀꯦꯂꯦꯟꯗꯔꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯗꯁꯨ ꯁꯨꯝ ꯂꯩꯖꯕꯅꯤ ꯀꯩꯅꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ म्यूजियम की माइकꯩꯗꯒꯤ ꯑꯣꯖꯥꯒꯤ म्यूजियम की माइकꯩꯒꯤ ꯑꯣꯖꯥꯒꯤ म्यूजियमꯗꯨꯁꯨ ꯈꯖꯤꯛꯇꯪ ꯄꯟꯕꯤꯔꯝꯃꯨ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯚꯤꯋꯥꯔ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯖꯍꯧꯅꯕ ꯑꯗꯨꯒ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯊꯪꯗ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯖꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯇꯪ ꯑꯩꯈꯣꯏ ꯀꯣꯟ ꯃꯊꯪꯗꯁꯨ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨ ꯁꯨꯝ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯑꯩꯈꯣꯏ ꯈꯣꯡꯆꯠ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜ ꯀꯩꯅꯣꯁꯤꯗ ꯑꯣꯖꯥ ꯀꯔꯝ ꯀꯩꯅꯣ ꯈꯟꯕꯤꯕ ꯑꯗꯨꯒꯤꯗꯨ ꯈꯖꯤꯛꯇꯪ ꯅꯤꯡꯍꯟꯕꯤꯌꯨ ꯑꯣꯖꯥ ꯔꯥꯁꯃꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯨꯟꯕꯤꯔꯤꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛ ꯑꯣꯖꯥ ꯃꯤꯡꯆꯧꯒꯤ ꯔꯣꯝꯒꯤ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠ ꯑꯣꯖꯥ ꯇꯥꯍꯤꯔ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯖꯥ ꯑꯃꯝ ꯄ꯭ꯔꯃꯣꯗ ꯂꯣꯏꯅꯅ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅ ꯃꯤꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯕꯔꯥꯛ ꯚꯦꯂꯤꯗꯒꯤ ꯕꯔꯥꯛ ꯚꯦꯂꯤꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝꯅꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯀꯁꯥꯔ ꯀꯔꯤꯝꯅꯒꯔ ꯍꯥꯏꯂꯥꯀꯥꯟꯗꯤ ꯍꯥꯟꯅꯗꯤ ꯀꯁꯥꯔꯒ ꯈꯪꯉꯝꯕ ꯍꯧꯖꯤꯛꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯅꯈ꯭ꯔꯕ ꯀꯁꯥꯔꯗꯒꯤꯅꯤ ꯀꯁꯥꯔꯒꯤ ꯃꯅꯨꯡꯗꯁꯨ ꯑꯃꯨꯛꯀ ꯕꯣꯟ ꯇꯔꯥꯄꯨꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯩꯇꯩ ꯄꯨꯡꯅ ꯄꯨꯂꯞ ꯑꯣꯏꯅ ꯃꯩꯇꯩꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯂꯞ ꯑꯣꯏꯅ ꯇꯥꯕ ꯍꯥꯏꯕꯗꯤ ꯀꯤꯂꯣꯃꯤꯇꯔ 7-9 ꯃꯩꯇꯩ ꯉꯥꯛꯇ ꯑꯣꯏꯅ ꯇꯥꯕ ꯑꯇꯣꯞꯄ ꯃꯤ ꯏꯇꯣꯞ ꯌꯥꯎꯗꯅ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯒꯤꯅꯤ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏ ꯇꯥꯎꯟꯗꯒꯤꯗꯤ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯂꯩꯕꯅꯤ ꯑꯩꯒꯤ ꯈꯤꯇꯪ ꯃꯃꯥꯡꯁꯦ ꯍꯥꯏꯖꯔꯝꯒꯦ ꯑꯩ ꯆꯍꯤ 24-25 ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯖꯔꯝꯃꯤ ꯍꯦꯛ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯕꯒ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯖꯔꯛꯄꯅꯤ ꯖꯣꯟꯁꯇꯣꯟꯗ ꯃꯊꯪ ꯇꯝꯃꯛꯑꯒ ꯇꯣꯉꯥꯟꯕ ꯁꯪꯁꯊꯥ ꯏꯁꯩ ꯖꯒꯣꯏꯒꯤ ꯁꯪꯁꯊꯥ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯛꯏ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯔꯇꯟꯒꯤ ꯀꯣꯔꯁ ꯑꯗꯒꯤ ꯁꯣꯝꯗ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯟꯊꯣꯏꯕꯤ ꯅꯥꯏꯇ ꯃꯟꯗꯤꯔꯁꯤꯒ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯦꯝꯆꯧꯕꯤꯁꯨ ꯂꯩ ꯄꯤꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯔꯥꯝꯕꯝ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣꯁꯦ ꯑꯩ ꯌꯥꯝ ꯅꯛꯁꯟꯅ ꯇꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯖꯩ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯍꯥꯏꯐꯦꯠ ꯑꯩ MA ꯂꯣꯏꯔꯦ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ MAꯗꯤ ꯂꯣꯏꯔꯕꯅꯦ ꯑꯗꯣ ꯈꯔ ꯅꯛꯁꯟꯅ ꯑꯩꯈꯣꯏ ꯄꯟꯊꯣꯏꯕꯤ ꯅꯥꯏꯇ ꯃꯟꯗꯤꯔꯅ ꯇꯣꯉꯥꯟꯕ ꯂꯤꯂꯥ ꯈꯔ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯏ ꯃꯇꯥꯡꯗ ꯈꯔ ꯅꯛꯁꯟꯅꯈꯤ ꯑꯩꯈꯣꯏꯅ ꯃꯣꯗꯦꯔꯦꯇꯔꯒ ꯑꯣꯏꯍꯟꯗꯅ ꯌꯥꯝ ꯀꯟꯅ ꯇꯧꯈꯤ ꯌꯥꯝ ꯑꯆꯪꯕ ꯊꯧꯃꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯄꯟꯊꯣꯏꯕꯤ ꯅꯥꯏꯇ ꯃꯟꯗꯤꯔꯗꯁꯨ ꯂꯩꯖꯔꯝꯕꯅꯤ ꯁꯝꯅ ꯂꯥꯏꯕꯛ ꯐꯗꯅ ꯑꯩ 2006ꯇ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯕꯛ ꯐꯪꯕꯗꯒꯤꯗꯤ ꯑꯁꯣꯝꯗ ꯍꯜꯂꯛꯆꯔꯦ ꯇꯁꯦꯡꯅ ꯕꯔꯥꯛ ꯚꯦꯂꯤ ꯁꯤꯗ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯅꯁꯨ ꯇꯥꯛꯄꯤꯔꯤꯕ म्यूजियमꯒꯤ ꯃꯇꯥꯡꯁꯤ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯣ ꯍꯥꯏꯕꯗ ꯕꯔꯥꯛ ꯚꯦꯂꯤꯁꯤꯗ ꯃꯅꯤꯄꯨꯔꯗꯗꯤ ꯄꯤꯛꯑꯒꯁꯨ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ म्यूजियमꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯉꯩ ꯂꯩ ꯃꯅꯤꯄꯨꯔꯗ आर्ट म्यूजियम खंदे पोट्री म्यूजियम खंदे ओजा बहादुर की मुटवा म्यूजियम हाइना अंद्रोदा लैरिबा ओगेदी ओजा मयानमम गोरचंद्र की कक्चिंग लैरिबा म्यूजियम सी यामना मरांग कायना लै एनी कनो से आर्ट एंड कल्चर की लम सिगदी मणिपुर से अमु अखोइना अमु हाइरुदना कानादे अदुकी मते आई मैतै अमोइना चाउथोकचै आई थागतजबा नते असेंबदुने हाइजरिसे sei jagoi sana khonaba lai sudasu dungai khumang chausalliba akoise laibak thibadi misingda jenguragadi akoi hainingai leitana aduki matik laibak thiningai oirabani meiteise even manipuri wafam tokro kasargi wafam tokro tripura wafam tokro tasengna meitei haibase aduki matik noma gi masingse percentage ta aduki matik mising litharabani asima leijare अरे बराक म्यूजियम से क्रमाइन तौन लिंखथिगे हाइबदा 1995 सिदा इना अखोइगी तामो रतन अखोइ अंगांग ओइदि BA पास तौबता ngairi BA पास तौबे रिजल्ट लौदोइद्रि अखोइगी कनो तौबा मतम सि आई परीक्षा थारमागा निचली तामो रतन पुबी सुम नुंसीदना पुबनी याई अखोइना पुंग इसै जगोइ पुन्ना तौरपने अखोइना आई कसारगिनी गाइबदो हेना नुंसीबम फाउबिदना जापान दा था अहम पुबी था अहम पुरकपसे अखोइ तामो रतन असोम हासेगावा हाइदना नुपा अमगा
ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯕꯅꯦ ꯃꯁꯤꯅ ꯊꯋꯥꯏ ꯌꯥꯎꯔꯝꯃꯤꯁꯦ ꯃ꯭ꯌꯨꯖꯤꯌꯝꯁꯤꯒ ꯊꯋꯥꯏ ꯌꯥꯎꯗꯅ ꯂꯩꯔꯝꯕ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯃꯥꯅ ꯃꯤꯊꯤꯂꯥ ꯃ꯭ꯌꯨꯖꯤꯌꯝ ꯑꯩꯈꯣꯏ ꯕꯤꯍꯥꯔꯒꯤ ꯃꯤꯊꯤꯂꯥꯁꯤꯒꯤ ꯃꯔꯝꯅ ꯃꯥꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯊꯝꯃꯤ ꯃꯤꯊꯤꯂꯥ ꯈꯛꯇ ꯃꯤꯊꯤꯂꯥ ꯃ꯭ꯌꯨꯖꯤꯌꯝ ꯀꯧꯕꯩ ꯋꯥꯅꯤ ꯍꯦꯟꯅ ꯃꯤꯊꯤꯂꯥꯒꯤ ꯃꯔꯝ ꯊꯝꯃꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯄꯨꯡ ꯖꯍꯥꯜ ꯀꯔꯇꯥꯟ ꯃꯌꯥꯝ ꯑꯃ ꯄꯩꯗꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯣꯏ ꯑꯩꯈꯣꯏ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯃꯌꯥꯝ ꯑꯃ ꯔꯥꯁꯀꯤ ꯀꯣꯁꯇ꯭ꯌꯨꯝ ꯃꯌꯥꯝ ꯑꯃ ꯄꯩꯗꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯐꯝꯁꯤꯗ ꯑꯁꯤ ꯎꯔꯨꯔꯒ ꯃꯇꯝꯗꯨꯒ ꯈꯪꯉꯝꯗꯦ ꯈꯜꯂꯝꯗꯦ ꯀꯣꯟꯅ ꯑꯩ ꯏꯝꯐꯥꯜꯗ ꯂꯥꯛꯑꯒ ꯑꯦꯝ.ꯑꯦꯒ ꯂꯣꯏꯔꯒ ꯑꯣꯖꯥ ꯕꯍꯥꯗꯨꯔ ꯑꯣꯖꯥ ꯃꯌꯥꯡꯂꯝꯕꯝ ꯒꯧꯔꯆꯟꯗ꯭ꯔ ꯍꯣꯏꯒꯤ ꯃꯣꯏ ꯃ꯭ꯌꯨꯖꯤꯌꯝꯁꯤꯡꯁꯦ ꯎꯔꯨꯔꯒ ꯊꯦꯡꯅꯔꯛꯑꯒ ꯃꯁꯤꯗ ꯑꯩꯉꯣꯟꯗꯁꯨ ꯕꯔꯥꯛ ꯚꯦꯂꯤꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯩ ꯐꯥꯎꯖꯩ ꯉꯜꯂꯤꯉꯩꯗꯒꯤ ꯍꯦꯛ ꯏꯝꯐꯥꯜꯗ ꯍꯦꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯏꯁꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣꯗꯒ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯃꯇꯝꯗꯣ ꯏꯁꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯁꯤꯗꯤ ꯌꯥꯝ 1988 ꯌꯧꯅ ꯁꯨꯝ ꯇꯣꯏꯅ ꯌꯦꯡꯉꯛꯏ ꯑꯩꯅ ꯖꯣꯟ ꯁ꯭ꯇꯣꯟ ꯇꯝꯃꯛꯄꯅꯤꯅ ꯆꯪꯗꯣꯛꯅꯤꯡꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯌꯦꯡꯉꯛꯏ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯩꯅ ꯄꯨꯁꯜꯂ ꯑꯗꯨꯝ ꯌꯦꯡꯍꯜꯂꯤ ꯇꯤꯀꯦꯠꯁꯨ ꯃꯇꯝꯗꯨꯗ ꯌꯥꯝꯗꯦ ꯑꯗꯨꯒꯤ ꯋꯥꯈꯜꯁꯦ ꯂꯥꯛꯄꯗ ꯑꯩꯉꯣꯟꯗꯁꯨ ꯑꯩꯅ ꯁꯣꯝꯗ ꯊꯕꯛ ꯐꯪꯉꯒ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯄ ꯋꯥꯈꯜꯗꯨꯒ ꯆꯨꯡꯁꯤꯟꯅꯔꯦꯔꯒ ꯑꯩꯅ 2015 ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯑꯩ ꯃꯌꯥꯝ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯩꯈꯣꯏ ꯕꯔꯥꯛ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯈꯔ ꯀꯧꯔꯒ ꯃꯆꯪ ꯑꯣꯏꯕ ꯑꯍꯟꯁꯤꯡ ꯈꯔ ꯀꯧꯖꯩ ꯑꯗꯨꯒ ꯂꯛꯈꯤꯄꯨꯔꯗꯩ ꯑꯍꯟꯁꯤꯡ ꯈꯔ ꯌꯥꯎꯋꯤ ꯏꯚꯦꯟ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯣꯟꯗꯩꯁꯨ ꯑꯍꯟ ꯈꯔ ꯌꯥꯎꯋꯤ ꯃꯣꯏ ꯃꯌꯥꯝꯁꯤ ꯀꯧꯔꯒ ꯑꯃ ꯁꯨꯝ ꯐꯝꯃꯤ ꯑꯩꯅ ꯆꯥꯛ ꯀꯧꯔꯒ ꯌꯥꯝ ꯆꯥꯎꯕ ꯃꯤꯇꯤꯡꯕꯨꯗꯤ ꯅꯠꯇꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯁꯤ ꯑꯁꯤ ꯇꯧꯕꯁꯤꯒ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯃꯌꯥꯝꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯅꯪ ꯍꯧꯗꯤ ꯍꯧꯒꯠꯂꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯑꯁꯤꯟ ꯑꯔꯥꯡ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟꯁꯤꯗꯤ ꯃꯣꯏꯗꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯉꯝꯃꯣꯏ ꯅꯪꯅ ꯂꯣꯏ ꯄꯨꯊꯣꯛꯆꯒꯗꯣꯏꯅꯤ ꯅꯪ ꯄꯩꯁꯥꯁꯨ ꯊꯣꯛꯑꯦ ꯅꯪ ꯅꯁꯥꯅ ꯄꯨꯊꯣꯛꯆꯒꯗꯕꯅꯤ ꯑꯩꯉꯣꯟꯗ ꯅꯝꯁꯤꯟꯕꯤ ꯑꯗꯨꯅ 2015ꯒꯤ 6 ꯐꯦꯕꯋꯥꯔꯤꯁꯤꯗ ꯃꯌꯥꯝ ꯑꯍꯟ ꯃꯌꯥꯝ ꯆꯪꯗꯅ ꯕꯣꯗꯤ ꯑꯃ ꯐꯣꯔꯃꯦꯁꯟ ꯇꯧꯔꯦ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯁꯤ ꯇꯧꯕꯗꯨꯒ ꯑꯣꯖꯥ ꯉꯥꯉꯣꯝ ꯕꯁꯟꯇ ꯑꯩꯈꯣꯏ ꯔꯥꯙꯥ ꯃꯥꯙꯕ ꯀꯣꯂꯦꯖꯀꯤ ꯁꯦ MCD ꯀꯣꯂꯦꯖ ꯍꯥꯏ ꯁꯣꯅꯥꯏꯗ ꯂꯩ ꯀꯁꯥꯔꯒꯤ ꯁꯣꯅꯥꯏꯗ ꯂꯩꯕ ꯑꯁꯤꯒꯤ ꯀꯣꯂꯦꯖꯁꯤꯒꯤ ꯑꯣꯖꯥꯅꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯔꯤꯇꯤꯌꯥꯔ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯒ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯒ ꯃꯇꯝꯁꯤꯗ ꯀꯟꯅ ꯆꯦꯟꯈꯠꯄꯅꯤ ꯍꯥꯟꯅꯗꯩ ꯄꯣꯠꯇꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯦ ꯑꯗꯨꯝ ꯑꯔꯤꯕ ꯄꯣꯠ ꯆꯩꯁꯦ ꯌꯥꯝ ꯂꯤꯔ ꯊꯝꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯄꯨꯕꯣꯛꯁꯦ ꯑꯩꯈꯣꯏ ꯏꯄꯨꯕꯣꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯆꯥꯟꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯇꯝꯗꯒꯤ ꯂꯂꯥꯡ ꯀꯤꯔꯇꯣꯟꯒꯁꯤꯒ ꯑꯩꯈꯣꯏꯅ ꯄꯨꯡ ꯏꯁꯩ ꯇꯧꯗꯅ ꯌꯥꯝꯅ ꯄꯨꯡ ꯏꯁꯩꯒꯤ ꯏꯃꯨꯡ ꯑꯣꯏꯅ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯑꯗꯨꯅ ꯄꯣꯠ ꯆꯩꯁꯦ ꯂꯤꯠꯁꯟꯕꯁꯦ ꯈꯔ ꯁꯨꯝ ꯂꯤꯠꯁꯟꯗꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯖꯔꯤꯕ ꯄꯣꯠ ꯆꯩ ꯈꯔꯁꯤꯒ ꯑꯩꯅ ꯆꯦꯟ ꯆꯣꯡꯅ ꯇꯧꯖꯩ ꯑꯣꯖꯥ ꯃꯌꯥꯝ ꯑꯍꯟꯁꯤꯡ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯩ ꯒꯥꯔꯤꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯣꯖꯥ ꯕꯁꯟꯇꯁꯨ ꯆꯦꯜꯂꯤ ꯑꯗꯩ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯖꯔꯨꯕꯗ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤ ꯃꯁꯤꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯤꯅ ꯑꯩꯒꯤ ꯃꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯃꯨꯛ ꯑꯩ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯁꯥꯝ ꯑꯩ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯆꯍꯤ 3 ꯈꯔ ꯍꯦꯟꯅ ꯄꯨꯖꯔꯝꯃꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯆꯍꯤ 3 ꯑꯗꯨꯁꯨ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯧ ꯈꯔ ꯆꯍꯤ 10ꯃꯨꯛꯁꯦ ꯄꯔꯤꯁꯠꯁꯤꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯨꯗꯅ ꯁꯨꯝ ꯂꯥꯛꯄꯅꯤꯅ ꯃꯤꯅ ꯁꯨꯝ ꯑꯩꯈꯣꯏꯗ ꯁꯨꯝ ꯃꯁꯛꯁꯨ ꯈꯪꯕꯤꯕ ꯂꯣꯏꯅ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯕ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯄꯔꯤꯁꯠꯇ ꯑꯩ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯄꯔꯤꯁꯠꯁꯤꯕꯨ ꯀꯥꯎꯔꯣꯏ ꯅꯨꯡꯁꯤ ꯄꯔꯤꯁꯠꯀꯤ ꯀ꯭ꯔꯦꯗꯤꯠꯅꯤ ꯃꯁꯤꯒꯤ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯃꯤ ꯊꯦꯡꯅꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯂꯩꯍꯜꯂꯛꯏꯒꯩꯁꯦ ꯑꯁꯤꯅꯤ ꯄꯔꯤꯁꯠꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯆꯧꯕ ꯀ꯭ꯔꯦꯗꯤꯠ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯂꯤꯡꯒꯠꯂꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯅ ꯃ꯭ꯌꯨꯖꯤꯌꯝ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯁꯦꯟꯇꯔ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯏꯗꯅ ꯑꯃ ꯇꯣꯉꯥꯟꯅ ꯊꯝꯖꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯥꯍꯤꯔ ꯂꯦꯡꯕꯤꯔꯛꯑꯃꯤ ꯅꯍꯥꯟ 14 ꯅꯕꯦꯝꯕꯔꯁꯤꯗ ꯑꯣꯖꯥ ꯇꯥꯍꯤꯔꯁꯨ ꯂꯦꯡꯕꯤꯔꯛꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅ ꯈꯣꯠꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥꯁꯤꯡ ꯕꯁ ꯑꯃ ꯂꯥꯛꯏ ꯃꯤꯑꯣꯏ 38ꯅ ꯁꯥꯕ ꯒ꯭ꯔꯨꯞ ꯑꯃ ꯇꯧꯔꯒ ꯂꯥꯛꯏ ꯂꯦꯡꯕꯤꯔꯛꯑꯃꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯩ ꯑꯃ ꯇꯧꯋꯤ ꯃꯌꯥꯝ ꯇꯧꯗꯅ ꯁꯨꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕꯗꯩ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯃꯥꯏ ꯄꯥꯛꯅ ꯉꯁꯤꯗꯤ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯁꯨꯝ ꯌꯦꯡꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯗꯤ ꯑꯣꯏꯖꯔꯦ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯏꯚꯦꯟ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯠꯇꯦ ꯑꯌꯥꯝꯕ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤ ꯃꯆꯥꯁꯤꯡꯁꯦ ꯕꯦꯡꯒꯣꯂꯤ ꯃꯆꯥꯁꯤꯡ ꯌꯥꯝ ꯂꯥꯛꯏ
ꯃꯣꯏ ꯔꯤꯄꯣꯔꯇꯔꯁꯤꯡ ꯂꯥꯛꯑꯝꯃꯤ ꯕꯔꯥꯛ ꯚꯦꯂꯤꯁꯤꯒ ꯃ꯭ꯌꯨꯖꯤꯌꯝ ꯂꯩꯇꯦ ꯑꯃ ꯂꯩꯇꯦ ꯑꯃ ꯌꯥꯝ ꯑꯇꯣꯞꯄ ꯀꯩꯅꯣꯁꯦ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯦ ꯌꯥꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅꯕꯨ ꯏꯅꯥꯛ ꯂꯥꯛꯇꯦ ꯃꯩꯇꯩꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯈꯔ ꯂꯥꯛꯄꯁꯤ ꯅꯠꯇꯅ ꯑꯇꯩꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯛꯇꯦ ꯑꯇꯣꯞꯄ ꯕꯦꯡꯒꯣꯂꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯃꯦꯟ ꯍꯩꯂꯥꯀꯥꯟꯗꯤꯗꯒꯤꯒ ꯂꯥꯛꯄ ꯌꯥꯎꯏ ꯀꯔꯤꯝꯒꯟꯖ ꯗꯤꯁꯇ꯭ꯔꯤꯛꯇꯩꯁꯨ ꯂꯥꯛꯄ ꯌꯥꯎꯈ꯭ꯔꯦ ꯌꯥꯝ ꯂꯥꯛꯄ ꯌꯥꯎꯈ꯭ꯔꯦ ꯃꯣꯏ ꯒꯥꯔꯤꯒ ꯇꯧꯔꯒ ꯌꯥꯝꯅ ꯂꯥꯛꯄ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅꯤ ꯑꯗꯣ ꯍꯟꯗꯛꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯃꯅꯤꯄꯨꯔꯗꯩꯗꯤ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯃꯃꯥꯡꯗꯒꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯈ꯭ꯔꯦ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯇꯧꯗꯅ ꯕꯔꯥꯕꯅꯤꯅ ꯑꯩꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯕ ꯆꯥꯎꯔꯥꯛꯄ ꯃ꯭ꯌꯨꯖꯤꯌꯝꯁꯤꯅ ꯃꯄꯨꯡ ꯐꯩ ꯍꯥꯏꯖꯕ ꯅꯠꯇꯦ ꯆꯥꯎꯔꯥꯛꯄ ꯁꯨꯝ ꯌꯦꯡꯕꯗꯤ ꯈꯔ ꯌꯥꯔꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯒꯤ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯁꯤ ꯇ꯭ꯔꯛꯇ ꯑꯁꯤ ꯑꯋꯥꯕꯁꯨ ꯃꯌꯥꯝ ꯂꯩ ꯇ꯭ꯔꯛꯇ ꯄꯨꯔꯛꯑꯒ ꯃꯌꯥꯏ ꯀꯠꯊꯠꯂꯒ ꯑꯃꯨꯛ ꯁꯤꯗ ꯁꯝꯖꯟꯕ ꯈꯣꯠꯆꯟꯕ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯁꯟ ꯒꯥꯔꯤ ꯄꯨꯔꯛ ꯑꯁꯤ ꯌꯥꯝ ꯑꯋꯥꯕꯁꯨ ꯃꯌꯥꯝ ꯂꯩꯅꯤ ꯑꯁꯤꯃ ꯃ꯭ꯌꯨꯖꯤꯌꯝꯁꯤꯃ ꯑꯣꯏꯖꯈ꯭ꯔꯁꯨ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯑꯁꯤꯃ ꯂꯩ ꯕꯔꯥꯛ ꯚꯦꯂꯤ ꯍꯥꯏꯕ ꯕꯔꯥꯛ ꯚꯦꯂꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝꯁꯤꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯔꯒꯁꯨ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤ ꯑꯩ ꯑꯦꯝ ꯄꯤ ꯃꯅꯥꯛ ꯆꯠꯂꯨꯏ ꯍꯟꯗꯛ ꯈꯔꯅꯤ ꯃꯃꯥꯡꯁꯤꯗ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 12 ꯑꯗꯨꯋꯥꯏꯗ ꯑꯦꯝ ꯄꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯒꯤ ꯑꯦꯝ ꯄꯤ ꯃꯅꯥꯛ ꯆꯠꯄꯁꯤ ꯃꯥ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯂꯤꯡꯕ ꯌꯥꯕ꯭ꯔꯥ ꯀꯥꯏꯁꯦ ꯃꯥ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯇꯧꯔꯛꯏ ꯑꯩꯅ ꯄꯩꯁꯥ ꯂꯨꯄꯥ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏ ꯄꯥꯡꯉꯛꯇꯦ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯣ ꯈꯜꯂꯛꯇꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ ꯃꯥ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯃꯥ ꯗꯥꯛꯇꯔꯅꯤ ꯃꯣꯏꯒꯤ ꯑꯍꯟꯁꯤ ꯃꯇꯝ ꯑꯃꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯅꯤ ꯁꯛꯅꯥꯏꯔꯕ ꯑꯦꯝ ꯑꯦꯜ ꯑꯦꯅꯤ ꯔꯥꯖꯅꯤꯇꯤꯗ ꯂꯥꯛꯄꯅꯤ ꯑꯗꯣ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯂꯤꯡꯈꯠꯄ ꯌꯥꯕ꯭ꯔꯥ ꯑꯩꯁꯨ ꯀꯣꯏꯁꯟꯗꯣ ꯃꯥꯅ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯗꯣ ꯑꯗꯨꯝ ꯍꯥꯏ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯁꯥꯔꯅ ꯒꯨꯒꯜꯁꯤꯗ ꯁꯥꯔꯆ ꯇꯧꯕꯤꯌꯨ ꯏꯟꯗꯤꯌꯥꯗ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯃ꯭ꯌꯨꯖꯤꯌꯝ ꯒꯣꯔꯃꯦꯟꯒꯤ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯁꯣꯏꯗꯅ ꯆꯣꯡꯊꯣꯛꯆꯔꯛꯀꯅꯤ ꯔꯟ ꯇꯧꯕꯁꯦ ꯑꯁꯤ ꯒꯣꯔꯃꯦꯟꯗ ꯑꯁꯤ ꯍꯦꯛ ꯁꯤꯟꯅꯔꯨꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯒꯤ ꯀ꯭ꯌꯨꯔꯦꯇꯔꯁꯤꯡꯁꯤꯅ ꯑꯄꯤꯛ ꯑꯄꯤꯛꯄ ꯄꯣꯠꯁꯤꯡꯁꯦ ꯍꯧꯖꯤꯛ ꯒꯨꯍꯥꯇꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝꯁꯤꯃ ꯐꯥꯎꯗ ꯑꯄꯤꯛ ꯑꯄꯤꯛꯄ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯃꯥꯏ ꯀ꯭ꯌꯨꯔꯦꯇꯔꯁꯤꯅ ꯇꯨꯃꯤꯟꯅ ꯄꯨꯈꯤꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯍꯟꯁꯤꯡ ꯈꯔꯅ ꯄꯣꯠ ꯆꯩ ꯈꯣꯝꯖꯤꯟꯗꯅ ꯊꯝꯃꯒ ꯇꯨꯃꯤꯟ ꯄꯨꯕꯤꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯤꯅ ꯑꯍꯟꯁꯤꯡ ꯈꯔꯗꯤ ꯂꯩ ꯕꯔꯥꯛ ꯚꯦꯂꯤꯁꯤꯗ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇꯔ ꯇꯧꯖꯗ꯭ꯔꯒꯁꯨ ꯑꯔꯤꯕ ꯄꯣꯠ ꯆꯩꯁꯦ ꯇꯨꯡꯁꯤꯟꯖꯔꯒ ꯊꯝꯖꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯂꯩꯔꯤꯑꯕ ꯑꯇꯣꯞꯄ ꯃꯩꯇꯩꯗꯗꯤ ꯄꯥꯛ ꯊꯦꯡꯅꯗꯦ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯇ ꯑꯗꯣ ꯃꯣꯏ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯃꯨꯛꯁꯨ ꯄꯨꯕꯤꯈꯤꯑꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃ꯭ꯌꯨꯖꯤꯌꯝꯗ ꯅꯪ ꯑꯗꯨꯅꯤ ꯄꯤꯔꯛꯀꯅꯤ ꯑꯃꯨꯛꯀꯅꯤꯒ ꯇꯧꯔꯒ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯦ ꯒꯨꯍꯥꯇꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯨ ꯒꯨꯍꯥꯇꯤꯒꯤ ꯀꯥꯡꯕꯨꯅꯅꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯨ ꯊꯝꯃꯝꯗꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯁꯤꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯃꯥꯏꯅꯣꯔꯤꯇꯤꯒ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯔꯀꯥꯔꯗꯒ ꯁꯤꯟꯅꯔꯨꯔꯒꯗꯤ ꯌꯥꯝꯅ ꯌꯥꯝ ꯄꯪꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯄꯣꯠꯁꯤꯡꯁꯦ ꯑꯔꯣꯏꯕꯗ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯑꯣꯏꯗꯕꯒꯤ ꯐꯤꯕꯝ ꯂꯩ ꯑꯗꯨꯅ ꯃꯁꯤ ꯁꯔꯀꯥꯔꯗꯁꯨ ꯄꯤꯊꯣꯛꯄꯁꯦ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯤꯃ ꯂꯩꯔꯦ ꯃ꯭ꯌꯨꯖꯤꯌꯝꯁꯤꯒꯤ ꯋꯥꯐꯝꯁꯦ ꯊꯝꯃꯒ ꯑꯃꯨꯛꯁꯨ ꯍꯧꯔꯛꯄꯒꯤ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝꯅ ꯃ꯭ꯌꯨꯖꯤꯌꯝꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯆꯧꯕ ꯑꯃ ꯃꯔꯨ ꯑꯣꯏꯅ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯜꯆꯔꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯗ ꯊꯝꯍꯧꯕ ꯃꯩꯇꯩꯒꯤꯇ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯏ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯩ ꯏꯚꯦꯟ ꯕꯦꯡꯒꯣꯂꯤ ꯄꯥꯉꯜ ꯕꯦꯡꯒꯣꯂꯤ ꯃꯨꯁꯂꯤꯝ ꯐꯧꯅ ꯊꯥꯡꯁꯥꯡꯒ ꯄꯤꯔꯛꯇꯅ ꯃꯙꯨꯆꯟꯗ꯭ꯔꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨꯅꯤ ꯀꯥꯏꯅꯒ ꯄꯤꯔꯛꯄ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯂꯩꯔꯦ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯋꯥꯐꯝ ꯊꯝꯃꯒ ꯑꯩꯈꯣꯏ ꯕꯔꯥꯛ ꯚꯦꯂꯤꯁꯤꯒ ꯑꯥꯔꯠꯀꯤ ꯃꯇꯥꯡꯗ ꯄꯨꯡ ꯏꯁꯩ ꯖꯒꯣꯏꯒꯤ ꯃꯇꯥꯡꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯚꯦꯂꯤꯁꯤꯒ ꯂꯥꯏ ꯍꯔꯥꯎꯕꯒꯁꯦ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯑꯃ ꯑꯅꯤ ꯂꯩꯔꯤꯁꯦ ꯌꯥꯝꯅ ꯇꯝꯃꯨꯗꯅ ꯍꯩꯔꯨꯗꯅ ꯅꯠꯇꯦ ꯃꯁꯤ ꯍꯩꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩ ꯃꯌꯥꯝ ꯆꯨꯝꯅ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟꯗꯣ ꯆꯨꯝꯅ ꯃꯄꯥꯎ ꯄꯤꯕ ꯉꯝꯕ ꯊꯥꯖꯁꯤ ꯍꯥꯏꯔꯒꯅ ꯊꯥꯖꯗ꯭ꯔꯒꯅ ꯑꯝꯇ ꯊꯥꯖꯗ꯭ꯔꯁꯨ ꯌꯥꯏ ꯁꯪꯀ꯭ꯔꯤꯇꯣꯟ ꯇꯧꯕꯒꯤ ꯁꯪꯀ꯭ꯔꯤꯇꯣꯟꯁꯤꯅꯕꯨ ꯈꯔ ꯇꯣꯏꯅ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒꯁꯨ ꯇꯧꯔꯦ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒ ꯈꯨꯠꯁꯝꯅꯖꯔꯒ ꯑꯩꯈꯣꯏ ꯋꯥꯔꯛꯁꯣꯞꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯧꯈ꯭ꯔꯦ ꯏꯁꯥꯃꯛꯅ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒ ꯅꯠꯇꯅꯁꯨ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯡꯒ ꯑꯩꯅ ꯑꯗꯨꯝ ꯋꯥꯔꯛꯁꯣꯞꯁꯦ ꯈꯔ ꯁꯨꯝ ꯇꯧꯖꯈ꯭ꯔꯦ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯅꯁꯨ ꯌꯥꯝ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯈꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯝ ꯁꯪꯀꯤꯔꯇꯟꯒꯨꯝꯕꯁꯤꯅ ꯈꯔ ꯁꯨꯝ ꯑꯩꯈꯣꯏ ꯈꯔ ꯐꯔꯤ ꯑꯩꯁꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤꯒꯨꯝꯕꯁꯤꯗꯤ ꯄꯨꯔꯥ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯂꯥꯛꯄ ꯅꯠꯇꯅ
ꯃꯅꯤꯄꯨꯔꯒꯤ ꯑꯃꯥꯏꯕꯤ ꯂꯥꯛꯄ ꯅꯠꯇꯅ ꯍꯔꯥꯎꯕꯤꯕ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯣꯡ ꯄꯤꯕ ꯃꯅꯤꯄꯨꯔꯗꯩ ꯂꯧꯕꯒꯤ ꯐꯤꯕꯝ ꯂꯩ ꯑꯗꯨꯅ ꯁꯪꯀ꯭ꯔꯤꯇꯟ ꯍꯥꯏꯔꯗꯤ ꯁꯤꯒ ꯑꯗꯨꯝ ꯃꯥꯏ ꯇꯧꯐꯝ ꯊꯣꯛꯄ ꯆꯠꯅꯔꯣꯟ ꯀꯁꯥꯔ ꯁꯣꯝꯗ ꯁꯤ ꯆꯠꯅꯔꯤꯕ ꯆꯠꯅꯔꯣꯟꯁꯦ ꯃꯅꯤꯄꯨꯔꯒꯁꯨ ꯃꯥꯟꯅꯗꯕ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯨꯒꯤ ꯆꯠꯅꯔꯣꯟꯗꯨꯒ ꯑꯗꯨꯝ ꯐꯖꯅ ꯁꯨꯝ ꯇꯧꯕ ꯉꯝꯃꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯅꯛꯁꯟꯕꯗ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯒꯁꯤꯗꯤ ꯄꯨꯔꯥ ꯁꯤꯊꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯂꯥꯏ ꯍꯔꯥꯎꯔꯤꯁꯤ ꯂꯥꯛ 50ꯗꯒꯤꯅ ꯀꯔꯣꯔ ꯑꯃꯐꯥꯎ ꯆꯪꯉꯝꯕ ꯌꯥꯏ ꯑꯆꯧꯕꯗꯤ ꯀꯔꯣꯔ ꯑꯃ ꯍꯦꯟꯅ ꯆꯪꯉꯝꯒꯅꯤ ꯂꯥꯏ ꯍꯔꯥꯎꯔꯤꯁꯤ ꯑꯗꯨꯅ ꯌꯦꯡꯉꯤꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯏ ꯍꯔꯥꯎꯔ ꯌꯦꯡꯉꯤꯁꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯗꯣꯔꯤꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯇꯅꯤ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯗ ꯍꯔꯥꯎꯔꯒ ꯊꯥꯡꯃꯩꯕꯟꯒꯤ ꯅꯠꯇ꯭ꯔꯒ ꯁꯤꯡꯖꯃꯩꯔꯣꯝꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯁꯣꯝ ꯋꯥꯡꯈꯩꯔꯣꯝꯗꯒꯤ ꯁꯒꯣꯜꯕꯟ ꯎꯔꯤꯄꯣꯛ ꯂꯣꯝꯗꯒꯤ ꯂꯥꯛꯑ ꯌꯦꯡꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯌꯥꯟꯆꯥ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯅ ꯌꯦꯡꯕꯗꯤ ꯐꯪꯉꯣꯏꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯃꯤꯌꯥꯝꯗ ꯃꯁꯛ ꯈꯪꯍꯟꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯤꯁꯨ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯪꯉꯣꯏꯗꯣꯔꯤꯅꯤ ꯁꯔꯀꯥꯔ ꯍꯥꯏꯁꯤꯗꯤ ꯃꯣꯏꯒꯤ ꯃꯀꯣꯛꯁꯦ ꯑꯃꯈꯛꯇꯪꯗ ꯎꯪꯁꯤꯟꯅ ꯂꯩꯕ ꯎꯪꯁꯤꯜꯂꯁꯨ ꯑꯃꯨꯛ ꯀꯥꯎꯈꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯁꯤꯡꯁꯤꯁꯨ ꯍꯥꯏꯕꯤꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯗꯒꯤ ꯑꯄꯥꯔ ꯑꯁꯥꯝꯗ ꯁꯤꯕꯁꯥꯒꯣꯔꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯨꯔꯪꯒꯅꯣꯏ ꯑꯅꯤ ꯀꯥꯏ ꯂꯩꯒꯦ ꯃꯩꯇꯩ ꯅꯤꯉꯣꯜ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯩꯇꯩ ꯃꯌꯥꯝ ꯀꯁꯥꯔꯗ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯆꯥ ꯊꯥꯖꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣꯝꯃ ꯁꯦꯝꯃꯒ ꯊꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯗ ꯃꯁꯤꯅ ꯂꯨꯄꯥ 50,000 ꯄꯤꯔꯛꯄꯗꯨꯅ ꯂꯥꯛ ꯑꯃ ꯄꯤꯔꯛꯄꯗꯨꯅꯗꯤ ꯃꯁꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯊꯣꯏꯗꯣꯛꯅ ꯑꯗꯨꯅ ꯀꯥꯟꯅꯗꯕꯕꯨꯗꯤ ꯑꯣꯏꯔꯣꯏ ꯈꯔꯗꯤ ꯌꯥꯝ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛꯇꯣ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯑꯁꯤꯅꯤ ꯏꯚꯦꯟ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏ ꯀꯜꯆꯔꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯑꯃ ꯁꯥꯈ꯭ꯔꯦꯕ ꯌꯥꯝ ꯐꯖꯔꯦ ꯑꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯁꯥꯕꯤꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯁꯨ ꯑꯁꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯁꯤꯃ ꯑꯩ ꯀꯩꯅꯣ ꯇꯧꯖꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯖꯕꯅꯤ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯇꯥꯛꯆꯕꯒꯗꯤ ꯅꯠꯆꯗꯦ ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯖꯕꯅꯤ ꯑꯩ ꯍꯥꯏꯖꯕꯅꯤ ꯈꯪꯍꯟꯖꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯇꯥꯡꯁꯤꯒꯁꯨ ꯁꯤꯅ ꯀꯜꯆꯔꯒꯤ ꯃꯇꯥꯡꯗ ꯂꯩꯔꯦ ꯔꯥꯖ ꯅꯨꯡ ꯑꯗꯨꯝ ꯉꯝꯅꯕ ꯁꯨꯝ ꯇꯧꯅꯔꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯡ ꯌꯥꯝ ꯁꯣꯊꯔꯛꯏꯁꯦ ꯑꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯇꯥꯡꯁꯤꯒ ꯑꯃꯨꯛ ꯁꯣꯛꯆꯔꯛꯑꯒ ꯑꯩ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯖꯒꯦ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯇꯥꯡꯁꯤꯒ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯅ ꯅꯣꯚꯦꯜꯒꯁꯦ ꯌꯥꯝ ꯐꯖꯅ ꯏꯕ ꯑꯗꯨꯗꯒꯤꯗꯤ ꯏꯚꯦꯟ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒ ꯇꯧꯕꯒꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯇꯧꯕ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯙꯕꯤꯁꯦ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯦꯁ ꯊꯤꯡꯒꯣꯡꯒꯤ ꯅꯨꯄꯤ ꯃꯦꯗꯥꯝ ꯑꯩ ꯈꯨꯗꯛꯁꯤꯗ ꯃꯤꯡꯁꯦ ꯀꯥꯎꯔꯦ ꯃꯥꯅ ꯇꯧꯔꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯥꯅ ꯕꯪꯒ꯭ꯂꯥꯗ ꯇꯧꯔꯤꯁꯦ ꯏꯚꯦꯟ ꯁꯤꯂꯦꯕꯁꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯕꯦꯡꯒꯣꯂꯤꯒꯤ ꯁꯕꯖꯦꯛꯁꯤꯒ ꯃꯥ ꯁꯤꯂꯦꯕꯁꯇ ꯆꯜꯂꯝꯗꯧ ꯃꯥꯜꯂꯦ ꯆꯜꯂꯝꯒꯅꯤ ꯈꯜꯂꯤ ꯁꯤꯂꯦꯕꯁꯇ ꯈꯔ ꯆꯜꯂꯤ ꯑꯗꯩ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯤꯂꯀꯟꯊꯅ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯒꯤ ꯄ꯭ꯔꯥꯏꯖꯀ ꯐꯪꯈꯤꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯤꯁꯇꯤ ꯑꯥꯔ ꯍꯣꯂꯣꯅ ꯑꯁꯤꯐꯥꯎꯕ ꯐꯪꯈ꯭ꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯁꯥꯒꯣꯔꯅ ꯃꯥꯗꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯁꯨ ꯑꯦꯋꯥꯔꯗ ꯐꯪꯉꯦ ꯑꯗꯨꯗꯩꯗꯤ ꯑꯇꯣꯞꯄ ꯕꯥꯜ ꯄꯨꯔꯁꯀꯥꯔ ꯂꯣꯏꯅꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯄ꯭ꯔꯥꯏꯖꯁꯨ ꯐꯪꯉꯦ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯒꯤ ꯑꯁꯤꯒꯨꯝꯕ ꯏꯀꯥꯏ ꯈꯨꯝꯅꯕꯁꯦ ꯑꯍꯨꯝꯅꯤ ꯃꯉꯣꯟꯗ ꯐꯪꯉꯤꯁꯦ ꯑꯇꯣꯞꯄ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯐꯥꯎꯕꯗ ꯆꯪꯁꯤꯟꯕ ꯌꯥꯕ ꯀꯥꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯂꯩꯈ꯭ꯔꯦ ꯐꯪꯕ ꯌꯥꯕ ꯃꯤꯑꯣꯏ ꯑꯗꯨꯝ ꯂꯩꯔꯤꯕ ꯁꯩꯔꯦꯡ ꯐꯖꯅ ꯏꯕ ꯏꯚꯦꯟ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯥꯍꯤꯔ ꯃꯥꯏ ꯁꯩꯔꯦꯡꯁꯤ ꯁꯨꯝ ꯐꯖꯩ ꯏꯚꯦꯟ ꯐꯪꯒꯦ ꯍꯥꯏꯔꯗꯤ ꯑꯣꯖꯥ ꯇꯥꯍꯤꯔꯒꯤ ꯁꯩꯔꯦꯡꯒꯁꯦ ꯑꯗꯨꯝ ꯐꯪꯕ ꯌꯥꯔꯕꯅꯤ ꯑꯇꯣꯞꯄ ꯑꯣꯖꯥ ꯀꯨꯟꯖꯂꯥꯟ ꯀꯩꯅ ꯂꯩ ꯃꯥ ꯂꯤꯂꯥ ꯏꯕꯁꯤꯒꯗꯤ ꯌꯥꯝ ꯐꯩ ꯃꯧ ꯑꯍꯨꯝ ꯂꯥꯟꯐꯝ ꯑꯍꯨꯝꯒꯁꯦ ꯃꯌꯥꯝ ꯌꯥꯝ ꯐꯥꯎꯅ ꯔꯦꯗꯤꯑꯣꯒꯤ ꯑꯥꯔꯠ ꯀꯩꯅꯣꯅꯤ ꯑꯦꯄ꯭ꯔꯨꯞ ꯀꯩꯅꯣꯅꯤ ꯑꯏꯕꯅꯤ ꯑꯗꯨꯝ ꯌꯦꯡꯕ ꯇꯥꯕ ꯑꯗꯨꯝ ꯁꯨꯝ ꯍꯧꯖꯤꯛꯁꯨ ꯃꯥ ꯔꯤꯁꯥꯔꯁꯀꯤ ꯊꯕꯛ ꯈꯗꯤ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤꯀꯦꯜ ꯅꯣꯚꯦꯜꯒ ꯈꯔ ꯏꯈꯣꯏ ꯑꯗꯨꯝ ꯇꯧꯔꯤ ꯌꯥꯝ ꯐꯩ ꯑꯗꯨꯝ ꯕꯔꯥꯛ ꯚꯦꯂꯤꯁꯤꯒ ꯑꯏꯕꯁꯤ ꯑꯗꯨꯝ ꯃꯩꯇꯩꯂꯣꯟꯒꯤ ꯑꯏꯕꯁꯤ ꯑꯗꯨꯝ ꯊꯣꯛꯂꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯤꯃꯁꯨ ꯂꯩꯔꯦꯒ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯑꯃꯨꯛ ꯕꯔꯥꯛ ꯚꯦꯂꯤ ꯃꯄꯥꯟ ꯃꯅꯤꯄꯨꯔ ꯏꯚꯦꯟ ꯃꯄꯥꯟ ꯃꯅꯤꯄꯨꯔꯁꯤꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇꯤ ꯑꯃꯨꯛ ꯃꯩꯇꯩ ꯃꯌꯦꯛꯁꯤꯒ ꯌꯥꯝ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤ ꯍꯦꯟꯅ
ꯌꯥꯝ ꯊꯤꯅ ꯈꯨꯃꯥꯡꯉꯦ ꯑꯩ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯩ 2 times ꯆꯠꯆꯔꯨꯔꯦ ꯑꯃꯨꯛꯅ ICCR ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯖꯔꯤꯉꯩꯗ ICCRꯅ ꯑꯃꯨꯛ ꯊꯥꯕꯤ ꯀꯜꯆꯔꯒꯤ ꯖꯥ ꯐꯦꯁꯇꯤꯚꯦꯜꯒꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ AK ꯁꯦꯔꯥꯝ ꯍꯣꯏ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯑꯍꯨꯝꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯅ ꯁꯤꯜꯂꯒ ꯑꯃꯨꯛ ꯁꯤꯂꯦꯛꯇ ꯆꯠꯆꯔꯨꯏ ꯑꯁꯤꯅ ꯃꯣꯏ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯇꯧꯕ ꯃꯑꯣꯡ ꯇꯧꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯃꯥꯡ ꯆꯥꯎꯁꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏ ꯕꯔꯥꯛ ꯚꯦꯂꯤꯗ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯍꯧꯖꯤꯛ ꯃꯩꯇꯩꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯃꯁꯤꯁꯨ ꯑꯔꯨꯕ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯍꯧ ꯑꯃꯁꯨ ꯑꯩꯈꯣꯏ ꯕꯔꯥꯛ ꯚꯦꯂꯤꯁꯤꯒ ꯆꯪꯉꯤ ꯑꯩ ꯈꯛ ꯈꯪꯉꯒꯗꯤ ꯌꯥꯔꯣꯏ ꯕꯦꯟ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯅ ꯃꯣꯏ ꯄꯔꯤꯈꯥ ꯊꯥꯕ ꯌꯥꯔꯅꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯈꯨꯝꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ 4-5 ꯇꯔꯨꯛꯇꯨꯅ ꯈꯪꯉꯒ ꯑꯇꯩꯁꯤꯡꯗꯣ ꯂꯣꯏ ꯈꯪꯉꯨ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯂꯨꯔꯤꯗꯤ ꯑꯗꯨꯅ ꯅꯝꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯁꯤꯃ ꯍꯩꯇꯕꯗꯤ ꯌꯥꯔꯔꯣꯏ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯍꯩꯇꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯂꯥꯟꯒꯦꯔ ꯆꯨꯝꯒꯦꯔ ꯍꯩꯒꯦꯔ ꯅꯝꯐꯨꯗ ꯍꯩꯇꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯉꯁꯤ ꯑꯩꯈꯣꯏ MA ꯌꯧꯁꯤꯜꯂꯛꯇꯅ ꯅꯦꯠ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯃꯌꯦꯛꯅ ꯅꯦꯠ ꯄꯔꯤꯈꯥꯗ ꯍꯪꯉꯛꯇꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯄꯔꯤꯈꯥ ꯊꯥꯗꯗꯅ ꯊꯣꯛꯂꯛꯄꯒꯤ ꯃꯇꯥꯡ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯃꯨꯛ ꯂꯨꯔꯛꯏꯁꯤ ꯅꯕꯣꯗꯤꯌꯥꯗ ꯑꯉꯥꯡ ꯑꯦꯟꯇ꯭ꯔꯥꯟꯁ ꯐꯝꯕ ꯃꯇꯝꯗ ꯃꯩꯇꯩ ꯃꯌꯦꯛꯅ ꯍꯪꯖꯤꯜꯂꯛꯇꯅ ꯕꯪꯒ꯭ꯂꯥ ꯃꯌꯦꯛꯁꯦ ꯈꯪꯗꯗꯅ ꯑꯁꯤꯒꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯟꯗꯣꯛꯅꯗꯅ ꯌꯥꯕꯨꯗꯤ ꯑꯩꯈꯣꯏꯅꯗꯤ ꯁꯣꯜꯞꯇꯤ ꯇꯧꯒꯦ ꯕꯪꯒ꯭ꯂꯥ ꯃꯌꯦꯛꯅ ꯍꯟꯗꯣꯛ ꯈꯣꯠꯇꯣꯛꯅ ꯇ꯭ꯔꯥꯟꯁꯀ꯭ꯔꯥꯏꯕ ꯇꯧ ꯈꯣꯠꯇꯅꯕꯨꯗꯤ ꯌꯥꯅꯕꯕꯨꯗꯤ ꯑꯗꯨꯅ ꯒꯦꯞ ꯑꯃ ꯂꯥꯛꯄꯒꯤ ꯐꯤꯕꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯔꯥꯛ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯍꯥꯏꯗꯤ LPꯒꯤ ꯊꯥꯛꯇꯒꯤꯅ ꯑꯋꯥꯡꯕ ꯊꯥꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ MA ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯥꯛ ꯐꯥꯎꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯑꯆꯧꯕ ꯒꯦꯞ ꯑꯃ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯇꯅꯁꯨ ꯍꯣꯠꯅꯔꯒ ꯌꯥꯔꯣꯏ ꯑꯩꯈꯣꯏꯇꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅꯁꯨ ꯇꯛꯁꯟꯕ ꯑꯃ ꯆꯪꯉꯤ ꯅꯣꯏ ꯍꯩꯇꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯑꯩꯈꯣꯏꯁꯦ ꯃꯅꯥꯎꯅꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯅꯥꯎ ꯑꯍꯟ ꯑꯗꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯔꯤꯁꯤꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯔ ꯊꯥꯞꯊꯣꯛꯈꯤꯕꯁꯤꯡꯁꯦ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯌꯦꯡꯁꯤꯟꯗꯅ ꯑꯩꯈꯣꯏꯅꯁꯨ ꯃꯅꯤꯄꯨꯔꯁꯦ ꯃꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯏꯚꯦꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯤꯒ ꯃꯅꯤꯄꯨꯔꯒ ꯑꯇꯣꯞꯄ ꯂꯝꯒ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯁꯤꯒ ꯑꯩꯈꯣꯏꯅ ꯉꯝꯃꯟꯅ ꯆꯣꯡꯈꯤꯕꯁꯦ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯆꯣꯡꯉꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯤ ꯕꯁ ꯇꯧꯔꯒ ꯆꯠꯂꯤ ꯃꯇꯝꯗ ꯕꯁ ꯃꯃꯥꯏ ꯌꯥꯎꯕꯤꯁꯤꯒ ꯕꯁꯁꯤꯒ ꯃꯤ ꯆꯟꯗꯗꯅ ꯃꯊꯛꯇ ꯒꯥꯔꯤꯒꯤ ꯕꯣꯗꯤ ꯃꯊꯛꯇꯒ ꯇꯣꯡꯉ ꯆꯠꯂꯦ ꯃꯅꯤꯄꯨꯔ ꯕꯣꯜ ꯁꯥꯟꯅꯗꯣꯔꯤ ꯍꯥꯏꯅ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯉꯝꯃꯒ ꯍꯔꯥꯎꯗꯅ ꯃꯣꯏꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯅꯤꯄꯨꯔ ꯀꯥꯡꯕꯨꯅꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯈꯔꯁꯨ ꯍꯦꯟꯅꯁꯨ ꯈꯪꯍꯟꯅꯤꯡꯉꯤꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯤꯕ CMꯇ ꯅꯠꯇꯦ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯗꯒꯤ MPꯅ ꯑꯌꯥꯝꯕ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯦꯜ ꯅꯣꯟ ꯄꯥꯔꯁꯟ ꯑꯣꯖꯥꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯊꯔꯛꯀꯅꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯆꯪꯒꯗꯁꯨ ꯌꯥꯔꯣꯏ ꯑꯁꯣꯝꯗꯒꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤꯁꯨ ꯀꯟꯅ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ LPꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯒꯤ ꯍꯧꯅ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯃꯥꯡꯕ ꯌꯥꯗꯦꯗꯅ ꯍꯧꯒꯠꯂꯛꯑꯒ MA ꯐꯧꯗ ꯂꯩꯕꯒꯤ ꯁ꯭ꯇꯦꯖ ꯐꯥꯎꯁꯦ ꯑꯁꯤꯗ ꯇꯥꯔꯒꯗꯤꯕ ꯍꯣꯠꯅꯔꯛ ꯇꯥꯔꯒꯗꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯠꯇ ꯃꯩꯇꯩ ꯃꯆꯥ ꯑꯃꯠꯇ ꯃꯥꯡꯉꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯃꯗ ꯃꯌꯦꯛꯁꯤꯒꯤ ꯋꯥ ꯊꯝꯖꯜꯂ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯥꯝꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯚꯦꯟ ꯑꯩꯈꯣꯏꯅ ꯇꯥꯛꯄ ꯃꯇꯝꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯉꯦ ꯑꯉꯥꯡꯁꯦ ꯀꯗꯥꯏꯐꯥꯎꯒꯤ ꯊꯥꯛꯇ ꯂꯥꯛꯏ MA ꯍꯦꯛ ꯇꯥꯔꯛꯄ ꯑꯣꯖꯥ ꯑꯉꯥꯡ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯪꯕ ꯃꯇꯝꯁꯤꯗ ꯑꯩꯗ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛ MA ꯍꯦꯛ ꯇꯝꯃꯛꯄꯗꯤ ꯃꯣꯏꯁꯦ ꯍꯥꯟꯅ ꯈꯪꯉꯝꯗꯕꯁꯤꯡꯁꯤ ꯍꯦꯟꯅ ꯈꯔꯗꯤ ꯈꯪꯉꯦ ꯃꯁꯤ ꯍꯥꯟꯅ ꯇꯥꯛꯄꯤꯔꯛꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯥꯛꯂꯛꯄꯖꯥꯠꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯒ ꯃꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡꯁꯤ ꯃꯃꯣꯟ ꯌꯥꯝ ꯆꯪꯅ ꯇꯝꯃꯛꯇꯕꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯏꯚꯦꯟ ꯑꯩꯈꯣꯏꯅ MAꯗ ꯇꯧꯔꯤꯕꯁꯤꯗꯤ ꯄꯨꯔꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗꯒ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏ MAꯗꯒ ꯇꯥꯛꯏꯁꯤ ꯌꯥꯝ ꯀꯟꯅ ꯏꯁꯇ꯭ꯔꯤꯛꯂꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ
ꯇꯧꯕꯗꯤ ꯃꯤ ꯌꯥꯝꯗꯕꯅ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯁꯦꯃꯤꯅꯥꯔ ꯍꯞꯇꯥꯒꯤ ꯁꯦꯃꯤꯅꯥꯔ ꯂꯧꯕ ꯑꯦꯁꯥꯏꯟꯃꯦꯟ ꯂꯧꯕ UGCꯗꯒꯤ ꯒꯥꯏꯗꯂꯥꯏꯟ ꯃꯇꯨꯡ ꯏꯟꯅꯁꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯏꯁꯇ꯭ꯔꯤꯛꯂꯤ ꯇꯧꯕꯅꯤꯅ ꯑꯉꯥꯡꯁꯤ ꯁꯤꯡꯕꯁꯦ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏ MA ꯇꯝꯕ ꯀꯩꯅꯣ ꯌꯥꯝꯅ ꯒꯦꯞ ꯂꯩꯕ꯭ꯔꯥ BA ꯇꯝꯃꯛꯄꯁꯤꯒ BA ꯑꯩ ꯀꯔꯤꯝ ꯈꯪꯉꯛꯇꯦ ꯑꯁꯤꯒ ꯂꯣꯏ ꯈꯪꯉꯤ ꯀꯩꯅꯣ ꯑꯗꯨꯅ ꯀꯣꯂꯦꯖꯇ ꯇꯝꯕꯤꯌꯨ ꯀꯣꯂꯦꯖ ꯑꯣꯖꯥꯁꯤꯡꯅ ꯋꯥꯔꯧꯕꯤꯔꯣꯏ ꯀꯣꯂꯦꯖ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯊꯑꯣꯏꯅ ꯀꯥꯗꯕ ꯀꯣꯂꯦꯖꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯇꯣꯞꯄ ꯀꯩꯅꯣꯅ ꯎꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯁꯨꯗꯅꯦ ꯀꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯏ ꯁꯤ ꯀꯩꯅꯣ ꯇꯧꯅꯦꯅ ꯑꯩꯈꯣꯏꯅ HODꯅ ꯀꯩꯅꯣ ꯇꯧꯕꯅꯤ나 ꯅꯣꯏ ꯀꯩꯅꯣ ꯇꯧꯗꯅ ꯄꯔꯤꯈꯥ ꯊꯥꯂꯣꯏ ꯏꯟꯇ꯭ꯔꯦꯟ ꯇꯦꯁ ꯊꯥꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒꯤ 20ꯒꯤ ꯊꯥꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯅ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯑꯩ ꯊꯥꯅꯖꯗꯕꯩ ꯋꯥ ꯅꯠꯇꯦ ꯃꯣꯏꯁꯦ ꯁ꯭ꯇꯦꯠꯀ ꯄꯥꯁ ꯇꯧ ꯉꯝꯗ꯭ꯔꯒꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯣꯏꯍꯧꯗꯣꯔꯤꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯍꯦꯟꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯐꯔꯒꯁꯨ ꯑꯁꯤꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯗꯣꯔꯤꯅꯤ ꯑꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅ ꯍꯦꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣꯗꯗꯤ ꯑꯣꯖꯥꯗꯗꯤ ꯇꯁꯦꯡꯅ ꯐꯕꯗꯤ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯑꯣꯖꯥꯁꯤꯡꯁꯦ ꯂꯣꯏ ꯊꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯣꯟꯊꯔꯤꯁꯦ ꯃꯄꯥ ꯃꯃꯥꯒꯤ ꯑꯁꯣꯏꯕꯁꯨ ꯂꯩ ꯃꯄꯥ ꯃꯃꯥꯁꯤꯅ ꯑꯉꯥꯡꯁꯦ ꯌꯥꯝꯁꯤꯜꯂꯛꯑꯕꯅꯤꯅ ꯅꯠꯇ꯭ꯔꯒ ꯁꯦꯟ ꯊꯨꯝ ꯈꯨꯗꯣꯡ ꯆꯥꯗꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯤꯉꯩ ꯌꯦꯡꯁꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯣꯏꯗꯅ ꯐꯪꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯡꯒꯁꯨ ꯈꯤꯇꯪ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯍꯟꯅꯤ ꯃꯣꯏ ꯇꯝꯕꯤꯗꯦꯕ ꯅꯠꯇꯦ ꯇꯝꯕꯤꯔꯤꯅꯤ ꯑꯩꯈꯣꯏꯅ ꯇꯝꯕꯤꯔꯤꯁꯦ ꯃꯃꯥ ꯃꯄꯥ ꯁꯦꯟ ꯊꯨꯝ ꯄꯥꯏꯗꯕ ꯃꯇꯨ ꯁꯣꯟꯕ ꯀꯥꯡꯕꯨꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯧꯒꯠꯄꯤꯗ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯃ ꯁꯤꯃꯁꯨ ꯂꯩ ꯑꯩ ꯏꯀꯥꯏꯖꯩ ꯑꯩꯅ ꯑꯩ ꯏꯁꯥꯃꯛ ꯃꯅꯤꯄꯨꯔꯤ ꯑꯣꯖꯥ ꯔꯥꯁꯃꯅꯤ ꯑꯩ ꯃꯔꯛ ꯊꯠꯅ ꯈꯖꯤꯛꯇꯪ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤ ꯑꯁꯨꯝ ꯇꯥꯖꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔꯥꯝꯁꯤꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯌꯥ ꯄꯨꯔꯛꯁꯤꯜꯂꯛꯄ ꯉꯝꯗꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯍꯧꯗꯣꯛꯄ ꯃꯇꯝ ꯑꯩꯈꯣꯏ ꯑꯣꯄꯦꯅꯤꯡ ꯁꯦꯔꯤꯃꯣꯅꯤꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝ RK ꯀꯩꯅꯣꯅꯁꯨ ꯒꯨꯅꯆꯟꯗ꯭ꯔꯅꯁꯨ ꯍꯥꯏꯕꯤꯈꯤ ꯑꯁꯥꯝꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯅꯤꯡꯉꯦ ꯍꯥꯏꯅ ꯑꯗꯣ ꯑꯣꯖꯥꯗꯒꯤ ꯉꯁꯤ ꯇꯥꯖꯕ ꯐꯪꯕꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨ ꯃꯊꯪꯗꯁꯨ ꯁꯦꯀꯦꯟ ꯔꯥꯎꯟꯗꯁꯨ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯃꯊꯪ ꯃꯇꯝꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯁꯨ ꯇꯥꯖꯅꯤꯡꯉꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯅꯍꯥꯟ ꯋꯥꯔꯤ ꯁꯥꯟꯅꯕꯤꯈ꯭ꯔꯦ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤꯇ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯖꯒꯅꯤ ꯑꯣꯖꯥꯁꯨ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯗꯦꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯁꯤ ꯁꯨꯝ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯃꯥꯏꯅ ꯑꯁꯥꯝꯒꯤꯁꯨ ꯂꯣꯟꯒꯤꯇ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯀꯜꯆꯔꯒꯤꯇ ꯑꯣꯏꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯁꯨ ꯁꯨꯝ ꯑꯣꯖꯥ ꯂꯥꯛꯆꯒꯦꯀꯣ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯃꯇꯪ ꯁꯩꯔꯦꯡ ꯄꯥꯕ ꯑꯃꯇꯪ ꯇꯥꯁꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯅꯩꯅꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯟꯇꯔꯇꯦꯟ ꯇꯧꯅꯕ ꯁꯨm ꯁꯩꯔꯦꯡ ꯋꯥꯔꯦꯡꯒꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯒꯤ ꯃꯍꯨꯠꯇ ꯉꯥꯏꯍꯥꯛ ꯏꯁꯩ ꯇꯥꯕ ꯖꯒꯣꯏ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯤ ꯀꯩꯅꯣꯃꯁꯨ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯀ꯭ꯂꯣꯖꯤꯡ ꯅꯨꯃꯤꯠꯅꯤꯗꯣ ꯑꯗꯨꯅ ꯀꯜꯆꯔꯦꯜ ꯂꯥꯏꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯈꯔ ꯌꯥꯎꯖꯔꯤ ꯑꯗꯨꯁꯨ ꯇꯥꯕꯤꯁꯤ ꯑꯗꯨꯒ ꯑꯣꯖꯥꯗ ꯁꯨꯝ ꯃꯊꯪꯗ ꯁꯨꯝ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯗꯨꯒ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥꯗ ꯃꯊꯪꯒꯤꯗ ꯑꯩꯅ ꯑꯣꯖꯥꯗ ꯍꯪꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯤꯒꯤ ꯄ꯭ꯔꯦꯖꯦꯟꯁ ꯑꯁꯥꯝꯒꯤꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯑꯃ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯩꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯣꯏꯅ ꯂꯩꯕ ꯑꯁꯤ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯃꯅꯤꯄꯨꯔꯤ ꯅꯥꯠꯀꯤ ꯄ꯭ꯔꯦꯖꯦꯟꯁ ꯑꯃꯁꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯈꯖꯤꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯉꯥꯏꯍꯥꯛ ꯉꯁꯤ ꯍꯧꯗꯣꯛꯄꯗ ꯑꯩꯈꯣꯏꯅ ꯊꯥꯖꯈꯤꯕ ꯏꯁꯩꯗꯨ ꯃꯥꯙꯣꯕꯤꯒꯤ ꯀꯩꯅꯣꯅꯤ ꯏꯁꯩꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯖꯒꯣꯏ ꯑꯃꯇꯪ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯒꯦ ꯕꯣꯏꯁꯥꯂꯤ ꯁꯣꯔꯃꯥꯅ ꯖꯒꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯄ꯭ꯔꯖꯦꯟ ꯇꯧꯈꯤꯕꯅꯤ ꯃꯌꯥꯝ ꯇꯥꯕꯤꯁꯤ সেইখানে যোগ তোমার সাথে
biharo বাহু ফসারো সেইখানেতেই প্রেম জাগিবে আমারো সবার পানে যেথায় বাহু ফসারো সেইখানেতেই প্রেম জাগিবে আমারো mayam keno tawri sidai sida akoigi sidai sida yauba sidai sida mathang mathang ko oja rasmanigi wa tajare mathang da koi manipur da lai lengbira ko oja mem chobi da laksage mathang da akoigi mirror gi oja su sum yengi haina ngang sum wai sanam da offline da haita da koi event na tabi da sum jam wai san oja na su wai tambi di duni tawu tawu koi ngasi gi si da lai ba saru ya riba mayam si bangladesh assam tripura amadi mapalam da lai riba mayam su sum saru ya yari aduna ojana akoi sumaina mangmang su lengbira ame asam da su amuk ni chat lure haina ojana sum tapi mapalam da leiba manipuri singi matang da amasung akoi gi digital media haita da akoi ngasi gi hoji hoji ke sumaina covid 19 gi malai chat sigi laina la chat sigi matang de akoi bangladesh india da su akoi sumaina mayam punna online gi program da haita platform da sumaina punna unaba among wari watai sanaba sereng wareng panaba asigumba kaino su oja su chalu yabi ba thengna khe oja su chalu yari loina loina sum oja su yengi natraga tari haibagi paw du phangdi to aduna oja asigi matang da khajik samlapna ohai khadang thambiu loina koi manipuri mirror gi matang su kari tahoning ba tesu kari karam tawraga de tesu mayam phagat kani ba phagani habdu adu su takpi oja oja mem chobi muta unmute tobi oja ki kaino unmute oja ki hello oja mem chobi okay ngasi manipur mirror gi ibungo mayam sina ibu ningsang birapa yam nungaijare aduga masibu yengbiriba punamokki mafam dasu ai nulukjari ada hojik ibungo na haibi aingo da haibiri bo wafam do adu ai kitang clear oi bo wale akaino fajanam ta haibi ba kitang oja sum mapan lam da leriba koi gi manipuri singi fibam se oja sum chapiru re do bangladesh su chatlure adedi assam su chatlure adedi through da koi kana tabda agar ta changbe mapan da leiba manipuri sing si gi keno si uro matung da masung digital media hatra koi gi facebook da bo oiro youtube da bo koi gi keno sing si tar ba matung da oja na koi gi manipuri loan se koi mapan da leiba manipuri leiba manipuri sing sina manipuri loan si bu chakpat hanna ba na kana manipuri ka na manipuri culture amasuk manipuri sahitya da
ꯊꯋꯥꯏ ꯌꯥꯎꯅ ꯆꯪꯁꯤꯜꯂꯛꯄꯁꯤ ꯑꯇꯩꯁꯨ ꯀꯃꯥꯏꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯅ ꯌꯦꯡꯕꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯑꯐꯕꯕꯨ ꯂꯩꯔꯒꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯈꯖꯤꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯅ ꯇꯧꯔꯤꯕ ꯊꯧꯔꯝꯁꯤꯡꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥꯒꯤ ꯈꯔ ꯃꯃꯜ ꯂꯩꯕ ꯋꯥꯍꯩ ꯈꯔꯇꯪ ꯇꯥꯅꯤꯡꯕ ꯍꯣꯏ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯕꯁꯦ ꯈꯤꯇꯪ ꯍꯩꯇꯦꯀꯣ ꯑꯣꯖꯥ ꯑꯉꯝꯕ ꯈꯖꯤꯛꯇꯪ ꯑꯗ ꯈꯖꯤꯛꯇꯪ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯔꯤꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯨꯏꯔꯦ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗꯀꯣ ꯑꯩ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯀꯩꯅꯣꯁꯦ ꯀꯁꯥꯔꯗ ꯆꯠꯂꯦ ꯑꯩ ꯃꯇꯝꯗꯨꯗ ꯀꯩꯅꯣꯅꯤ ꯖꯅꯅꯇꯥ ꯏꯔꯥꯕꯣꯠꯀꯤ ꯄꯨꯟꯁꯤꯗ ꯑꯩ ꯔꯤꯁꯔꯁ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯅꯤ ꯑꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ CPMꯒꯤ ꯆꯤꯌꯔꯃꯦꯟ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯁꯥꯡꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯝꯕ ꯁꯣꯌꯥꯝ ꯆꯇ꯭ꯔꯙꯥꯔꯤ ꯃꯥꯅ ꯏꯕ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁꯇ ꯏꯔꯥꯕꯣꯠ ꯍꯥꯏꯁꯤ ꯄꯥꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯨꯄꯨ ꯀꯧꯖꯩ ꯃꯥꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯔ ꯁꯣꯌꯥꯝ ꯂꯣꯀꯦꯟꯒꯤ ꯀꯩꯅꯣꯅꯤ ꯑꯄꯣꯛꯄꯅꯤ ꯑꯗꯣ ꯃꯥꯁꯤ ꯀꯩꯅꯣꯗꯁꯨ ꯃꯥꯁꯤ ꯀꯩꯅꯣꯗ ꯍꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯖꯥꯔꯤꯕꯣꯟ ꯍꯣꯏꯅꯦ ꯖꯥꯔꯤꯕꯣꯟꯒꯤ ꯀꯩꯅꯣ ꯄꯨꯄꯨ ꯍꯣꯏ ꯂꯩꯀꯥꯏꯗꯣ ꯀꯥꯎꯁꯜꯂꯛꯑꯦ ꯑꯗꯨꯗꯁꯨ ꯑꯩꯅ ꯆꯠꯅꯤꯡꯕ ꯑꯗꯒꯤ ꯑꯗꯨ ꯑꯍꯥꯟꯕ ꯑꯩꯅ ꯀꯩꯅꯣꯅꯦ ꯀꯁꯥꯔꯗ ꯑꯩꯅ ꯊꯣꯛꯂꯛꯄ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯍꯧꯔꯛꯄꯅꯤ ꯑꯗꯩ ꯀꯩꯅꯣꯁꯤ ꯌꯧꯔꯀꯥꯟꯗ ꯀꯁꯥꯔꯁꯤ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯇꯧꯋꯤ ꯑꯣꯇꯣꯒꯁꯦ ꯏꯟꯊꯨꯡꯉꯥꯏ ꯆꯠꯇꯦ ꯈꯣꯡꯅ ꯌꯥꯝ ꯆꯠꯂꯦꯕ ꯈꯣꯡꯅꯁꯤ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯩꯅ ꯀꯁꯥꯔꯗ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯝꯌꯥꯟꯕꯒꯨꯝꯕ ꯄꯥꯔꯒ ꯃꯇꯝꯗꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯈꯔ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯎꯖꯔꯛꯑꯦ ꯑꯗꯩꯗ ꯌꯥꯎꯖꯕ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯨꯚꯃꯦꯟ ꯍꯥꯏꯇꯥꯔꯦ ꯅꯍꯥ ꯑꯣꯏꯅ ꯑꯦꯟꯁꯨꯒꯨꯝꯕ ꯑꯗꯩ ꯑꯃꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯏꯁꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯦ ꯏꯌꯥꯎꯗ ꯌꯥꯎꯔꯒ ꯍꯧꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯀꯁꯥꯔꯗ ꯀꯁꯥꯔꯤ ꯃꯨꯠꯈ꯭ꯔꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯇ꯭ꯔꯤꯄꯨꯔꯤ ꯃꯨꯠꯈ꯭ꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯆꯦꯐꯣꯡꯁꯤꯡꯁꯤꯗ ꯄꯥꯔꯛꯄꯁꯦ ꯑꯗ ꯑꯩꯅ ꯍꯜꯂꯛꯑꯒꯕꯨ ꯍꯥꯏ ꯀꯁꯥꯔꯗ ꯀꯩꯅꯣ ꯃꯨꯠꯈ꯭ꯔꯦ ꯀꯁꯥꯔꯗ ꯂꯩꯍꯧꯔꯤꯁꯤꯗꯤ ꯀꯩꯅꯣꯅꯤ ꯃꯩꯇꯩꯗꯤ ꯂꯩꯍꯧꯋꯤ ꯑꯩ ꯎꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯈꯤꯡ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯈꯤꯡꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯗꯁꯨ ꯐꯥꯎꯔꯤꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯐꯥꯎꯔꯤꯕꯅꯤ ꯑꯗꯣ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯂꯧ ꯌꯣꯟꯊꯣꯛꯑꯒ ꯃꯌꯥꯡꯗ ꯂꯧ ꯌꯣꯟꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯋꯥꯗꯤ ꯌꯥꯝ ꯇꯥꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯅꯪꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯒꯤ ꯁꯨꯕ ꯅꯣꯝꯕ ꯑꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ꯭ꯔꯥ ꯁꯨꯕꯗ ꯋꯥꯠꯄꯔꯥ ꯑꯗꯨꯗꯤ ꯑꯩꯅ ꯅꯣꯡ ꯅꯤꯅꯤꯈꯛ ꯎꯕꯗꯨꯗ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯌꯥꯝ ꯈꯤꯡ ꯀꯣꯏꯆꯦꯟ ꯁꯥꯟꯅꯕꯁꯦ ꯑꯩ ꯎꯔꯛꯑꯦꯕ ꯑꯩ ꯉꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯁꯄꯤꯔꯤꯠꯁꯦ ꯂꯩꯗꯤ ꯂꯩꯔꯤꯕꯣꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯕꯗꯕꯨꯗꯤ ꯈꯔꯕꯨꯗꯤ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯍꯥꯟꯕ ꯑꯩꯅ ꯀꯩꯅꯣꯁꯤꯗ ꯆꯠꯄꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯩꯂꯥꯀꯥꯟꯗꯤꯒꯤ ꯀꯩꯅꯣꯗ ꯕꯁꯇ ꯇꯣꯡꯉꯒ ꯂꯂꯥꯐꯧ ꯇꯣꯡꯉꯒ ꯂꯂꯥꯗꯩ ꯀꯨꯝꯊꯔꯒ ꯈꯣꯡꯅ ꯆꯠꯄ ꯑꯣꯏꯔ ꯃꯥꯅꯦ ꯀꯩꯅꯣꯁꯤꯐꯥꯎꯁꯦ ꯖꯥꯔꯤꯕꯣꯟ ꯊꯤꯡꯒꯣꯡ ꯈꯨꯟ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯅꯦ ꯑꯩꯅ ꯆꯠꯄꯁꯦ ꯄꯨꯄꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯈꯣꯡꯅ ꯆꯠꯂꯦ ꯑꯗꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯆꯠꯄꯅꯤ ꯄꯨꯄꯨ ꯍꯣꯏ ꯆꯠꯄꯁꯦ ꯅꯤꯡꯁꯤꯡꯉꯦ ꯑꯗ ꯑꯩꯅ ꯌꯥꯎꯒꯦ ꯌꯦꯡꯅꯤꯡꯉꯦꯅ ꯆꯠꯄꯅꯦ ꯂꯥꯏꯁꯪ ꯈꯨꯟꯗ ꯂꯨꯍꯣꯡꯕ ꯆꯠꯂꯦ ꯑꯗꯨꯒ ꯀꯣꯟꯅ ꯈꯪꯉꯛꯑꯦ ꯂꯥꯏꯁꯪ ꯈꯨꯟꯒꯤ ꯑꯩꯅ ꯂꯨꯍꯣꯡꯕ ꯆꯠꯂꯨꯔꯤꯕ ꯀꯣꯂꯣꯞꯇꯨ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯅ ꯑꯗ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣ ꯁꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯕꯨ ꯌꯥꯝꯅ ꯏꯟꯁꯄꯤꯌꯔ ꯇꯧꯈꯤꯕ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 8 ꯀꯨꯝꯕ ꯇꯝꯕ ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯒꯤ ꯑꯩꯒꯤ ꯋꯥꯔꯦꯡꯁꯤ ꯄꯥꯕꯗ ꯑꯩꯁꯤ ꯀꯩꯅꯣꯅꯤ ꯕꯩꯁꯅꯣꯞꯀꯤ ꯌꯥꯝ ꯑꯀꯟꯕ ꯌꯥꯝ ꯀꯟꯅ ꯍꯦꯛꯇ ꯕꯩꯁꯅꯣꯞꯁꯤꯗ ꯌꯛ ꯂꯥꯎꯕ ꯏꯄꯨꯕꯣꯛꯅ ꯌꯣꯛꯄꯤꯔꯛꯄꯅꯤ ꯑꯗ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯁꯤ ꯄꯥꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯑꯩꯁꯦ ꯆꯦꯟꯖ ꯇꯧꯈ꯭ꯔꯒ ꯑꯩꯒꯤ ꯏꯃꯨꯡꯗ ꯗꯦꯕꯤ ꯍꯥꯞꯄꯒ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯑꯩ ꯊꯧꯅꯥꯎꯖꯝ ꯆꯅꯨ ꯏꯕꯦꯝꯃꯜ ꯂꯩꯅ ꯏꯊꯟꯗ ꯑꯩꯒꯤ ꯏꯃꯤꯡꯒꯁꯦ ꯏꯖꯔꯒ ꯑꯩ ꯃꯦꯇ꯭ꯔꯤꯛꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ BAꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ MA ꯗꯦꯕꯤ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯗꯦꯕꯤ ꯂꯧꯊꯣꯛꯇꯅꯒ ꯃꯤꯡꯒ ꯏꯖꯕꯁꯦ ꯑꯍꯜ ꯂꯃꯟ ꯏꯕꯤꯕ ꯅꯠꯇꯕ ꯑꯩ ꯏꯊꯟꯗ ꯑꯩꯅꯕꯨ ꯌꯥꯝ ꯍꯜꯂꯝꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣꯁꯦ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣ ꯍꯥꯏꯕꯁꯦ ꯑꯩꯕꯨ ꯑꯉꯛꯄ ꯐꯪꯅ ꯆꯦꯟꯖ ꯇꯧꯍꯟꯈꯤꯕ ꯑꯆꯧꯕ ꯀꯩꯅꯣ ꯑꯃꯅꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯥꯒꯤ ꯂꯩꯀꯥꯏ ꯑꯣꯏꯔꯝꯃꯦ ꯑꯩ ꯀꯣꯟꯅ ꯈꯪꯉꯦ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣ ꯍꯣꯏꯒꯤꯅꯤ ꯀꯥꯏꯅ ꯑꯗꯒꯤ ꯖꯥꯔꯤꯕꯣꯟꯗ ꯀꯣꯅꯨꯡ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯂꯦꯝꯍꯧꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯈꯥꯁꯤ ꯃꯤꯡꯁꯦ ꯑꯩ ꯀꯨꯏꯃꯟꯗꯅꯕꯨ ꯑꯩ ꯌꯥꯝ ꯀꯟꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯆꯗ꯭ꯔꯦ ꯁꯅꯥꯈꯥꯁꯤꯒꯤ ꯌꯨꯝꯗ ꯑꯩꯁꯦ ꯆꯥꯛ ꯀꯧꯏ ꯑꯩꯁꯦ ꯁꯨꯝ ꯊꯣꯛꯎꯗꯅ ꯃꯅꯤꯄꯨꯔꯒꯤ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤꯒꯤ ꯀꯩꯅꯣ ꯏꯃꯨꯡ ꯑꯃꯗ ꯑꯩꯁꯨ ꯑꯣꯡꯉꯨꯕꯅꯤꯅ ꯃꯣꯏꯅꯁꯨ ꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯅ ꯑꯩꯕꯨ ꯑꯣꯠꯄꯤꯗꯅ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ
ꯄꯤꯖꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯩ ꯂꯝꯃꯤꯠ ꯇꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯆꯤꯡ ꯃꯌꯥꯝ ꯇꯨꯔꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯥꯟꯒꯤ ꯃꯇꯝꯗ ꯃꯣꯏꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯂꯥꯂꯣꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯖꯨꯒꯣꯠ ꯃꯐꯝ ꯆꯥꯕ ꯑꯃꯗꯒ ꯃꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯗꯨ ꯈꯛꯇꯪ ꯎꯔꯒ ꯂꯥꯛꯄꯅꯤꯗ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯖꯥꯔꯤꯕꯣꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯏꯕ ꯑꯗꯩ ꯌꯥꯝꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯨꯞꯃꯦꯟꯁꯦ ꯌꯥꯝ ꯀꯟꯕꯁꯦ ꯑꯩꯅ ꯌꯨꯝꯗ ꯌꯧꯔꯀꯥꯟꯗ ꯈꯪꯉꯛꯄꯒꯤ ꯋꯥꯅꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯉꯩꯗ ꯆꯠꯄꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯌꯧꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯃꯊꯪ ꯃꯊꯪ ꯄꯥꯔꯀꯥꯟꯗ ꯀꯁꯥꯔꯁꯤ ꯑꯩꯉꯣꯟꯗ ꯐꯅꯌꯥꯝ ꯈꯪꯉꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯉꯤꯗꯣ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯈꯪꯕꯗꯤ ꯀꯁꯥꯔꯒꯤ ꯀꯩꯅꯣꯁꯦ ꯃꯩꯇꯩꯂꯣꯟꯁꯦ ꯃꯇꯝꯗꯨꯗ ꯏꯅꯔꯝꯕ ꯃꯩꯇꯩꯂꯣꯟꯁꯤꯗꯤ ꯈꯔ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜ ꯍꯦꯛ ꯃꯌꯣꯟꯗ ꯃꯌꯣꯟꯃꯛꯇꯗ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯀ꯭ꯂꯥꯁ 8ꯇꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯆꯦꯐꯣꯡꯁꯤꯡ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯍꯥꯏꯔꯣ ꯑꯗꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯥ ꯍꯥꯏꯔꯣ ꯀ꯭ꯂꯥꯁ 8ꯀ ꯀꯥꯔꯛꯄꯗꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯃꯩꯇꯩꯂꯣꯟ ꯂꯥꯏꯔꯤꯛ ꯂꯣꯏ ꯄꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏ ꯌꯥꯏ ꯃꯇꯝꯗꯨꯗ ꯍꯦꯛ ꯂꯩꯔꯝꯕ ꯑꯪꯀꯒꯤ ꯂꯥꯏꯔꯤꯛ ꯅꯠꯇꯅ ꯑꯗꯨꯅ ꯂꯣꯟꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯄꯥꯖꯔꯨꯔꯕꯅꯤꯅ ꯀꯁꯥꯔꯒꯤ ꯂꯣꯟꯁꯦ ꯈꯔ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯇꯝꯗꯨꯗ ꯑꯗꯨꯕꯨ ꯑꯣꯖꯥ ꯀꯨꯟꯖꯣꯃꯣꯍꯟꯁꯤꯗꯤ ꯑꯆꯧꯕ ꯑꯩꯈꯣꯏ ꯔꯥꯏꯇꯔꯗꯤ ꯑꯣꯏꯌꯦ ꯏꯝꯐꯥꯜꯗ ꯂꯥꯛꯑꯒ ꯑꯣꯖꯥ ꯀꯨꯟꯖꯣꯃꯣꯍꯟ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯏꯖꯕꯗ ꯃꯥꯅ ꯑꯍꯥꯟꯕ ꯏꯔꯝꯕ ꯃꯩꯇꯩꯂꯣꯟꯁꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯄꯨꯡ ꯌꯥꯝ ꯐꯥꯗꯕꯗꯣ ꯃꯥꯒꯤ ꯀꯩꯅꯣꯗ ꯄꯨꯟꯁꯤ ꯋꯥꯔꯤꯗꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯅ ꯈꯔ ꯇꯞꯅ ꯀꯩꯅꯣꯁꯤꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤꯗꯤ ꯃꯔꯨꯞ ꯍꯥꯏꯕ ꯑꯃ ꯐꯣꯡꯕꯅꯤ나 ꯉꯁꯥꯏ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯅꯨꯄꯤ ꯃꯌꯥꯝꯒꯤꯗ ꯀꯩꯁꯥꯝ ꯕꯤꯔꯣꯂꯥꯒꯤ ꯍꯧꯔꯛꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯁꯪꯈꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯒ ꯃꯔꯨꯞꯇꯒꯤ ꯃꯥ ꯌꯥꯝ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯗꯅ ꯀꯕꯤ ꯑꯃ ꯑꯣꯏꯔꯛꯄ ꯅꯨꯄꯤ ꯑꯏꯕꯤ ꯑꯣꯏꯔꯛꯄꯒꯤ ꯋꯥꯐꯝꯁꯨ ꯀꯩꯅꯣꯗ ꯅꯍꯥꯟ ꯅꯨꯄꯤꯁꯤꯡꯒꯤ ꯇꯥꯡ 4ꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯃꯤꯁꯅꯥ ꯍꯥꯏꯅ ꯅꯨꯄꯤ ꯃꯆꯥ ꯅꯍꯥ ꯌꯥꯝ ꯑꯣꯏꯅ ꯑꯃ ꯀꯟꯅ ꯃꯥꯁꯤ ꯏꯈꯠꯂꯛꯏꯁꯤꯁꯨ ꯃꯥꯁꯨ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯒꯤ ꯐꯦꯃꯤꯂꯤ ꯃꯣꯏꯗꯨꯒ ꯅꯛꯅꯕ ꯃꯣꯏꯒꯤ ꯏꯃꯨꯡꯗꯨꯃꯛꯂꯥ ꯍꯦꯛ ꯀꯩꯅꯣꯃꯛꯂꯥ ꯑꯗꯨꯃꯛꯇꯤ ꯌꯥꯝ ꯀꯨꯞꯅꯗꯤ ꯄꯟꯕꯤꯔꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯏ ꯕ꯭ꯔꯦꯛꯒ꯭ꯔꯥꯎꯟꯗꯣ ꯑꯗꯨꯃꯥꯏꯅ ꯄꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤ ꯈꯪꯉꯛꯄꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯇꯥꯕꯁꯤ ꯀꯩꯅꯣꯅꯤ ꯑꯦ.ꯀꯦ. ꯁꯦꯔꯥꯝꯁꯦ ꯑꯣꯏꯅ ꯇꯥꯖꯔꯦ ꯑꯗꯣ ꯉꯛꯄ ꯑꯃꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯩꯇꯩꯁꯤꯡꯁꯤꯅ ꯉꯥꯡꯕ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯦꯔꯥꯝꯁꯤ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯂꯣꯟꯁꯦ ꯈꯔ ꯈꯣꯏ ꯂꯣꯟꯗꯤ ꯈꯔ ꯈꯣꯏꯔꯒ ꯉꯥꯡꯕ ꯑꯗꯨ ꯏꯕ ꯃꯇꯝꯗꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤ ꯐꯖꯅ ꯑꯗꯨ ꯑꯩꯈꯣꯏ ꯏꯁꯦꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯅꯩ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯍꯦꯛ ꯊꯪꯅꯕꯗ ꯀꯁꯥꯔꯅꯤ ꯂꯩꯔꯤꯁꯦ ꯑꯗꯩ ꯈꯔ ꯂꯥꯞꯊꯣꯛꯈ꯭ꯔꯒ ꯇ꯭ꯔꯤꯄꯨꯔꯥ ꯂꯩ ꯑꯗꯩ ꯑꯃꯨꯛ ꯂꯥꯞꯈ꯭ꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯩꯇꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯐꯖꯅ ꯍꯦꯛꯇ ꯃꯁꯥꯗ ꯅꯥꯟꯅ ꯏꯈ꯭ꯔꯦꯕ ꯑꯩꯈꯣই ꯉꯛꯑꯦꯕ ꯑꯗꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯂꯥꯞꯄꯦ ꯑꯗꯒꯤ ꯈꯔ ꯃꯩꯇꯩ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯗꯨꯗ ꯕꯪꯒ꯭ꯂꯥꯗꯦꯁꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯆꯠꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯆꯠꯅꯤꯡꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒꯗꯤ ꯖꯄꯥꯟ ꯅꯠꯇꯦ ꯌꯨꯔꯣꯞ ꯅꯠꯇꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯨꯛꯇꯪ ꯌꯧꯖꯕ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤꯀꯣ ꯈꯜꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯥꯝ ꯑꯔꯥꯞꯄ ꯕꯪꯒ꯭ꯂꯥꯗꯦꯁꯀꯨꯝꯕ ꯂꯝꯗꯨꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯪꯗꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯅꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯗꯒꯤꯗꯤ ꯁꯔꯆꯥꯟꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯣꯖꯥ ꯏꯕꯣꯝꯕꯤ ꯍꯣꯏꯒꯤ ꯇꯤꯝꯁꯦ ꯑꯣꯖꯥ ꯑꯣꯖꯥ ꯅꯤꯡꯁꯤꯡꯖꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯤꯂꯀꯥꯟꯇ ꯍꯣꯏ ꯑꯣꯖꯥ ꯏꯕꯣꯝꯕꯤ ꯍꯣꯏꯁꯦ ꯆꯠꯂꯨꯔꯒ ꯃꯁꯤ ꯍꯜꯂꯛꯄꯒ ꯑꯣꯖꯥ ꯏꯕꯣꯝꯕꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯕꯪꯒꯕꯟꯙꯨꯒꯤ ꯂꯩꯕꯥꯛꯇ ꯍꯥꯏꯅ ꯃꯥꯏ ꯇꯦꯕꯂꯣꯛ ꯐꯣꯡꯂꯛꯄꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯃꯇꯝꯗꯨꯗ ꯍꯥꯏꯕ ꯃꯥꯏ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯄꯥꯗꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯃꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯠꯂꯒ ꯀꯩꯗꯧꯔꯤꯅꯣ ꯀꯅꯥ ꯎꯅꯔꯤꯅꯣ ꯑꯗꯩ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯑꯣꯖꯥ ꯏꯕꯣꯝꯕꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕꯗ ꯑꯗꯨꯒ ꯃꯊꯪꯗ ꯁꯔꯆꯥꯟ ꯆꯠꯂꯨꯔ ꯍꯜꯂꯛꯀꯥꯟꯗ ꯃꯥꯅ ꯑꯃꯨꯛ ꯃꯥꯏ ꯇ꯭ꯔꯤꯕꯦꯂꯣꯛꯁꯤ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯆꯠꯅꯤꯡꯕꯁꯤ ꯑꯗꯒꯤꯗꯤ ꯑꯣꯖꯥ ꯁꯦꯔꯥꯝꯁꯨ ꯏꯝꯐꯥꯜ ꯌꯧꯔꯛꯑꯦ ꯀꯨꯏꯗꯦ ꯃꯥꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯑꯗꯨ ꯌꯥꯝ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯝꯁꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯔꯥꯏꯇꯔ ꯃꯌꯥꯝ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯁꯤ ꯑꯩꯈꯣꯏ ꯕꯥꯇꯣꯟꯁꯦ ꯉꯥꯏꯅꯔꯤꯅꯤꯀꯣ ꯃꯗꯨ ꯆꯠꯈꯤꯕ ꯀꯥꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯜꯂꯛꯄꯗꯨꯅꯦꯕ ꯑꯗꯣ ꯆꯤꯟꯅ ꯑꯩꯒꯤꯁꯨ ꯃꯇꯝꯗꯨ ꯌꯧꯔꯛꯇꯅ ꯑꯩꯅ ꯈꯟꯕꯗ ꯃꯗꯨ 2009ꯂ 10ꯂ 10ꯒꯤ 11ꯂ ꯈꯪꯗꯦ ꯑꯩ ꯆꯞ ꯆꯥꯅ ꯀꯥꯎꯔꯦ ꯑꯗꯩꯗ ꯑꯩꯁꯨ ꯆꯠꯂꯛꯑꯦ ꯕꯪꯒ꯭ꯂꯥꯗꯦꯁꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯚꯥꯅꯨꯕꯤꯜ ꯐꯥꯎ ꯄꯨꯕꯤꯌꯦ ꯑꯗ ꯚꯥꯅꯨꯕꯤꯜ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯥꯉꯜ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜ ꯏꯃꯨꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯃꯤꯡꯁꯦ ꯀꯥꯎꯔꯦꯅꯦ ꯑꯩꯁꯦ ꯌꯥꯝ ꯊꯤ ꯀꯥꯎꯊꯣꯛꯑꯦ ꯇꯧꯈ꯭ꯔꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯩꯁꯦ
amai iraga amai hei ibda mamang ibda loi kawa amai di tawe akar leb din sangpa koi gi kan maitai pangal gi imung am thing ne moina ngang ba maitai lon se achu ke mati ka kai dor phajana ngang garba adu yam nuksi bam na ina ma pan chal ga ur pa ganda lan chen bane na mayam chen min na gare aduga maitai ne maitai pangal ne ate koi gi kabui oiro amau oiro travel sin siga pulap pulap khonje lona le minarame maitai pangan ga maitai khuna maka do le minaram sai siang gare haraga moise pulap pulap khulona le minarame adu ure ai nungsi bana adu uda ba pangan sing se kaim na te ba maitai nupi gi macha ne maitai ningon ma khoi ine macha ne ba pangan se adu gi wakal ma ingon da leise ba amu ya na chumme na aina logje gare hajugi kano si imung si da khoi gi koi maitai pangan koi gi ma hair tare ko ine macha ine gi ta da hai tare ta da thoi adu moi amagi hal ma return ne matam du da sangaga ma moi mang ko sumang du dai kwa pam sorry kwa mani kwa pambi adu yam magi kwa hingo lam le ram ma se return to ra kan da kwa thari ne na de mana pambi mana ka se koi di sa ba de ni man ta pote mana pambi uri du yet na hingo je kan na koi ra mai ko bi ni hai da chahi khoi return to se masai kinge ai Bangladesh ki kon journey ahum lak serame adugi kurto ya trobam da haidana saite gi pawda ai kaino se travelog se si every details ai izaraban adu under ki 2022 gi April is the phongeng tawse ada di lo yawrbani koi gi ibung lu maming do ai stabu ningsing da bagi wan ama ubasidane mate lonje ajoka matu phajana ngangra ai adu pian ba adu nungsiba leigidre akoina hainaba amlei dharma pun dharma di tongali adu lon pullabani na thamoisu pullabani haibu aduna aina kanoda bhanugas bhanubil yang sangakpada akoigi adumaina akoigi maitai bangal imung amada cha thalaktana cha po charaktana adi sigi ibung duga wari nga chaba phangakpado ai ngona achauba yam nungaijaba amani adudagi amu aina silet ahamba sapasida aina amu silet ki ai library da chachage ai mayam koiba sai singa ai thoina pamjade ai di library da chachage na library am da thenbi hoina library da chatle adaida kaino tawi khoi maitai pangan nata mane madi my dress tuna atoroga mas no pheno phet torana amai toroga masa apik pa mapura mas like pa bala amne adu maina masa mapura kan larik paba lakpa haibisi akhoi Manipuri bu su udri ai ado ngwadi ngangna de ibani se sum phamin na meno pheno phe sum tong nei aduga adegi nupa macha khara changa kan aingon ya wana mo meitei lon se moidi mu city da lairam ni na like la su tamba khopa de dur ormane ya wana ngang kan aingon da pangal la nge ba kayam nung sigre aina te na hai amai na to adegi di khara handaki sahi sida eji ibungo promote na kagi Manipur mirror gi kari gi online di kari hairaga yang kana di yengde maduma de ngapi gani adubu handak roksnara haina pangan mete pangan mauna ha ama saireng ire usuk mati phajare magi saireng da ina kaw ngam da bas kogi fathers day da magi mapa haidare ko mai baba samram da mani ibedo ada amani itki saireng mamana masana su pajaba ma aingonda aina post moi post loin tawe aina share tawda mayam changak loi like changak padana me adu kaino sidaiba ase ek phajagre akoigi kaino da Bangladesh dagi akoigi yana na akoigi pada ise ma padama mani ormane yana na Bangladesh ki team da Manipur da yana na lakiba maitai nupi da kabi asai bi haigadra atu madi unaja hoyi atai yang kana I thengna hodre adu rosanara sine iba mai kavita gi standard sidi ai asok mati ai sok thokje koi Bangladesh ta maitai pangan mana asok phajaba saireng iribdo ai yam chathina ai nungai je masak su phajai ta ingana kavita zo mai masak tu ka samane asok mati ingane mai saireng je yam phajai aduga wang asai mana ngarang na mana wang ngang badadi ma je Bangla di yang yaure maitai lon du da mana maitai lon jing phajana ngang na bagi ngangbam khudong chawa khara walam gadra adu iba suma je Bangla dai ire adu kana no maro pang khara na maitai lon da handu bibani haidana su khara phom khara thagale aduga akoi kaino da haraga na
ꯑꯩꯁꯦ ꯄꯥꯔꯇꯤꯀꯨꯂꯔ ꯁꯕꯖꯦꯛ ꯑꯃꯗ ꯉꯥꯡꯗ ꯈꯔꯒ ꯁꯨꯝ ꯆꯥꯏꯔꯒ ꯉꯥꯡꯉꯦ ꯃꯌꯥꯝ ꯀꯥꯏꯗꯦ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯑꯣꯖꯥ ꯁꯨꯝ ꯆꯠꯊꯕꯤꯌꯨ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯔꯤ ꯍꯣꯏ ꯍꯣꯏ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯗꯨꯒꯤ ꯑꯗꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯩꯅꯣ ꯑꯣꯖꯥ ꯐꯖꯅ ꯇꯧꯔꯒ ꯇꯥꯅꯤꯡꯉꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯒꯝꯚꯤꯅꯤꯅ ꯏꯕ ꯂꯥꯏꯔꯤꯛꯁꯦ ꯍꯟꯗꯛꯀꯤ ꯃꯥꯒꯤ ꯌꯥꯆꯪꯕ ꯅꯪ ꯍꯜꯂꯣ ꯍꯥꯏꯅ ꯇꯧꯕꯁꯤꯗ ꯁꯪꯁꯀ꯭ꯔꯤꯠꯁꯦ ꯈꯔ ꯍꯦꯟꯅ ꯍꯣꯏ ꯃꯥꯒꯤꯁꯨ ꯍꯥꯞꯐꯝ ꯊꯣꯛꯇꯅꯕꯨꯗꯤ ꯍꯥꯞꯄꯣꯛꯑꯝꯒꯅꯤ ꯑꯗꯣ ꯃꯥꯅ ꯍꯥꯞꯄꯤꯕ ꯁꯪꯁꯀ꯭ꯔꯤꯠꯇꯣ ꯍꯥꯞꯇꯕ ꯁꯨꯛꯌꯥ ꯌꯥꯗꯕꯔꯥ ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨ ꯃꯥ ꯗꯔꯀꯥꯔ ꯂꯩꯇꯅꯕꯨꯗꯤ ꯍꯥꯞꯄꯣꯛꯑꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯗꯤ ꯄꯥꯕ ꯀꯥꯟꯗꯗꯤ ꯋꯥꯔꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯁꯪꯁꯀ꯭ꯔꯤꯠ ꯃꯌꯥꯝꯁꯦ ꯈꯖꯤꯛꯇꯪ ꯇꯉꯥꯏ ꯐꯗ꯭ꯔꯒ ꯅꯠꯇ꯭ꯔꯒꯗꯤ ꯃꯩꯇꯩꯂꯣꯟꯗ ꯑꯗꯨ ꯈꯤꯇꯪ ꯏꯍꯟꯖꯅꯤꯡꯉꯤ ꯃꯥꯅ ꯄꯨꯔꯥ ꯁꯪꯁꯀ꯭ꯔꯤꯠꯇ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯏꯈꯤꯕꯅ ꯋꯥꯔꯤꯅꯤꯀꯣ ꯃꯩꯇꯩꯂꯣꯟꯗꯨꯗ ꯁꯪꯁꯀ꯭ꯔꯤꯠꯁꯤ ꯈꯔ ꯍꯥꯞꯆꯤꯜꯂꯛꯄꯁꯦ ꯃꯁꯤ ꯃꯇꯝꯗ ꯑꯩ ꯈꯤꯇꯪ ꯑꯩꯒꯤ ꯏꯅꯥꯎꯁꯤꯗ ꯑꯩ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯑꯗꯣ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯩꯇꯩꯂꯣꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯥꯎꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯦꯡꯕꯗꯨꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯣꯟ ꯑꯃ ꯑꯩ ꯅꯍꯥꯟ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯄꯥꯕꯗꯨꯗ ꯑꯣꯖꯥꯔꯣꯜꯅ ꯀꯔꯤ ꯈꯟꯕ ꯍꯥꯏ ꯑꯣꯖꯥꯔꯣꯜꯁꯤ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯍꯜ ꯂꯣꯟꯁꯤꯗ ꯁꯤꯡ ꯑꯃ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯡꯅꯕꯗꯅ ꯑꯍꯜ ꯂꯣꯟꯅ ꯅꯍꯥꯔꯣꯟꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯍꯥꯏ ꯅꯍꯥꯔꯣꯟꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯅꯍꯥꯔꯣꯟ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯀꯥꯏꯁꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯏꯁꯄꯣꯀꯟꯗ ꯑꯗꯨꯒ ꯏꯕꯗꯗꯤ ꯃꯁꯤ ꯀꯌꯥ ꯀꯟꯅ ꯁꯤꯖꯤꯟꯅꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯣꯟꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯑꯣꯟꯂꯥꯏꯟꯁꯤꯗ ꯑꯩꯈꯣꯏ ꯑꯃꯒ ꯎꯅꯕꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯕꯤꯔꯣꯂꯥꯅ ꯃꯥ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯅꯤ ꯐꯣꯡꯉꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯀꯩꯅꯥꯍꯟ ꯑꯣꯏꯔ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛꯇꯤ ꯏꯔꯛꯄ ꯑꯗꯨꯒ ꯐꯣꯡꯕ ꯉꯝꯗꯕꯒꯤ ꯃꯉꯣꯟꯗ ꯈꯤꯇꯪ ꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯒꯤꯜꯇꯤ ꯑꯣꯏꯕꯃꯛꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯍꯥꯎꯁ ꯑꯃ ꯑꯣꯏꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯅꯤ ꯑꯏꯕ ꯃꯌꯥꯝ ꯇꯤꯟꯅꯕꯒꯤ ꯐꯣꯔꯝ ꯑꯃꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯏꯝꯐꯥꯜꯗ ꯅꯍꯥꯟꯒꯤ ꯐꯪꯁꯟꯗꯨꯗ ꯑꯩꯈꯣꯏ ꯁꯧꯕꯥꯝ ꯁꯣꯕꯤꯇꯥ ꯍꯣꯏ ꯃꯌꯥꯝꯗꯨꯒꯤ ꯑꯌꯥꯝꯕꯅ ꯆꯍꯤ ꯃꯤꯗꯜ ꯑꯦꯖꯇꯒꯤ ꯈꯔ ꯍꯦꯟꯗꯣꯛꯅꯔꯕ ꯉꯥꯛꯇꯅꯤ ꯃꯣꯏꯁꯤꯅ ꯃꯆꯥꯁꯤꯡꯒꯤ ꯂꯣꯏ ꯆꯥꯎꯈ꯭ꯔꯕ ꯊꯕꯛ ꯔꯤꯇꯥꯌꯔ ꯇꯧꯕ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯍꯥꯔꯣꯟ ꯇꯥꯔꯦ ꯑꯩ ꯏꯕꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯀꯤ ꯏꯕꯁꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦल ꯑꯦꯖ ꯅꯠꯇꯕ ꯃꯣꯏꯁꯤꯡꯁꯤꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛꯁꯦ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯃ ꯂꯩꯔꯦꯕ ꯃꯣꯏꯁꯤꯗ ꯑꯦꯅꯤ ꯍꯥꯎ ꯂꯥꯏꯔꯤꯛ ꯁꯩꯔꯦꯡ ꯐꯖꯗꯕ ꯋꯥꯔꯤ ꯑꯃꯅꯤ ꯀꯩꯅꯕꯨ ꯂꯥꯏꯔꯤꯛ ꯏꯕꯅꯤ ꯀꯕꯤꯅꯦꯅ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯆꯪꯉꯒ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃꯐꯥꯎ ꯂꯩꯇꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯔꯥꯖꯦꯁꯣꯔꯤꯒꯤ ꯅꯍꯥꯟ ꯏꯅꯧ ꯅꯧꯅ ꯃꯥꯏꯁꯨ ꯑꯃ ꯆꯤ ꯂꯥꯎꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯥꯏ ꯂꯥꯏꯔꯤꯛꯇꯣ ꯅꯍꯥꯟꯅ ꯃꯃꯥꯡ ꯆꯍꯤ ꯄꯨꯊꯣꯛꯄ ꯌꯥꯔꯕꯅꯦ ꯑꯗ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯥꯏꯕꯅꯦ ꯄꯨꯊꯣꯛꯑꯁꯤ ꯑꯗꯒꯤ ꯃꯥ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣ ꯑꯣꯖꯥ ꯁꯨꯕꯤꯇꯥꯗꯤ ꯂꯥꯏꯔꯤꯛ ꯑꯅꯤꯒꯨꯝꯕꯕꯨ ꯁꯨꯔꯝꯃꯅꯤ ꯑꯅꯤꯔꯥ ꯈꯔ ꯍꯦꯟꯗꯕ꯭ꯔꯥ ꯑꯩ ꯆꯞ ꯆꯥꯅꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯁꯤꯗ ꯆꯍꯤ ꯍꯨꯝꯐꯨꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ 45 ꯍꯨꯝꯐꯨ ꯐꯥꯎꯒꯤꯀꯣ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯁꯦ ꯑꯉꯛꯄꯅꯦ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯐꯣꯡꯅꯔꯛꯏꯁꯤꯗꯤꯕ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯁꯦ ꯑꯗꯣ ꯃꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯗ ꯐꯖꯕ ꯍꯥꯏꯕꯗꯨꯅ ꯋꯥꯔꯤ ꯑꯃꯅꯤꯀꯣ ꯃꯁꯤꯒꯤ ꯏꯍꯧ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤ ꯑꯗꯣ ꯅꯍꯥꯟ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯃꯤꯔꯔꯁꯤꯗ ꯄꯨꯊꯣꯔꯛꯇꯅ ꯇꯧꯕꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯩꯅꯥꯍꯜ ꯍꯣꯏꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯨ ꯐꯣꯡꯍꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯐꯣꯡꯅꯤꯡꯕꯒꯤ ꯀꯩꯅꯣꯗꯨ ꯂꯩꯔꯕꯅꯦꯕ ꯑꯗ ꯃꯥ ꯅꯦꯛꯁꯇꯗꯤ ꯁꯣꯏ ꯐꯣꯡꯅꯕ ꯑꯦꯅꯤꯍꯥꯎ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯁꯤꯟꯕꯤꯕ ꯃꯇꯝꯗ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯉꯦ ꯍꯥꯏꯅ ꯃꯥꯅ ꯐꯣꯡꯅ ꯍꯥꯏꯖꯕꯗꯣ ꯃꯥ ꯑꯗꯨꯒꯤ ꯃꯥ ꯁꯣꯏ ꯍꯣꯠꯅꯔꯅꯤꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯝ ꯊꯥꯖꯩ ꯑꯗꯨꯒ ꯕꯤꯔꯣꯂꯥ ꯍꯣꯏꯁꯤ ꯑꯩꯃꯨꯛꯇꯗꯤ ꯄꯔꯁꯣꯅꯦꯜꯂꯤ ꯎꯅꯈꯤꯗ꯭ꯔꯤ ꯃꯥꯜꯂꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯆꯍꯤ ꯌꯥꯝ ꯅꯧꯅ ꯃꯤꯁꯅꯥꯗꯤ ꯃꯥꯗꯤ ꯐꯖꯅ ꯃꯥꯁꯦ ꯍꯣꯠꯅꯔꯛꯑꯦ ꯑꯗ ꯃꯌꯥꯝꯁꯤꯅ ꯈꯔ ꯊꯦꯡꯉꯦ ꯌꯥꯎꯗꯤ ꯑꯌꯥꯝꯕꯅ ꯑꯗꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯏꯕꯤ ꯑꯣꯏꯅꯤ ꯁꯩꯔꯦꯡ ꯏꯅꯤ ꯍꯥꯏꯗꯅ ꯆꯪꯉꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯃꯤꯔꯔꯁꯤꯅ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄꯤꯗꯅ ꯅꯨꯄꯤ ꯑꯏꯕꯤ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯇꯅ ꯏꯕꯨꯡꯉꯣ ꯍꯣꯏꯅꯁꯨ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯁꯤꯟꯕꯤꯗꯅ ꯃꯣꯏꯒꯤ ꯑꯦꯛꯁꯄꯦꯔꯤꯌꯦꯟꯁ ꯑꯗꯩ ꯃꯣꯏꯅ ꯀꯃꯥꯏꯅ ꯏꯔꯛꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯒꯁꯦ ꯄꯥꯎꯒꯁꯦ ꯇꯝꯃꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯩꯁꯨ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯔꯝꯁꯤꯗꯗꯤ ꯀꯩꯁꯨ ꯑꯦꯆꯤꯞ ꯇꯧꯕ ꯅꯠꯇ꯭ꯔꯦ ꯇꯧꯗꯕ ꯃꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯗ ꯃꯣꯏꯅ ꯊꯣꯛꯆꯔꯛꯑꯒ ꯂꯥꯏꯔꯤꯛꯀ ꯐꯣꯡꯅꯔꯛꯇꯅ ꯃꯁꯤ
ꯑꯉꯛꯄ ꯌꯥꯋꯣꯟ ꯑꯃꯅꯤ ꯑꯩ ꯈꯟꯖꯩ ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯤꯗꯨꯅꯤ ꯅꯣꯝꯕ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯇꯟꯗꯕ ꯀꯥꯡꯕꯨꯅꯤꯅ ꯍꯦꯟꯅ ꯀꯩꯅꯣꯁꯦ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯒꯤꯗꯤ ꯃꯅꯤꯄꯨꯔ ꯃꯤꯔꯔ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇꯥꯁꯤ ꯃꯄꯥꯎ ꯍꯥꯏꯗꯅ ꯏꯕꯨꯡꯉꯣ ꯇꯥꯁꯤ ꯃꯄꯥꯎ ꯄꯥꯔꯁꯤ ꯁꯩꯔꯦꯡ ꯁꯩꯔꯦꯡꯒꯤ ꯏꯄꯥꯛ ꯍꯥꯏꯕ ꯀꯥꯟ ꯋꯥꯍꯩꯁꯤ ꯏꯃꯥꯟ ꯃꯥꯟꯅꯕꯗꯪ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯑꯦꯝ.ꯑꯦ. ꯍꯥꯁꯤꯝ ꯍꯣꯏꯅꯁꯨ ꯑꯃ ꯇꯧꯔꯤ ꯃꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯇꯧꯔꯒ ꯑꯗꯨꯁꯨ ꯉꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ ꯆꯍꯤ 50-60 ꯀꯩꯅꯣ ꯀꯕꯤ ꯑꯅꯧꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯃꯣꯏ ꯈꯛꯇ ꯄꯤꯛꯑꯦꯇ ꯊꯝꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯆꯤ ꯂꯥꯎꯅ ꯅꯨꯄꯥ ꯑꯃꯒ ꯌꯥꯎꯅꯦꯕ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯑꯦꯝ.ꯑꯦ. ꯍꯥꯁꯤꯝ ꯍꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯅꯨꯄꯤ ꯑꯃꯗꯤ ꯍꯥꯞꯅꯕꯁꯨ ꯍꯣꯠꯅꯩ ꯑꯗꯨ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯂꯣꯏ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯇꯥꯕꯅꯤ ꯀꯥꯡꯂꯨꯞ ꯑꯃ ꯂꯩꯍꯧꯔꯒ ꯑꯩꯈꯣꯏ ꯀꯩꯁꯨ ꯆꯥꯎꯈꯠꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯏꯕꯨꯡꯉꯣ ꯍꯥꯁꯤꯝ ꯍꯣꯏꯅ ꯍꯣꯠꯅꯗꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯁꯩꯔꯦꯡꯁꯦ ꯄꯥꯗꯣꯔꯤꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯁꯧꯕꯥꯝ ꯁꯨꯕꯤꯇꯥꯅ ꯃꯥꯅ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯀꯤ ꯃꯥꯁꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯁꯦ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯈꯪꯒꯟꯗꯦ ꯋꯥꯔꯧ ꯄꯤꯕ ꯌꯥꯗꯦ ꯑꯗ ꯃꯥꯅ ꯑꯦꯡꯀꯣꯔ ꯑꯣꯏꯗꯅ ꯁꯩꯔꯦꯡꯁꯦ ꯁꯤꯗꯩ ꯑꯣꯟꯂꯥꯏꯟꯁꯤꯗ ꯑꯅꯧꯕ ꯃꯨꯞꯃꯦꯟ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯀꯣꯔꯣꯅꯥ ꯆꯍꯤ 1.5-2 ꯇꯧꯔꯛꯄꯁꯤꯒꯤ ꯌꯥꯝ ꯐꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯑꯩꯅ ꯂꯧꯖꯩ ꯑꯩꯈꯣꯏꯒꯁꯨ ꯑꯣꯟꯂꯥꯏꯟ ꯀꯩꯅꯣꯅꯤ ꯀꯣꯔꯣꯅꯥ ꯅꯥꯔꯦ ꯑꯗꯨ ꯇꯧꯔꯦꯅ ꯀꯅꯥꯝꯇ ꯌꯨꯝꯗ ꯇꯜꯂꯒ ꯐꯝꯕ ꯅꯠꯇꯦ ꯑꯣꯟꯂꯥꯏꯟꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯍꯥꯡꯗꯣꯛꯅꯔꯛꯑꯦ ꯍꯥꯏꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯀꯦꯅꯥꯗꯥꯗ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯄ꯭ꯔꯃꯣꯠ ꯍꯣꯏꯅ ꯇꯧꯔꯛꯏꯕ ꯁꯨꯃꯥꯏꯅ ꯏꯝꯐꯥꯜꯗꯁꯨ ꯑꯗꯩ ꯖꯤꯔꯤꯕꯥꯝꯗꯒꯤ ꯑꯦꯁ.ꯀꯦ. ꯊꯧꯆꯣꯝ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯃꯁꯦ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯁꯦ ꯂꯣꯏꯅ ꯍꯥꯡꯗꯣꯛꯅꯔꯤ ꯑꯗꯨꯒ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯁꯤꯗ ꯑꯩꯈꯣꯏ ꯂꯤꯇꯔꯦꯔꯤ ꯃꯨꯞꯃꯦꯟ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯨꯞꯃꯦꯟꯁꯤ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯂꯩꯄꯨꯡ ꯐꯝꯕ ꯍꯥꯏꯗꯅ ꯑꯃꯨꯛ ꯀ꯭ꯔꯤꯇꯤꯛꯁ ꯐꯣꯔꯝꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯁꯛ ꯅꯥꯏꯕ ꯑꯩꯈꯣꯏ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯌꯥꯝ ꯂꯩꯔꯕ ꯁ꯭ꯀꯣꯂꯥꯔ ꯃꯌꯥꯝ ꯑꯗꯨꯒ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯗꯨꯒ ꯑꯦꯅꯤ ꯐꯤꯜ ꯑꯃꯗ ꯁꯝꯊꯤꯡ ꯈꯔ ꯀꯩꯅꯣ ꯑꯃ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯒ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯅ ꯋꯥꯁꯦ ꯉꯥꯡꯕꯒꯤ ꯍꯧꯖꯤꯛ ꯑꯉꯛꯄꯗ ꯑꯗꯨꯁꯨ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦ ꯑꯗꯣ ꯃꯁꯤ ꯑꯩ ꯅꯍꯥꯟꯈꯩ ꯑꯩꯒꯤꯁꯨ ꯁꯣꯝꯗ ꯑꯆꯧꯕ ꯃꯦꯖꯣꯔ ꯋꯥꯔꯛ ꯑꯃ ꯑꯩꯁꯨ ꯋꯥꯔꯛ ꯇꯧꯕꯁꯤꯗ ꯌꯥꯝ ꯀꯟꯅ ꯌꯦꯡꯕꯗꯤ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯖꯔꯤꯕꯅꯤꯅ ꯈꯔꯗꯤ ꯑꯩꯁꯨ ꯂꯣꯏꯅꯃꯛ A to Z ꯁꯤ ꯇꯥꯕ ꯐꯪꯗ꯭ꯔꯒꯁꯨ ꯂꯣꯏꯅ ꯑꯩꯁꯨ ꯑꯗꯨꯝ ꯈꯔ ꯌꯦꯡꯖꯕꯅꯤ ꯑꯗꯨꯅ ꯁꯨꯝ ꯍꯟꯅ ꯈꯟꯊꯔꯨꯕꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯧꯔꯣꯡꯐꯝ ꯑꯣꯖꯥ ꯔꯥꯖꯃꯅꯤ ꯇꯥꯛꯄꯤꯈꯤꯕ ꯃꯁꯤꯡꯗꯤ ꯌꯥꯝꯗ꯭ꯔꯦꯅ ꯑꯗꯨ ꯖꯄꯥꯟꯒꯁꯦ ꯃꯤ ꯌꯥꯝ ꯄꯣꯠꯇꯦꯗ ꯑꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯔꯝꯃꯤꯕ UK ꯁꯦ ꯄꯤꯛꯈ꯭ꯔꯕ ꯂꯩꯕꯥꯛꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯏꯪꯂꯤꯁꯃꯦꯟꯁꯤꯁꯨ ꯌꯥꯝꯈꯤꯗ꯭ꯔ ꯄꯣꯠꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤ ꯀꯪꯀꯔ ꯇꯧꯔꯝꯃꯤ ꯃꯤ ꯌꯥꯝꯕ ꯂꯩꯕꯥꯛ ꯌꯥꯝ ꯂꯩꯗ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯆꯥꯎꯈꯠꯄ ꯀꯩꯁꯨ ꯑꯣꯏꯗꯦ ꯂꯩꯕꯥꯛꯁꯤꯡꯗꯨ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯅꯤ ꯍꯣꯏ ꯃꯤ ꯌꯥꯝꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩ ꯏꯁꯨ ꯄꯋꯥꯔꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯁꯤꯡ ꯌꯥꯝꯕꯁꯤꯁꯨ ꯗꯔꯀꯥꯔꯅꯤ ꯆꯨꯝꯃꯤ ꯚꯣꯠꯀꯤꯒ ꯗꯤꯃꯣꯀ꯭ꯔꯦꯁꯤꯅ ꯚꯣꯠꯀꯤ ꯄꯣꯠ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯍꯟꯗꯕ ꯑꯩꯈꯣই ꯅꯣꯝꯕ ꯀꯟꯕ ꯊꯧꯅꯥ ꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯕꯁꯤ ꯑꯁꯤꯅ ꯍꯟꯗꯛ ꯑꯣꯟꯂꯥꯏꯟꯒꯤ ꯀꯩꯅꯣꯒꯤ ꯀꯣꯔꯣꯅꯥ ꯃꯇꯝꯁꯤꯗ ꯑꯣꯟꯂꯥꯏꯟꯁꯤꯗ ꯀꯕꯤꯇꯥꯁꯤ ꯃꯌꯥꯝ ꯆꯪ ꯄꯥꯕ ꯑꯗꯩ ꯗꯤꯁꯀꯁꯟ ꯇꯧꯕ ꯑꯗꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯍꯧꯈꯤꯕ ꯏꯕꯨꯡꯉꯣ ꯄ꯭ꯔꯃꯣꯠ ꯍꯣꯏꯅ ꯑꯃꯨꯛ ꯂꯥꯞꯈ꯭ꯔꯕ ꯀꯅꯥꯗꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯨꯟꯁꯤꯜꯂꯒ ꯃꯅꯤꯄꯨꯔ ꯃꯤꯔꯔꯁꯤꯗ ꯑꯃꯨꯛ ꯂꯣꯏ ꯈꯣꯝꯖꯤꯜꯂꯒ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯚꯣꯏꯁ ꯑꯃꯒ ꯁꯥꯒꯠꯂꯛꯏꯁꯦ ꯃꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯀꯣꯔꯣꯅꯥꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯃꯪꯉꯝꯕ ꯅꯠꯇꯦ ꯑꯗꯨ ꯀꯣꯔꯣꯅꯥꯁꯤ ꯃꯇꯝ ꯈꯔꯁꯤꯃꯗ ꯃꯔꯥꯏ ꯂꯣꯏꯖꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯣꯟꯂꯥꯏꯟꯒꯤ ꯀꯩꯅꯣꯁꯤꯃ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟꯅꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯗ ꯑꯩꯗꯤ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯕꯁꯤꯁꯨ ꯍꯩꯇꯕꯅꯦ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯣꯖꯥꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯎꯝ ꯑꯩꯈꯣꯏ ꯁꯤꯗ ꯌꯦꯡꯕꯤꯕ ꯍꯣꯏ ꯃꯌꯥꯝꯗꯁꯨ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯎꯝ ꯇꯥꯔꯒ ꯃꯌꯥꯝꯒꯤ ꯎꯝ ꯑꯄꯦꯟꯕꯁꯨ ꯐꯣꯡꯗꯣꯔꯛꯏ ꯑꯣꯖꯥ ꯁꯅꯥꯇꯣꯟ ꯍꯥꯃꯣꯝ ꯑꯗꯩꯗꯤ ꯎꯝ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯤ ꯑꯕꯨꯖꯝ ꯑꯗꯩ ꯎꯝ ꯏꯝꯐꯥꯜꯒꯤ ꯄꯣꯌꯥꯝ ꯑꯂꯦꯛ ꯍꯧꯖꯤꯛꯀꯤ M.A. ꯍꯥꯁꯤꯝꯒꯤꯗꯨ ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯑꯏꯕꯒꯤ ꯏꯄꯥꯛ ꯑꯏꯕꯒꯤ ꯑꯣ ꯏꯄꯥꯛ ꯑꯗꯨꯅꯦ ꯑꯏꯕꯒꯤ ꯏꯄꯥꯛ ꯑꯁꯨꯃꯥꯏꯅ ꯑꯗꯨ ꯃꯣꯏꯅ ꯄꯥꯔꯁꯤ ꯁꯩꯔꯦꯡ ꯇꯥꯔꯁꯤ ꯀꯥꯏꯅꯁꯨ ꯍꯥꯏꯕꯒꯨꯝꯁꯨ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯏꯕꯒꯤ ꯀꯩꯅꯣꯒꯤ ꯇꯥꯏꯇꯦꯜ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯍꯣꯏ ꯁꯣꯗꯨꯒꯤ ꯍꯣꯏ ꯇꯥꯏꯇꯦꯜ ꯑꯏꯕꯒꯤ ꯏꯄꯥꯛꯅꯤꯕꯨꯗꯤ ꯈꯪꯖꯩꯑꯕ ꯑꯩꯁꯦ ꯁꯣ ꯍꯣꯏ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯎꯝ ꯍꯣꯏ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯎꯝ
haitare Manipuri khakta gi Manipuri lona sandokpa not like a TV not like a radio na tabda khoi sigumba icham jamna platform sing da usilakpasi yamna khoi gi oina di mapan da leiba khoi gi oina di yamna laibak phabani haitare khoi na hangagi ojagi lai se khoi na thi basi pa ge khan basi Bangladesh tadi yam wai ko khoi lai sing ki purok pase summa as Manipur da bo amta phangdramni second edition pudu ngamdam hoi aduna hoji online da di khara tawna online da Bangladesh ki chu khara leire aduga lona na India gi keno gi makai da gi government no oiman India government na keno tawna moi project amagi makada MU Manipur University gi library da leiba lari khara di makon scan tawraga PDF ta phangne hoji Kaino ai haurai ma sambu bi de moina ebook ta ga hapjan garam ai gam ta khangau de moin thokpa hapjan leirame da fare pa bu pa bi re di fare me karim mo haizidre hoi aduni oja khoi gi keno sida chu ano iho hari oja na to pani oja hari ano iho ama keno tawna leire hane akhoi gi marak sida marak tan oja gi keno akhoi gi marak sida koi New York ta gi nanacha hamom masu sanaton hamom gi makoi gi mayam gi machani pare masu akhoi Manipuri Mirror team gi keno oina akhoi editorial board ki member amani admin panel gi su member ni mahak su akhoi gi sida ya duna leire masu akhoi gi keno sida passenger ke mahak gi keno akhoi Manipuri Mirror gi market gi mahak na su wahai khajitang thambigani aduga loina na mahak ki si loraga akhoi oja khoiram Indrajit Bangladesh ta mahak ki wai sita si adui matung oja tahir gi kena changsam ke kena de hojik Assam gi tare Manipur gi tare mathang da khoi sum Bangladesh gi oina keno da ai hari kai ngang na bhap ta de no oja yamna paning chumna yamna phajana keno tawna libi fe akhoi su Bangladesh da gi tarak pa mayam su oja na hairak pa keno si tarak pa da yamna nuksina oja na panbirak pa akhoi di Bangladesh da leira su akhoi na harisin akhoi schooling natragana keno si formal education che Manipuri da supang phang da patina akhoi gi oja na haida ko imungi loan oina as a kai hatare yamna colloquial tang koi oral tang oina sijana bani do to bu de han singna mando phambada hana mamangai da mando phambada koi gi thogan loan na ma ma kan to hana sijana mi adu su mathang tawna sum chai tharak pa hatare like su hairak pa dagi ayamba koi gi formal kaino singki Bengali na contact tawna rak pa formal koi meeting bu oiro na tagana kaino singsi mi pham singsi adu oraga su koi anoba koi oja sera moi gi tang matam dagi koi gi Manipuri tang tinba Manipuri tang pham oraga de koi Manipuri loan na koi meti loan na powder loan su oiba aduga loina meeting gi koi kai hatare kaino oina su not official language but formal language on the sijana bagi iho makana koi pothok chari so asigumna akhoi gi manung da su ano ba na haron chi gi manung da su koi Bengali medium da na tagan English ta tamjaraga su koi Manipuri loan chi chakhot hannaba Manipuri loan si dai sida akhoi kari to wajai hadu adugi pandam da koi ngasi Manipuri miror hotna jadi si chummi akhoi na tawri sida awatpa asoiba to mayam leram gani adugi matang sida koi na sa hamom da laksage mahak na Manipuri mirror gi mai kai dagi amasung ngasi gi timiri ba oja singi matang da su kari haining ba loina na ngasi yang biri ba mayam da su kari haining ba na sa hamom da hatang tabi si mayam unmute na chai sound chi jadri tabra taw tare hujik slow Manipuri Mirror gi ahanba mapok kumonga mari lainana pangthokpa virtual live thoromgi ngasi aroiba numit asida saruk yabiribo ojamayam amasung live thorom asi yengbiriba mayambu ikai kunabau cheri aikogi Manipuri Mirror ase diaspora Manipuri gi akhanaba news amasung media platform amani haina haiba jai Manipuri Mirror gi ahanba chahi chupna contribute tawbirakwa mayam pau pakhiba mayam bu mamkhai leitana thagachei aduga Manipuri Mirror gi publisher amasung editor in chief oriba iyamba hamam promote amasung editors mayam bu thagachari chahi amada media da Manipuri Mirror gi laikhiba thodang se chang hena taiga hengalakani thajei akhanaba media ma oina ohen beita Manipuri Mirror da matam khudima mayam gi mateng pamjei thagachari to atei ngasi oja sing ngasai tei akhoi New York leiriba mayam su akhoi live ta dum yengbinai keno tawraga akhoi hairadi diaspora da leiriba Manipuri mayam gi oina chawrba platform amani haiba jai media da
ꯑꯩꯈꯣꯏꯒꯤ ꯏ ꯄꯥꯎ ꯂꯩ ꯃꯅꯤꯄꯨꯔꯗꯩ ꯍꯥꯏꯔꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯅ꯭ꯌꯨꯁꯇ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯀꯁꯥꯗꯒꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯅ꯭ꯌꯨꯁ ꯄꯦꯄꯔꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤ ꯍꯧꯖꯤꯛꯇꯤ ꯗꯤꯖꯤꯇꯦꯜ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕ ꯐꯦꯁꯕꯨꯛ ꯃꯤडिया ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯕ ꯄ꯭ꯂꯥꯠꯐꯣꯝꯁꯤꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯥꯞꯅ ꯂꯩꯔꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯀꯅꯦꯛꯁꯟ ꯑꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦश ꯅꯠꯇ꯭ꯔꯒ ꯗꯥꯏꯁꯄꯣꯔꯥ ꯑꯩꯈꯣꯏꯒꯤ ꯏꯪꯂꯦꯟꯗ ꯂꯩꯔꯤꯕ ꯑꯇꯣꯟ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯑꯩꯈꯣꯏ ꯄꯥꯎ ꯍꯨꯅꯕ ꯉꯝꯃꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯆꯍꯤ ꯆꯨꯞꯄ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯧꯔꯝ ꯅꯠꯇ꯭ꯔꯒ ꯅ꯭ꯌꯨꯁ ꯄ꯭ꯂꯥꯠꯐꯣꯝꯗ ꯑꯩꯈꯣꯏ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯄꯥꯕ ꯉꯝꯃꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯅꯅꯥꯆꯥ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯦꯟꯇꯛꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯦ ꯇꯣ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯇꯤꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯃꯊꯪ ꯁꯨꯝ ꯀꯧꯁꯟꯖꯔꯛꯀꯦ ꯌꯥꯔꯒꯗꯤ ꯃꯌꯥꯝꯅ ꯃꯇꯝ ꯈꯔ ꯇꯥꯕꯤꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯖꯥ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯣꯖꯤꯠꯀꯤ ꯚꯤꯗꯤꯑꯣꯁꯤ ꯀꯔꯤꯒꯨꯝꯕ ꯇꯥꯕꯤꯔꯒꯗꯤ ꯑꯃꯨꯛꯇꯪ ꯚꯤꯗꯤꯑꯣꯁꯤ ꯑꯣꯟ ꯇꯧꯕꯤꯌꯨ ꯃꯊꯪꯗ ꯑꯣꯖꯥꯗ ꯂꯥꯛꯆꯒꯦ ꯇꯧꯕꯇꯕꯨ ꯑꯣꯖꯥ ꯃꯦꯝꯆꯧꯕꯤꯅꯁꯨ ꯄꯜꯂꯝꯃꯦ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦश ꯑꯃꯗꯤ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗꯁꯨ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯦ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯑꯁꯤꯅ ꯄꯦꯟꯗ꯭ꯔꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯉꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯜꯂꯤꯗ ꯕꯣꯝꯕꯦꯗ ꯀꯔꯤꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯍꯤꯟꯗꯤꯗꯕꯨ ꯇꯝꯕ ꯅꯠꯇ꯭ꯔꯒꯅ ꯕꯦꯡꯒꯣꯂꯤꯗꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯏꯪꯂꯤꯁꯇ ꯃꯤडिꯌꯝꯗ ꯇꯝꯃꯁꯨ ꯑꯩꯈꯣꯏ ꯐꯥꯎꯅ ꯂꯣꯟꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯣꯟꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯦ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯒ꯭ꯂꯣꯕal ꯀꯣꯟꯇꯦꯛꯁꯇꯁꯨ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤꯁꯨ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯈꯣꯔꯤꯔꯣꯜ ꯍꯥꯏꯇꯥꯔꯦ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗꯁꯨ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯤ ꯊꯥꯖꯩ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯋꯥꯔꯛꯇ ꯑꯣꯖꯥꯅꯁꯨ ꯃꯊꯪꯗ ꯄꯟꯕꯤꯔꯛꯀꯅꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯂꯥꯏꯐꯇ ꯅꯠꯇꯕ ꯉꯁꯥꯏ ꯑꯣꯐꯂꯥꯏꯟꯗ ꯂꯥꯏꯐꯇꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕ ꯕꯦꯡꯒꯣꯂꯤꯗ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯩꯅꯣꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯁꯔꯀꯥꯔ ꯀꯩꯅꯣꯅꯦ I forget at the moment. So anyway, asmaina mapan lamdasu kaino Ranjita Sarkar sorry. ꯍꯣꯏ ꯍꯣꯏ Ai ma akoi mirror da samu lakpira me mirror da su oja Ranjita Sarkar su yauna akoi thawrama pangthokki. So asumna akoi Hoi. mapan da leiraga su akoi Manipuri lon khange aduga loina bangla su khange lon ani sigi kaino se khudong chawa si lauraga sigi kaino sidai sida atei su hena kai haitare mapung phana ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯩ ꯇꯣ ꯑꯦꯅꯤꯋꯦ ꯑꯣꯖꯥ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯖꯤꯠꯇ ꯂꯥꯛꯆꯒꯦ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯃꯨꯛꯇꯪ ꯌꯥꯔꯒꯗꯤ ꯑꯣꯟ ꯇꯧꯕꯤꯔꯒ ꯋꯥꯍꯩ ꯈꯖꯤꯛꯇꯪ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯖꯥ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯖꯤꯠ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯔꯒ ꯌꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤ ꯑꯣꯟ ꯇꯧꯕꯤꯔꯒ ꯀꯔꯤꯒꯨꯝꯕ ꯅꯦꯠꯋꯥꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯒꯗꯤ ꯑꯁꯤꯒꯤ ꯁꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯁꯩꯔꯦꯡ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯂꯩ ꯄꯨꯈꯠꯆꯔꯛꯀꯦ ꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯁ꯭ꯌꯥꯝ ꯒꯧꯍꯥꯇꯤꯒꯤ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯗ ꯊꯥꯒꯠꯂꯛꯄ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯁꯩꯔꯦꯡ ꯄ꯭ꯔꯖꯦꯟ ꯇꯧꯈꯤꯕ ꯁꯩꯔꯦꯡ ꯑꯃꯇꯪ ꯇꯥꯕꯤꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯣꯏꯔꯒ ꯑꯣꯖꯥ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯖꯤꯠꯀ ꯑꯩ ꯄꯥꯎ ꯐꯥꯎꯅꯖꯒꯦ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯒꯗꯤ ꯑꯣꯖꯥ ꯇꯥꯍꯤꯔꯗ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯇꯥꯕꯤꯁꯤ ꯑꯣꯖꯥ ꯑꯣꯀꯦ ꯁꯩꯔꯦꯡꯁꯤ ꯍꯥꯟꯅ ꯇꯥꯔꯁꯤ International Mother Language ka mari lenana pangthokpa sereng pathokpagi thorom asibu mieng tabiriba punumapu kok nonjari aigi ming thonojam syam kasar chandam lekai dagini haujikna Guwahati lamlenda leijari seirengi maming aigi nungsibi sangsila une inakta aigi nungsibi nangna karigi tuminna lonsat naribano kumlang asuk kuira phau athengba ahingni kiruganu aina nangi nanakta leiringaida aina ngasi hinglibasi nungsibi nangi damaktani aina khanki matam amada nungsibi nang tabu unaraga amang yaithong kumlabasu pele haiduna aduna aina nangbu ngairakhibani nang nongmadi soidana lakhigani khanduna aina thawai asi kayada wajarami nangna bharat ki lon ki leikonda
ꯅꯪꯅ ꯅꯇꯥꯔꯛꯇ ꯇꯤꯟꯗ꯭ꯔꯤꯉꯩꯗ ꯄꯨꯟꯁꯤ ꯑꯁꯤ ꯀꯦꯟꯕ ꯇꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯉꯁꯤꯗꯤ ꯅꯪꯅ ꯅꯇꯥꯔꯛꯇ ꯂꯥꯛꯇꯨꯅ ꯅꯪꯒ ꯎꯅꯔꯕ ꯃꯇꯨꯡꯁꯤꯗꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯅꯤꯡꯗꯦꯅꯦ ꯂꯥꯞꯅ ꯂꯥꯟꯖꯅꯤꯡꯗꯦꯅꯦ ꯇꯥꯏꯕꯪ ꯏꯄꯥꯛꯁꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒ ꯀꯥꯏꯅꯗꯨꯅ ꯊꯥꯗꯣꯛꯆꯅꯤꯡꯗꯦ ꯅꯍꯥꯛꯄꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯑꯩꯅ ꯂꯩꯖꯅꯤꯡꯉꯤ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯍꯥꯛꯇꯕꯨ ꯌꯦꯡꯗꯨꯅ ꯁꯩꯊꯥꯖꯅꯤꯡꯉꯤ ꯅꯪꯒꯤ ꯃꯔꯝꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯛꯅꯤꯡꯒꯤ ꯈꯩꯅ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯄꯨ ꯁꯩꯊꯥꯕꯗ ꯑꯋꯣꯛ ꯑꯄꯦꯟ ꯂꯩꯖꯗꯦ ꯑꯄꯦꯟ ꯑꯈꯝ ꯅꯥꯏꯖꯗꯦ ꯑꯋꯥꯕꯁꯨ ꯂꯩꯖꯗꯦ ꯆꯣꯛꯊꯕꯁꯨ ꯅꯥꯏꯖꯗꯦ ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯕ ꯀꯪꯂꯥ ꯎꯇ꯭ꯔꯥꯒꯤ ꯊꯧꯗꯣꯛꯅ ꯊꯃꯣꯏ ꯑꯩꯕꯨ ꯀꯞꯍꯜꯂꯤ ꯑꯩꯕꯨ ꯁꯔꯤ ꯁꯣꯜꯍꯜꯂꯤ ꯂꯥꯛꯁꯅꯨ ꯉꯁꯤꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯀꯔꯥꯝ ꯆꯥꯎꯕ ꯁꯥꯁꯤꯟꯅꯕ ꯂꯝꯕꯣꯏꯕ ꯀꯌꯥ ꯁꯌꯦꯡ ꯉꯥꯔꯝꯒꯅꯤ ꯑꯩꯅ ꯑꯀꯟꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯊꯋꯥꯏꯁꯤ ꯊꯥꯔꯕꯁꯨ ꯊꯥꯖꯒꯅꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯖꯩꯅꯦ ꯅꯪꯁꯦ ꯄꯂꯦꯝ ꯑꯄꯣꯛꯄꯤꯒꯨꯝꯅ ꯆꯥꯟꯅꯕꯤ ꯅꯨꯡꯁꯤꯖꯩꯅꯦ ꯅꯍꯥꯛꯁꯦ ꯄꯣꯛꯅꯐꯝ ꯏꯃꯥꯒꯨꯝꯅ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯅꯨꯡꯁꯤꯖꯩꯅꯦ ꯄꯥꯝꯃꯨꯕꯤ ꯏꯃꯥꯒꯨꯝꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯖꯤꯠꯁꯨ ꯂꯦꯡꯁꯟꯅ ꯂꯩꯔꯦ ꯑꯣꯖꯥꯒꯤꯁꯤ ꯑꯃꯨꯛꯇꯪ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠ ꯑꯃꯨꯛꯇꯪ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯗ ꯑꯣꯖꯥ ꯃꯦꯝꯆꯧꯕꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯥꯁꯃꯅꯤꯅ ꯊꯝꯕꯤꯔꯝꯕ ꯋꯥꯔꯤꯁꯤꯡ ꯑꯣꯖꯥꯁꯨ ꯇꯥꯕꯤꯔꯝꯕꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯃꯤꯔꯔꯗ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯖꯥꯁꯨ ꯁꯔꯨꯛ ꯌꯥꯕꯤꯈꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯟꯃ꯭ꯌꯨꯠ ꯇꯧꯔꯦ ꯑꯩꯅ ꯇꯧꯖꯔꯦ ꯑꯣꯖꯥ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯁꯨꯝ ꯉꯥꯡꯕꯤꯕ ꯌꯥꯔꯅꯤ ꯇꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯥꯕꯤꯔꯁꯤ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯖꯤꯠ ꯑꯣꯖꯥ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯩ ꯈꯔꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯣꯛ ꯅꯣꯟꯖꯔꯤ ꯃꯅꯤꯄꯨꯔ ꯃꯤꯔꯣꯜ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯦ ꯑꯟꯊꯣꯛꯅ ꯊꯥꯖꯗꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔ ꯃꯥꯜꯂꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯑꯍꯥꯟꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯆꯌꯣꯜ ꯆꯨꯝꯅ ꯆꯠꯊꯔꯛꯄ ꯚꯔꯆꯨꯋꯦꯜ ꯏꯚꯦꯟꯠꯀꯤ ꯊꯧꯔꯝꯁꯤꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯒꯦꯁꯠ ꯁ꯭ꯄꯤꯀꯔ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥ ꯃꯦꯝꯆꯧꯕꯤ ꯑꯔꯥꯡꯕꯝ ꯑꯁꯥꯝꯗꯒꯤ ꯑꯣꯖꯥ ꯗꯣꯛꯇꯔ ꯍꯥꯎꯔꯣꯡꯕꯝ ꯔꯥꯖꯃꯅꯤ ꯑꯁꯥꯝꯗꯒꯤ ꯑꯣꯖꯥ ꯇꯥꯍꯤꯔ ꯁꯖꯥꯕꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯃꯤꯔꯣꯜꯒꯤ ꯈꯨꯠꯊꯥꯡꯗ ꯁꯟꯗꯣꯛꯏꯕ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦश ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯁꯪꯁꯠ ꯙꯥꯀꯥꯕꯥꯁꯤ ꯃꯅꯤꯄꯨꯔ ꯑꯇꯩꯗ ꯁꯟꯗꯣꯛꯏꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯃꯤꯔꯣꯜꯒꯤ ꯊꯧꯄꯨꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠ ꯋꯥꯍꯩ ꯈꯪꯍꯟꯖꯔꯤ ꯃꯤꯔꯣꯜꯅ ꯁꯤꯟꯕꯁꯤꯗ ꯑꯩꯅ ꯋꯥꯐꯝ ꯑꯃ ꯊꯝꯅꯤꯡꯉꯤ ꯕꯔꯃꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯨꯞꯆꯥꯁꯤꯡ ꯃꯤꯇꯩꯁꯤꯡꯕꯨ ꯃꯤꯔꯣꯜꯁꯤꯗ ꯀꯣꯟꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯀꯧꯁꯤꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯑꯗꯨꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯦꯝꯕꯤꯔꯕꯣꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯅꯛꯅꯅ ꯀꯅꯦꯛꯇꯤꯚꯤꯇꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯄꯥꯟꯗ ꯍꯥꯏꯕꯗꯤ ꯃꯄꯥꯟꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯈ꯭ꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯋꯥꯈꯜ ꯆꯥꯎꯕ ꯒ꯭ꯌꯥꯟ ꯂꯩꯔꯕ ꯃꯌꯥꯝ ꯑꯃꯕꯨ ꯑꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯗ ꯄꯨꯁꯤꯟꯕꯤꯔꯛꯄ ꯑꯃꯗꯤ ꯄꯣꯛꯁꯤꯟꯕꯤꯔꯛꯄ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯑꯁꯤꯒ ꯎꯔꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯕꯥꯝ ꯂꯣꯝꯗꯒꯤ ꯌꯥꯝꯅ ꯁꯣꯡꯅ ꯌꯥꯎꯕ ꯊꯦꯡꯅꯗꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗꯒꯤ ꯑꯅꯤ ꯊꯦꯡꯅꯖꯩ ꯑꯣꯖꯥ ꯔꯥꯖꯃꯅꯤꯒ ꯑꯩꯒ ꯐꯤꯖꯤꯀꯦꯜꯂꯤ ꯈꯪꯅꯈꯤꯕ ꯂꯩꯇꯦ ꯑꯇꯩꯗꯤ ꯑꯣꯖꯥ ꯇꯥꯍꯤꯔ ꯁꯖꯥꯕꯝꯒ ꯅꯣꯡꯃ ꯑꯁꯤꯒꯨꯝꯕ ꯃꯤꯠ ꯑꯃꯗꯗꯤ ꯌꯧꯃꯤꯟꯅꯈ꯭ꯔꯦ
ओजा ताहिर सजाबंबो अस्सलाम वालेकुम बांग्लादेश के माइकैदगी याम नुंगाई पफम मयामा ओजा मेमसोगिनसु पंबिख्रे ओजा राजमनिनसु आमलमगी अखोइना इपाव पाव अखोइना खंबा ngame चावखटख्रबा आसामलमगी वारी चावखटख्रबा मणिपुरमगी वारी खंबा ngame बांग्लादेश पुसु याम थागतपिरमी अदुबो बांग्लादेशु मणिपुरमना ngasai hairibadumna अखोइसी इचिनाउनी हाइना खनबिबम चंगी बांग्लादेशी असुकुबा मतमसी अखोइसी माइमि पांगबा ngamdaba matam ama chakhrabani अखोइना करी तौनी करमाइन तौनी हाइबसी अखोइगी मपानगी दुनिया सिदा मपानगी वखन लोनसिदा मसी मका फन थोलप ngamkite ओजा मेम चौबीना पंबिग्रे अखोइगी ओजा एके सराम होइना 75 तगी बांग्लादेश मणिपुरी साहित्य संसद लिंगतपा हौबगी मखादा अखोइना बांग्लादेश तगी ओजा एके सरामना अखोइगी एम्बेसडर ओइना बांग्लादेश की ई पाउसी मपानदा संदुक हौरे अदुगी ममांगा संदुक्तबसु नते यावरमगनी अदुबो अखोइगी माइ मिट पांगबगी चेन चोंबगी थौना अमा अखोइदा पुगे हजिकसु अखोइना इटिंग फोंगना यामना पांगन थोंगना तौबा ngambagi पांबई अदु बांग्लादेश ता चपचाना लेरिब्रा इसी नैनबगी मतंग अमा नै अखोइसी मैतै ओइरिब्रा मणिपुरी ओइरिब्रा हाइबा वहांग अमसु यामना कन्ना लेरबनी असिगुम्बगी थबकसिना कदोमदगी चथरकदबा अखोइगी आइडेंटिटी क्राइसिस सी अखोइन इसाना सेमजबरा हाइबा वफम अमसु चावना लेरबनी बांग्लादेश खत्तना ngsaigi oja rajmani na panmadasu yaubiki अखोइसी वेसिगा कल्चरल कॉम्प्लेक्स अमा सरकार नवहायसु इंडियन केनोदगी ओइबोदसु इकोदा कल्चरल कॉम्प्लेक्स अमा दिलेजरे अदुबो दुगी मसिगैसिगा चांगिबा मचाक मरलसिंग अखोइना होनबदा वाना थोपा मयाम अमसु लेजै असि पुनमंगसि संगत सागतपदा अखोइना मणिपुरगी मतेंग नतना मैतै खुपन पांगनबा मपानदा लेरिबा महौसादै लेरैबा असिगी मतेंग अमा अखोइदा चंगै ngsaina हाइजखरिबा अखोइगी आइडेंटिटी क्राइसिस की मतंगदसु मणिपुर गुम्बा 8 शेड्यूल द चंबा अदुगी सरकार अमा अखोइदा लेजै अखोइदा पांगन कनखबा मणिपुरी इचिना अमा लै मखोइगी भोयस अमा चंगे रेज तौबमा गवर्नमेंट टू जी गवर्नमेंट टू गवर्नमेंट दा हाइबा जाबा वफम अमसु लै थ्रू गवर्नमेंट अदो अखोइना सिगैजिगा धरना पीना लाव खोंगा मीना हेन सिंगी असिगुम्बसी मणिपुरमदैसु पांगसन बिरो हाइना अखोइना निंगाय अमदी अखोइना तौजै अदु नत्तना अखोइना अदुम तौरबोदि अखोइगी टेक्स्ट बुक ता ngasi अखोइगी फने पुमोइना विष्णुप्रिया मरोन हापचले अखोइगी लोन पुनमक्तुबु मखोइना नत्तबदा मखोइ मरोनी मणिपुरी लोनी हाइना असि खुदोंग चाबा मलै मणिपुरी ओइना असुकुइबा मणिपुरदा संगाई फेस्टिवल दा मणिपुरी मैतै नत्तबा सिंगना चत्तुना लैरमी असि लाइबक फबदगी अखोइसे एडिशनल सेक्रेटरी ओइलंबा शशि कुमार सिंह की केनोदगी माकी बदाइनोता माकी मतेंगदगी अखोइ मणिपुरदा चत्ता फंबै अदुगैदुगैदुगा अखोइना मोगी मणिपुरी ओइना विष्णुप्रिया फुरुसु लाखी मणिपुरना खंगमिसिदी हाइरिबा बांग्लादेश सरकार दगी मणिपुरी ओइना अखोइ मैतै मचाना चलंदरे हजिक ओइरिबा क्राइसिस से अखोइसे मैतै ओइरिब्रा मणिपुरी ओइरिब्रा हाइबसिनी अखोइगी अयाम्बा डॉक्यूमेंटरी ओइरिसे अखोइसे मणिपुरी ओइरमी अदुगैमो अखोइसे ngaujari अमो मैतैगी धर्म मनी हाइना मैतैसे कदाइदनो लैरिसे अखोइगी रासलीला
asisu Manipuri Rasulla punamak Manipuri theater Manipuri Sahitya Maitei ki saruksi kadai dana laibise asigumba wafam ama amuk chauna tungda chaitnarakadra haibasi ki wahang amasu thamba yai aduna ngasigi harau tayamaba Manipuri miroi chahi ma mapung phabagi mapok umyonga mari lainana ngasi chatharaiba virtual event sida yawriba ojasing adugi mamangdasu chahi chayolsima chupna chatharakpada literary gi oiba thauram kaya nainaba kaya aikoina taraga Manipuri mirodagi yawbiriba ojasing lainariba punamaksina aikoina budhi lausing chathokchai Manipuri mayor mathang chatna ataisu tabak ingkhang tawhutpiroi aikoina matam punamakta aikoina chawthokchai asi hairaga ai matang asida pangangba loisinjage makhada oja tahir jamna wana ngain leidun leire mayambu amuk hanna aina pok nanjari amasung ikakumti Thakachari amasung ikai khumnajari oja khoiram indrajit akhoi mathangda akhoi gi manung sida akhoi Manipuri Mirror gi admin team gi member amasung akhoi editorial board gi member oiba aga akhoi gi Manipuri Mirror gi finance pairiba Manipuri Mirror gi finance pairiba akhoi gi Opu Singho aina akhoi mutum Opu kenodagi New York tagi masu changchanduna leire mahaksu akhoi gi kenosida pusinjarakke aduga mahak ki maikaidagi shu akhoi gi ngasi gi program gi oiba kenosida sidasu mahaki wahi khadang thaminaba nisingjagani tawbatabu aina mangdasu oja khoiram enerjitna keno tawdringai da haijakibaduni akhoi Bangladesh ta amadi mapanlamda leiriba akhoi gi problem si Manipur ga khajitang khenei akhoi da thengnareba awaba si mawong amani aduna akhoi gi kenosi awaba si koknabada Manipur gi mayam gi amasung Manipur government gi khara thodang kharasu lei haina khalli asi ojana su ningsingbere mathangda mari leinaba kenoga akhoi Manipuri government natragana Manipur government natragana Manipur gi loop haigara Manipur gi akhoi mapan da leiba Manipuri singi tamak tonganba sangstha haigadra natraga loop haigadra natragana government gi keno oiba haitare autonomous council amabu oiro autonomous any body amabu oiro sebinaba akhoi sum ningsingjagani to asi mathangda sum khoi thamjage mathang hoji ki oina khoi Opu dagi khoi mutum Opu New York dagi maundagi wahai khatang tas अहानबद ngasi Manipuri Mirror gi akhoi chahi ama phabagi akhoi virtual event asida yauriba ojaroi amasung program asibu yengbiriba malem maham kya myam puna pu ai ikai khunaba khoramjari uchari akhoi Manipuri Mirror gi magede ngasi chahi ama phabagi thorang sida contribute to biriba share to biriba Manipuri Mirror bu nungsibiriba myambu akhoi Manipuri Mirror nai kai khunaba uchari loina na Manipuri Mirror gi linkhatpada akhoi gi khwaidagi wajaraba aigi nungsiraba yamba hamom promudabu aigi personally keno oina makoi thamoi nungde thagachari ngasi magi awaman na magi hotna jaba mai dedication na ngasi masi Manipuri Mirror se asi phibam sida lakpani aduga loina na miyamda ina wamtanga ningking haijaningi Manipuri Mirror bu akhoi miyamna nungsibiribise man thajaba ama nungsiba Manipuri Mirror da continue thambigani akhoi gi lakliba chahi da su laiba keno da su miyam puna mang swai mateng pangbina akhoi Manipuri Mirror gi khongthang bu mapum phan gani an thajai asi thajaba thammaga miyam da amukhanna nulukchana khoramjari thagachari thank you Opu yamna tentakna keno ton hara khoi New York ta leiraga su khoi Bangladesh tagi haujarakpa Bangladesh tagi jawrakpa Bangladesh laitamokpa ni montum Opu ado hoji New York ta leiri
New York lay leina akhoi Manipuri mirror gi ta natana akhoi New York leiba angang singi tamak akhoi miti mayek tambiba miti lon tambiba gi thauram chu moi New York leiba Bangladesh tagi amasung Manipur de lakpo akhoi mayam na su kan honari asumana palam da leire su akhoi gi imalon adagi di nat akhoi gi culture si jokhat na bo honari asitang akhoi mayam da sum paudam janing bani so anyway akhoi sik mathang da akhoi oja tahi da lakserage oja tahi gi maman leiba wahai khatang ta si oja tahi da akhoi gi ngasi gi Manipuri mirror gi chahi chupa thoram asiga loina na chayo chupa thoram sigi matang da su amasung Manipuri mirror gi matang aduga loina akhoi gi nat amasung culture lon chakhat pada akhoi digital media da kari karam changchan bajai ate su kari karim tau bajai Manipuri mirror gi su ate atopa kari ta honing ba leiba kalai da asoi ba leiba du su sum takpi da mo oja tahi Ojagi sound si okay unmute okay. Okay, now it's okay. Now ya de oja ya oja. Manipuri mirror gi chahi ama mapung pharak pagal loina na chayol ama chupna pangthorak liba thauram gi aroi banumit ki thauram sida saruk yabiri ba koi gi ikai khom nazara ba ichi ma mem chaubi oja khoirom indrajit oja rajmani haurongbam aduga host oibiri ba oja hamom pramod loina na thauram asibu mideng tabiri ba khwai pumna makpu ikai khom na bu chari ahan mamakta da Manipuri mirror hairiba forum asina lauriba thaudang asi yamna chawi amasung yamna mamal yami haina aina khanjai maramdi prithibi gi malem asigi mafam tongan ba leibak ta tongan ba mafam kaya da khunda leita duna leiriba Manipuri sing maitai singi oiba apunba forum amani haina ina laujai masida mirror asina pangthokriba thoram sing asi atopa sangsan kaya na pangthokpadagidi hena mapung oina yamna mabal leina pangthokpa ngamki masi aingonda phaujai ado akhoi maru oina mapan Manipur gi sahitya sanskriti gi lam asidadi akhoi oja rajbani na charakpa ama thambiramle aduna aina akhoi Manipuri community furup asigi saruk ama oiriba Manipuri Muslim natragana Maitai Pangal hairiba furup asigi kainoda akhanaba mideng ama I thamlaga wafam karatang thamjage ado masigi mamangda aina akhoi Bangladesh ki oja ikai khom nazaraba AK Saram AK akhoi oja asina lobiriba thodang ase mapan Manipur gi sahitya chawkhatnaba lobiriba thodang ase akhoi wahina phongdoktuna su mapung phaba oiroi khanjai aina lising amaga champan marfutra nipanda aigi hanba sereng larik ama puthok sakhi masi puthoba matungda oja seram asi akhoi gi kasar sida akhoi sahitya gi thauram amada lengbi rakhi haiba paw ase khara tapna I phangjai aduga oja sina akhoi silchar gi tourist lodge amada leibirammi masi aina oja si phangnajage haina aina paw lojar bo matamda aina hotel yob matamda oja si thokirame ai yamna ningba kaikhi ado tungda akhoi gi Lakipur da Assam Manipur Sahitya Parishad ki mifam lenda oja si lengbi rakhi ai ojaga unajakhi ojaga punna chak chaminakhi ojana mamal yamlaba akhoi gi wafam kaya muksu tambirammi larik kya su kudol tambirammi ai yamna penba phaujakhi ado mathang tarakpa sida aina haijadigiba asi akhoi Manipuri Muslim asi akhoi gi Maitai akhoi Manipuri furup asigi saruk ama oiduna leibanina ado akhoi furup asidagi akhoi gi lon asi chawkhatnanaba akhoi gi oja singna akhoi gi thodang lobiramba akhoi ming oina panjarabado oja akhoi gi kasar gi Aludin Chaudhuri adudagi akhoi oja Abdul Sahid Chaudhuri loinana atopa rasu laikre aduga Manipur romdagina akhoi gi oja Kayamuddin Pukri Mayum oja
ꯑꯕꯗꯨꯔ ꯔꯍꯃꯥꯟ ꯑꯁꯤꯅꯆꯤꯡꯕ ꯑꯇꯩ ꯑꯇꯣꯞꯄ ꯑꯏꯕ ꯀꯌꯥꯃꯨꯛꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯄꯟꯖꯅꯤꯡꯂꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯃꯩꯇꯩ ꯄꯥꯉꯜ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯃꯤꯁꯤꯡꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯑꯩꯈꯣꯏꯒꯤꯁꯤ ꯌꯥꯝꯅ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯕ ꯌꯥꯕꯒꯤ ꯃꯁꯤꯡꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯏꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯂꯤꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯔꯛꯇꯒꯤ ꯑꯩꯈꯣꯏ ꯄꯥꯉꯜ ꯅꯨꯄꯤ ꯑꯏꯕꯤꯁꯤ ꯑꯍꯨꯝ ꯈꯛꯇꯃꯛ ꯁꯨꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯏꯕꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯃꯨꯐꯤꯗꯨꯟ ꯅꯤꯁꯥ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗꯒꯤꯅ ꯑꯩꯈꯣꯏ ꯑꯦꯁ ꯕꯗ꯭ꯔꯨꯟ ꯅꯤꯁꯥ ꯋꯥꯔꯤꯃꯆꯥꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯒꯤ ꯑꯇꯣꯞꯄ ꯑꯃ ꯑꯦꯟ ꯅꯤꯁꯥ ꯍꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯣꯏꯅꯃꯛꯇꯤ ꯑꯩꯈꯣꯏ ꯅꯤꯁꯥꯒꯤ ꯃꯤꯡꯁꯦ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯉꯛꯄꯗꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯗꯤ ꯃꯈꯣꯏꯁꯤ ꯂꯩꯔꯤꯕ ꯑꯏꯕꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯈꯔ ꯑꯦꯗꯚꯥꯟꯇꯦꯖꯤꯌꯁ ꯑꯣꯏꯕ ꯄꯣꯖꯤꯁꯟ ꯑꯃꯗ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯛꯅꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯟꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯁꯥꯔꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯁꯤ ꯆꯣꯏꯅ ꯇꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣই ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯧꯔꯝꯗ ꯑꯩꯈꯣꯏ ꯄꯨꯟꯕ ꯑꯣꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯐꯣꯡꯅꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯄꯥꯕꯤꯅꯕꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯤꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯅꯔꯒ ꯂꯥꯏꯔꯤꯛ ꯐꯣꯡꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗꯁꯨ ꯃꯁꯤ ꯑꯩꯈꯣই ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯃꯔꯨꯑꯣꯏꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯤꯇꯪ ꯑꯩꯈꯣই ꯁꯦꯟꯊꯪꯒꯨꯝꯕ ꯄꯤꯗꯨꯅ ꯑꯩꯈꯣꯏ ꯁꯧꯒꯠꯄꯤꯕ ꯑꯃ ꯁꯨꯝ ꯆꯪꯕ꯭ꯔꯥ ꯑꯁꯤ ꯃꯁꯤꯃ ꯑꯩ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯃ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜ ꯐꯨꯔꯨꯞ ꯑꯁꯤꯗꯒꯤ ꯑꯇꯩꯒꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏ ꯂꯣꯟ ꯆꯥꯎꯈꯠꯅꯅꯕ ꯑꯁꯤꯒꯤ ꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯄ ꯃꯤꯠꯌꯦꯡ ꯑꯩꯅ ꯊꯝꯍꯟꯅꯤꯡꯉꯤ ꯑꯩ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯕ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯌꯥꯝꯅ ꯇꯦꯟꯇꯛꯅ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯔꯝꯃꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯒꯤ ꯋꯥꯔꯤꯁꯨ ꯇꯥꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯃꯠꯀꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯈ꯭ꯔꯦ ꯑꯣꯖꯥ ꯁꯃꯠꯀꯤ ꯂꯦꯛꯆꯔ ꯁꯤꯔꯤꯁꯇ ꯑꯣꯖꯥ ꯁꯃꯠꯀꯤ ꯋꯥꯍꯩ ꯈꯔꯁꯨ ꯊꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯩꯔꯦꯡ ꯄꯥꯕꯒꯤ ꯀꯩꯅꯣꯗ ꯁꯩꯔꯦꯡ ꯄꯥꯕ ꯁꯩꯔꯦꯡ ꯊꯤꯕꯒꯤ ꯁꯦꯛꯁꯟꯗ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥ ꯅꯠꯇꯦ ꯑꯁꯥꯝꯒꯤ ꯑꯣꯏꯔꯕꯅꯤ ꯑꯁꯥꯝꯗꯒꯤ ꯖꯤꯔꯤꯗꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯎꯕꯤꯈ꯭ꯔꯦ ꯑꯣꯖꯥ ꯑꯕꯗꯨꯜ ꯁꯠꯇꯥꯔ ꯑꯣꯖꯥ ꯑꯕꯗꯨꯜ ꯁꯠꯇꯥꯔ ꯑꯗꯩꯗꯤ ꯑꯣꯖꯥ ꯇꯥꯏꯞ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯏꯆꯟ ꯑꯃꯁꯨ ꯌꯥꯎꯕꯤꯈ꯭ꯔꯦ ꯇꯣ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯊꯝꯂꯤꯕ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯄꯥꯉꯜꯁꯤꯡꯁꯤ ꯑꯩꯈꯣꯏꯒ ꯍꯦꯛ ꯀꯩꯅꯣ ꯇꯧꯅ ꯌꯥꯝ ꯅꯛꯁꯟꯅꯅ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯕꯤꯅꯩ ꯑꯗꯨꯒ ꯂꯣꯏꯅ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯁꯨ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕꯤꯅꯩ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜ ꯈꯛꯇꯒꯤ ꯅꯠꯇꯦ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯧꯔꯝ ꯂꯣꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯆꯪꯁꯤꯜꯂꯛꯏ ꯇꯧꯕꯇꯕꯨ ꯑꯣꯖꯥ ꯀꯩꯅꯣꯅ ꯇꯥꯍꯤꯅ ꯍꯥꯏꯕꯤꯔꯝꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕꯒꯤ ꯃꯁꯤꯡꯁꯤ ꯈꯔꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯇꯩ ꯅꯥꯠꯇ ꯀꯜꯆꯔꯗ ꯑꯃ ꯀꯩꯅꯣꯗꯗꯤ ꯃꯈꯣꯏꯁꯤ ꯐꯖꯅ ꯆꯠꯊꯔꯤ ꯑꯁꯤꯒꯤ ꯀꯩꯅꯣ ꯄꯥꯎꯁꯤꯡꯇꯪ ꯇꯝꯖꯅꯤꯡꯉꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗ꯭ꯔꯒꯁꯨ ꯁꯩꯔꯦꯡ ꯏꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯦꯡ ꯏꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯄꯨꯈꯠꯆꯔꯛꯀꯦ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯕꯨꯛ ꯑꯣꯏꯅꯁꯨ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏ ꯑꯦꯝ ꯑꯍꯃꯗ ꯖꯤꯔꯤꯒꯤ ꯑꯣꯏꯔ ꯃꯥꯅꯦ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛꯁꯨ ꯑꯩꯈꯣꯏ ꯄꯨꯈꯠꯆꯈ꯭ꯔꯦ ꯑꯗꯩꯗꯤ ꯀꯌꯥꯃꯨꯗꯤꯟ ꯏꯝꯐꯥꯜꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯁꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯄꯥꯕ꯭ꯂꯤꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯞꯂꯣꯗ ꯇꯧꯗꯅ ꯃꯌꯥꯝꯗ ꯌꯧꯍꯟꯖꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯥꯝꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯣꯏꯔꯨꯗꯤꯟꯒꯤ ꯂꯥꯏꯔꯤꯛꯁꯨ ꯄꯨꯈꯠꯆꯈ꯭ꯔꯦ ꯇꯣ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯆꯥꯎꯈꯠꯄꯗ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯆꯥꯎꯈꯠꯄꯗ ꯃꯈꯣꯏꯁꯨ ꯊꯧꯗꯥꯡ ꯂꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤ ꯄꯥꯟꯗꯝꯁꯤ ꯊꯝꯖꯕꯅꯤ ꯃꯊꯪꯗ ꯑꯩꯈꯣই ꯀꯩꯅꯣꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯑꯃꯇꯪꯒ ꯃꯌꯥꯝ ꯇꯥꯕꯤꯅꯁꯤ ꯑꯁꯤ ꯁꯩꯔꯦꯡꯁꯤ ꯑꯩꯈꯣই ꯒꯝꯚꯤꯅꯤꯅ ꯄꯥꯊꯣꯔꯛꯈꯤꯕꯅꯤ ꯃꯁꯥꯅ ꯏꯖꯕ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤꯗꯃꯛ ꯊꯥꯒꯠꯄꯤꯔꯛꯄ ꯑꯁꯤꯒꯤ ꯁꯩꯔꯦꯡꯁꯤ ꯇꯥꯔꯒ ꯃꯊꯪꯗ ꯑꯣꯖꯥ ꯔꯥꯖꯃꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯦꯝꯆꯧꯕꯤꯗ ꯁꯦꯀꯦꯟ ꯔꯥꯎꯟ ꯑꯃꯁꯨꯡ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛ ꯑꯣꯏꯅ ꯈꯔ ꯋꯥꯍꯩ ꯈꯔ ꯇꯥꯕꯤꯅꯁꯤ ꯃꯊꯪ ꯑꯣꯖꯥꯁꯤꯡꯗ ꯑꯃꯨꯛ ꯌꯦꯡꯁꯤꯟꯖꯔꯛꯀꯅꯤ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ
ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ngasi aina pathokjagadauriba seiring asigi maming korau mapalgi numitni ngasidi kathokpa thawaina pontha pibagi lambida 144 athingba mingshelda yengbiu isha ishagi shaktam ai haiba wahai sidagi pokpa aigi oiba wakhal aigi haiba wahai sidagi pokpa napal chenba pukningda iraknari thamoi khuding Ningsing libera Krista kumja yangkai nithoi. Ningsing libera Muhammad Ali Jinnah, Najimuddin, Abul Barkat, Abdul Jabbar. Thamoi da chak liba mairina, lamjau da korau lei shathan biramba makhoibu. Ningsing libera. Nong mamasha matomata, ngrang ngrang chak thek chakhiba singbu. Ikhing tana cham thok laba, angang banumit on krabashingbu yek thoknaba nungshinnabagi mairida ningsing libra ngasi di korau mapalgi numitni imagi changkhol laba shamjida leina chom jinbi bagi numitni korau mapalgi numitni ngasi di thagachari mayam tabire akhoi aigidi marupni oja khaibang gaminigi sereng ama akhoi mani imalon namiki mari ne 21 February 21 February gi ida tharakhiba sereng mayam tabire hojik amuk akhoi mathangi session sida lakpirasi mayam asigi kenosi akhoi matam ju khara haukhre asina akhoi final round haitare akhoi sum ngasigi neina mifam haigadran akhoi khanani na baside sida thengnariba akhoi kenosing sigi wahai singsi mayam tabiro matungda nakoigi kenosing da viewers sing da amadi ngasigi panelist haitare ngasigi guest speaker ne lengmi iba singi matangda karigumba haibiba layers asida sum panbiramu aduga koi tabiriba mayam na wahang oina any comment khakta na tabida question chu leiragadi mayam sum koi comment section da wahang oina sum hangbirau akoi sum oja sing da thamjage aduga loina lana adugi wahang iba wahang dugi matangda so akoi sum ne jagani koi ahambada oja rasmani sum keno leiragadi khudong chaba natraga thudokpa akaiba leitagadi sum keno camera hangdokpi aduga oja gi keno si achin matam kai thoga yaubirabasi akoi amkasu hanna taram noksari oja mapanda leyana tajai Hyderabad da adu oiragasu haktang oirsu matam kaithokna akoigi event asida akoigi thawam asida yaubirabasi amkasu hanna thagachari ojagi aroiba haitare closing remark masung ase hajakiba akoigi digital media da ojana panbiba akoi assamgi ba kasargi borak valley gi matang su mayam haibire adu naten hauji mathang da koi digital media da su asigumba thawram si te su hena kamaina hena khumang chaksan han bajaba koi digital media sina koi loan amasung culture na namhona da kari gumba koi kai hate rule loba ngamagadi kadai yauba kadai fauba loba ngamgadagi haibado adu su sum insang bayong tentakna aduga loina ngasigi closing remarks hate ojana kari hainingba koi leiba panelist singda guest speaker singda amadi audience singda kari haibiningba adu su sum takpirama oja rasmin ojagi samta unmute tobi ai unmute toba ngamdre yare oja na mayamda ai kulamjari koigi ngasi Manipuri mirror na digital kenosina sahi ama pharakle koigi ngasi Manipuri hariba Manipuri sigi saita na asingbase sandoktana mayamda punna khangminabagi khudong chaba phangali se akoi Manipuri mirror na tawri ngasi sahi ama phare masina akoigi mapan manung Bharat ki wangwada laikhaba maitai khaya agi Bharat ki manungda laiba maitai Manipur manungda laiba maitai khaya singsiga ikoi amat toina sungsinnana amat toina taminaduna khangminabagi tanja ama pibiri bise koi Manipuri mirror bu aihakki maikeidagi hanna thagachari loina na maitai khudingmangna su masi thagapham thuiyenga khanjai Manipuri mirror gi koigi magi tawimal se
ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯇꯧꯕꯤꯃꯟ ꯎꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯐꯝ ꯊꯣꯛꯏ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯒꯗꯤ ꯃꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯄꯤꯈ꯭ꯔꯤꯁꯦ ꯁꯥꯍꯤꯇ꯭ꯌꯗꯇ ꯃꯁꯛ ꯆꯨꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯨꯠꯃꯥꯕ ꯑꯏꯕ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯉꯕ ꯀꯌꯥ ꯑꯗꯒꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯒꯤ ꯃꯔꯝꯗ ꯁꯛꯅꯥꯏꯔꯕ ꯑꯣꯖꯥꯁꯤꯡ ꯀꯌꯥ ꯑꯗꯒꯤ ꯑꯥꯔꯇꯤꯁ ꯀꯌꯥ ꯎꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯁꯤꯒꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯁꯦ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯤꯒꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯦ ꯀꯩꯗꯧꯔꯦ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯦ ꯑꯁꯤ ꯈꯪꯍꯟꯒꯗꯕꯅꯦꯕ ꯈꯪꯍꯟꯗꯅ ꯂꯥꯛꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯕꯨ ꯑꯩꯈꯣꯏ ꯉꯝꯈꯩ ꯂꯩꯇꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯁꯤꯒꯨꯝꯕ ꯗꯤꯖꯤꯇꯦꯜ ꯃꯦꯗꯤꯌꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯃꯨꯛ ꯍꯥꯏꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯥꯟꯅꯗ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯩꯈꯣꯏ ꯅ꯭ꯌꯨꯁꯄꯦꯄꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅ꯭ꯌꯨꯁꯄꯦꯄꯔ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁꯄꯦꯄꯔ ISTVꯅꯆꯤꯡꯕ ꯇꯧꯔꯤꯕꯁꯤꯒꯤ ꯍꯦꯟꯅ ꯃꯣꯏꯅ ꯌꯧꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯌꯧꯁꯨ ꯌꯧꯍꯜꯂꯤꯕꯅꯤ ꯉꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯁꯤꯕꯨ ꯍꯦꯛ ꯊꯝ ꯇꯥꯔꯒꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯥꯡꯁꯦ ꯑꯩ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯊꯥꯒꯠꯇꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯃꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄ ꯃꯑꯣꯡꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯅ ꯍꯦꯟꯅ ꯃꯇꯤꯡ ꯂꯩꯕ ꯃꯉꯥꯜ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯍꯥꯏꯗꯅ ꯃꯤꯡꯊꯣꯟꯕ ꯗꯤꯖꯤꯇꯦꯜ ꯃꯦꯗꯤꯌꯥ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯃꯈꯥ ꯇꯥꯅ ꯑꯩꯁꯨ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯑꯁꯤꯒꯤ ꯂꯥꯏꯟꯁꯦ ꯑꯩ ꯌꯥꯝ ꯀꯨꯞꯅ ꯈꯪꯖꯗꯦ ꯑꯉꯥꯡꯁꯤꯡꯅ ꯑꯃ ꯇꯧꯔꯛ ꯁꯨꯝ ꯈꯔ ꯀꯥꯕꯛ ꯀꯥꯕꯛ ꯁꯨꯝ ꯈꯪꯕꯅꯤ ꯌꯥꯝ ꯀꯨꯞꯅ ꯈꯪꯉꯤꯗꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗ ꯑꯣꯏꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏ ꯑꯩꯈꯣই ꯕꯔꯥꯛ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕꯤꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯁꯤꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯀꯣꯔꯤꯌꯥꯗ ꯂꯩꯔꯤꯕ ꯔꯨꯁꯤꯌꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯈꯔ ꯂꯩꯔꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯁꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯎꯏ ꯑꯁꯤꯅꯆꯤꯡꯕ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯀooperate ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗꯇ ꯅꯠꯇꯅ ꯁꯥꯍꯤꯇ꯭ꯌꯗꯇ ꯅꯠꯇꯅ ꯁꯥꯟꯅ ꯈꯣꯠꯅꯕꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯁꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯀꯔꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯀꯣꯔꯤꯌꯥꯗ ꯂꯩꯔꯤꯕ ꯔꯨꯁꯤꯌꯥꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯖꯄꯥꯟꯗꯁꯨ ꯑꯩꯈꯣꯏ ꯈꯔ ꯂꯩꯔꯤ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯕꯔꯥꯛ ꯚꯦꯂꯤꯒꯤ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯑꯉꯥꯡꯁꯤꯡꯐꯥꯎꯗ ꯂꯩꯔꯤꯕꯅꯤ ꯑꯗꯩ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯥꯁꯜꯂꯒ ꯃꯁꯤ ꯇꯥꯁꯟꯕꯁꯤꯗ ꯀooperation ꯆꯪꯉꯤ ꯀooperation ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯔꯨꯁꯤꯌꯥꯗ ꯂꯩꯔꯤꯕ ꯈꯪꯗꯦ ꯖꯄꯥꯟꯗ ꯀꯣꯔꯤꯌꯥꯗ ꯑꯗꯒꯤꯗꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯅꯁꯨ ꯈꯔ ꯃꯁꯤ ꯀooperate ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯎꯊꯣꯛꯏ ꯑꯣꯖꯥ ꯄ꯭ꯔꯃꯣꯗ ꯈꯛꯇꯅ ꯊꯋꯥꯏ ꯌꯥꯎꯔꯒ ꯑꯩ ꯏꯅꯥꯎ ꯀꯩꯅꯣ ꯈꯛꯇꯅ ꯊꯋꯥꯏ ꯌꯥꯎꯔꯒ ꯍꯦꯛꯇ ꯃꯁꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯁꯛ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯆꯧꯕ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯁꯦ ꯑꯆꯧꯕ ꯗꯤꯖꯤꯇꯦꯜ ꯃꯦꯗꯤꯌꯥ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯁꯦ ꯑꯩꯅ ꯊꯥꯖꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯁꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯗ ꯋꯥꯍꯪ ꯑꯃꯇꯪ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯅꯤ ꯑꯣꯖꯥ ꯃꯅꯤ ꯑꯕꯨꯖꯝꯅ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯕꯤꯔꯛꯏ ꯇꯧꯕꯇꯕꯨ ꯑꯁꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯀꯩꯅꯣ ꯑꯣꯖꯥꯗ ꯁꯦꯟꯁꯥꯁ ꯔꯤꯄꯣꯔꯠ ꯂꯩꯇ꯭ꯔꯒꯁꯨ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯁꯤꯡꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯗꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯃꯁꯤꯡꯁꯤ ꯀꯌꯥꯃꯨꯛ ꯑꯣꯏꯔꯝꯒꯗꯒꯦ ꯆꯥꯎꯔꯥꯛꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯇꯪ ꯑꯣꯖꯥ ꯁꯨꯝ ꯇꯥꯛꯄꯤꯔꯝꯃꯨ ꯀꯔꯤꯒꯨꯝꯕ ꯈꯪꯕ ꯂꯩꯔꯒꯗꯤ ꯑꯣꯖꯥꯅ ꯁꯨꯝ ꯈꯪꯖꯕ ꯑꯣꯖꯥꯒꯤ ꯏꯟꯐꯣꯔꯝꯗ ꯂꯩꯖꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯏꯁꯇꯨꯗꯦꯟ ꯌꯨꯅꯤꯌꯟ ꯌꯥꯝ ꯁꯨꯅ ꯇꯧꯔꯒ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯅꯤꯇꯣꯟ ꯂꯩ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯅꯠꯇꯕꯗ ꯃꯥ ꯌꯦꯟꯕꯒ ꯆꯍꯤ ꯈꯔ ꯂꯩꯔꯨꯔꯦ ꯃꯍꯥꯛꯅ ꯂꯨꯆꯤꯡꯉꯒ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯚꯦꯟ ꯃꯤꯁꯤꯡꯇ ꯅꯠꯇꯅ ꯈꯨꯟ ꯀꯌꯥ ꯂꯩ ꯈꯨꯟꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕꯅ ꯀꯌꯥꯅꯣ ꯃꯥꯟꯗꯣꯞꯅ ꯀꯌꯥꯅꯣ ꯃꯩꯇꯩ ꯃꯔꯨꯞ ꯆꯠꯄꯅ ꯀꯌꯥꯅꯣ ꯒꯧꯔ ꯙꯔꯃ ꯆꯠꯄꯅ ꯀꯌꯥꯅꯣ ꯑꯗꯒꯤ ꯈ꯭ꯔꯤꯁꯇꯟ ꯆꯠꯄꯅ ꯀꯌꯥ ꯑꯁꯤ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯗꯅ ꯑꯃ ꯊꯝꯃꯨꯔꯦ ꯑꯗꯣ ꯄꯨꯊꯣꯛꯄꯁꯤ ꯌꯥꯝ ꯀꯟꯅ ꯄꯨꯊꯣꯛꯄ ꯌꯥꯗꯕ ꯃꯁꯤ ꯄꯨꯊꯣꯛꯎꯔꯒꯁꯨ ꯃꯁꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯂꯩ ꯃꯥꯜꯂꯤ ꯃꯁꯤꯁꯨ ꯇꯣꯉꯥꯟꯕ ꯃꯁꯤ ꯃꯊꯛꯂꯣꯝꯒꯤ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯣꯝꯒꯤ
ꯀꯥꯡꯕꯨ ꯈꯔꯅ ꯃꯥꯏ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯣꯏꯅ ꯆꯦꯟꯕꯅꯤ ꯆꯦꯜꯂꯒ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯁꯤ ꯄꯨꯊꯣꯛꯄꯗ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯅ ꯄꯨꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯄ ꯑꯃ ꯄꯥꯅꯔꯤꯁꯦ ꯃꯩꯇꯩꯁꯦ ꯂꯥꯈ 5 ꯀꯥꯏꯅꯀ 4-5 ꯀꯥꯏꯅꯀ ꯑꯗꯨꯝ ꯄꯥꯅꯕꯅꯤ ꯁꯤꯅ ꯑꯗꯣ ꯄꯥꯅꯕꯒꯤ ꯃꯁꯛꯁꯤꯒ ꯑꯩꯈꯣꯏꯒꯤ ꯈꯥꯗ ꯃꯅꯤꯄꯨꯔꯤꯗ ꯕꯔꯥꯛ ꯚꯦꯂꯤꯒꯤ ꯃꯇꯥꯡꯗ ꯔꯤꯁꯥꯔꯁ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯁꯥꯝꯒꯤ ꯃꯇꯥꯡꯗ ꯔꯤꯁꯥꯔꯁ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯄꯟꯕ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯨꯅꯕꯨ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯕ 18 ꯀꯌꯥꯅꯣ ꯑꯩ ꯀꯥꯎꯔꯦ ꯆꯞ ꯆꯥꯕ 18 ꯀꯌꯥꯅꯣꯗ ꯁꯤꯗ ꯑꯁꯨꯛꯀꯤ ꯃꯤꯁꯤꯡꯁꯦ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯦꯟꯒꯠꯂꯛꯏꯁꯦ ꯃꯤꯁꯤꯡꯁꯦ ꯏꯍꯦꯟ ꯍꯦꯟꯒꯠꯇꯕ ꯃꯤꯁꯤꯡꯁꯦ ꯍꯦꯟꯒꯠꯇꯦ ꯑꯩ ꯆꯞ ꯆꯥꯕꯁꯦ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ ꯋꯥꯍꯪꯁꯦ ꯑꯗꯨꯃꯛꯄꯨ ꯆꯥꯎꯔꯥꯛꯄꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯈ 5 ꯍꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯋꯥꯈꯜꯗꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯌꯥꯅꯗꯅ ꯂꯩ ꯑꯗꯣ ꯑꯀꯨꯞꯅ ꯄꯥꯁꯜꯂꯒꯗꯤ ꯃꯁꯤ ꯍꯦꯟꯅ ꯌꯥꯝꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯊꯥꯗꯤ ꯊꯝꯕ ꯌꯥꯗꯦ ꯃꯁꯤ ꯀꯨꯞꯅ ꯄꯥꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯌꯥꯝ ꯀꯨꯝ ꯄꯥꯁꯜꯂꯒꯗꯤ ꯑꯁꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯁꯤꯡꯉꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯁꯤꯁꯨ ꯑꯃꯨꯛ ꯈꯔ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯀꯥꯡꯕꯨ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯌꯥꯝ ꯀꯨꯝ ꯄꯥꯁꯜꯂꯨꯔꯒꯗꯤ ꯂꯥꯈ 5 ꯍꯥꯏꯁꯦ ꯑꯁꯤꯗꯒꯤ ꯃꯁꯤꯡꯁꯦ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯊꯝꯖꯒꯦ ꯌꯥꯎꯔꯒ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯑꯁꯤ ꯌꯥꯎꯔꯒ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯗꯨꯃꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯇꯥꯖꯕꯗ ꯂꯥꯈ 5 ꯅꯠꯇ꯭ꯔꯒ ꯈꯔ ꯍꯦꯟꯕ ꯁꯤ ꯆꯞ ꯆꯥꯕꯤ ꯀꯩꯅꯣꯕꯨꯗꯤ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨꯅꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯕꯤ ꯀꯩꯅꯣꯁꯤ ꯃꯁꯤꯡꯁꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯁꯤ ꯁꯨꯝ ꯍꯣꯠꯅꯖꯔꯛꯀꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯁꯨ ꯑꯀꯛꯅꯕ ꯃꯁꯤꯡꯁꯤ ꯍꯥꯏꯕ ꯉꯝꯗꯦ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯁꯨ ꯑꯁꯨꯛ ꯂꯩꯁꯨ ꯑꯃꯅ ꯑꯃ ꯁꯨꯝ ꯍꯥꯏꯕꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁꯁꯨ ꯂꯩꯖꯗꯦ ꯑꯗꯣ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯀꯩꯅꯣꯁꯤꯒꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯣꯖꯥ ꯃꯦꯝꯆꯧꯕꯤꯗ ꯑꯩ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯤꯒꯤ ꯅꯩꯅꯐꯝꯁꯤꯗ ꯑꯣꯖꯥꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯀꯩꯅꯣꯁꯤꯡ ꯇꯥꯕꯒꯤ ꯃꯇꯨꯡꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯀꯣꯃꯦꯟꯁꯤꯡ ꯁꯤꯗ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯛꯄ ꯀꯩꯅꯣꯁꯤꯡꯁꯤ ꯑꯣꯖꯥꯁꯨ ꯁꯨꯝ ꯄꯥꯕꯤꯔꯦ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤ ꯑꯁꯤ ꯃꯌꯥꯝꯁꯤ ꯎꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜ ꯃꯤडियाꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕ ꯑꯗꯨꯒꯩꯗꯤ ꯀꯔꯤ ꯑꯐꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯐꯕꯗꯤ ꯁꯨꯝ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯇꯩꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯊꯪꯗ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯁꯟꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯋꯥꯠꯂꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯋꯥꯠꯂꯦ ꯍꯥꯏꯁꯦ ꯏꯟꯐꯣꯔꯃꯦꯁꯟ ꯒꯦꯗꯔꯤꯡꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯣꯏꯔꯣ ꯚꯤꯗꯤꯑꯣ ꯌꯦꯡꯅ ꯀꯩꯅꯣ ꯑꯣꯏꯔꯣ ꯁꯦꯝꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯒꯦꯗꯔꯤꯡ ꯅꯠꯇ꯭ꯔꯒ ꯅꯣꯂꯦꯖ ꯒꯦꯗꯔꯤꯡ is the same thing knowledge gathering ꯅꯠꯇ꯭ꯔꯒ information gathering ꯁꯤ ꯍꯥꯟꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯣꯏꯔꯦ ꯍꯧꯖꯤꯛꯅ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯇꯤꯚꯤ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒꯅ ꯋꯦꯕꯁꯥꯏꯠꯇ ꯁꯥꯔꯆ ꯇꯧꯔꯒ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯇꯩ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯁꯨꯝ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯑꯏꯕꯁꯤꯡꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯩ ꯉꯔꯥꯡꯁꯨ ꯑꯣꯖꯥꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯅꯨꯡꯅꯥꯡꯕ ꯑꯃ ꯂꯣꯟꯁꯤ ꯐꯖꯅ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯊꯣꯛꯏꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯔꯒ ꯀꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯅꯨꯡꯅꯥꯡꯕ ꯑꯃꯁꯨ ꯁꯨꯝ ꯂꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥ ꯁꯨꯝ ꯄꯟꯕꯤꯔꯝꯃꯨ ꯑꯣꯖꯥ ꯃꯦꯝꯆꯧꯕꯤ ꯐꯅꯤ ꯉꯔꯥꯡꯁꯨ ꯏꯕꯨꯡꯉꯣꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯏꯔꯤꯕ ꯑꯃꯗꯤ ꯉꯥꯡꯉꯤꯕ ꯃꯩꯇꯩꯂꯣꯟꯁꯦ ꯃꯁꯤ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗꯕꯨ ꯌꯥꯝ ꯀꯟꯅꯕꯨ ꯈꯜꯂꯨꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯁꯤ ꯃꯤꯁꯤꯡ ꯑꯩꯈꯣꯏꯅꯕꯨꯗꯤ ꯍꯧꯖꯤꯛ ꯃꯤꯁꯤꯡ ꯌꯥꯝꯗ꯭ꯔꯦ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯃꯤꯁꯤꯡ ꯌꯥꯝꯖꯗ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯦꯞꯁꯤ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯦꯞꯁꯤꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯌꯦꯛꯄ ꯃꯦꯞꯅꯦ ꯃꯣꯏ ꯈꯨꯗꯣꯡꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯀꯕꯣ ꯚꯦꯂꯤꯁꯨ ꯑꯁꯣꯝꯗ ꯍꯥꯞꯇꯣꯛꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯣꯗꯔꯟ ꯄꯣꯂꯤꯇꯤꯀꯦꯜ ꯃꯦꯞꯁꯤꯒ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕ ꯃꯦꯞꯀꯁꯨ ꯈꯦꯠꯅꯩ ꯑꯗꯨ ꯑꯔꯤꯕ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏꯅ ꯌꯦꯛꯄꯅꯤ ꯃꯦꯞ ꯌꯦꯛꯄ ꯌꯦꯛꯏꯁꯦ ꯑꯗ ꯃꯣꯏꯅ ꯌꯦꯛꯄ ꯃꯇꯝꯗ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯦꯞꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯇꯪꯈꯥꯏ ꯐꯥꯎ ꯌꯥꯎꯋꯦ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯥꯗꯤꯌꯥ ꯀꯩꯅꯣꯒꯤ ꯗꯤꯕ꯭ꯔꯨꯒꯣꯔ ꯀꯩꯅꯣ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯒꯤ ꯀꯩꯅꯣ ꯐꯥꯎꯕ ꯌꯥꯎꯋꯦ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯗꯨꯅ ꯑꯩ ꯍꯥꯏꯖꯩꯁꯦ ꯍꯧꯖꯤꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯦꯞꯁꯤꯒ ꯑꯔꯤꯕ ꯃꯇꯝꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯦꯞꯀ ꯈꯦꯠꯅꯩ ꯍꯥꯏꯔꯤꯁꯦ ꯑꯔꯤꯕ ꯃꯇꯝꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯦꯞꯁꯤꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯡꯁꯤꯅ ꯆꯪꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯂꯦꯡꯉꯛꯑꯦ ꯍꯥꯏꯗꯅ ꯃꯥꯗꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯂꯥꯟ ꯇꯧꯅꯔꯦ ꯍꯥꯏꯔꯣ ꯑꯗꯣ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤ ꯂꯥꯛꯑꯒ ꯋꯥꯀꯠꯂꯔꯒ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯅ ꯆꯠꯂꯒ ꯋꯥꯌꯦꯟꯕ ꯅꯪꯅ ꯂꯥꯜꯂꯤ ꯅꯪꯅ ꯆꯨꯝꯃꯤ ꯑꯗꯨ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯔꯨꯕꯗ ꯃꯣꯏ ꯇꯥꯕꯤꯕꯗꯣ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯝꯕ ꯀꯩꯅꯣꯁꯤ ꯁꯤ ꯇꯧꯕ ꯌꯥꯗꯦ ꯁꯤ ꯌꯥꯏ ꯍꯥꯏꯔꯝꯕꯗꯨꯗ
ꯆꯠꯄ ꯖꯒꯥꯗꯨ ꯐꯥꯎꯅꯦꯅ ꯈꯜꯂꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯃꯥ ꯕ꯭ꯔꯤꯇꯤꯁꯅ ꯌꯦꯛꯏꯕ ꯃꯦꯞꯁꯦ ꯑꯗꯨꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯗꯥꯕꯨꯒꯤ ꯁꯟꯙꯤꯗ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯚꯩꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯒ ꯕ꯭ꯔꯤꯇꯤꯁꯀ ꯀꯩꯅꯣ ꯇꯧꯅꯕ ꯁꯟꯙꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯇꯥꯡꯒ 500 ꯄꯤꯕ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟꯃꯤꯒꯤ ꯃꯇꯦꯡ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯋꯥ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯁꯤ ꯂꯥꯟ ꯇꯥꯔꯛꯄꯒꯤ ꯃꯔꯝꯁꯤꯗ ꯃꯣꯏꯗꯤ ꯉꯟꯇꯥꯅ ꯀꯩꯅꯣꯁꯤꯡꯁꯤꯒ ꯏꯁꯄꯦꯅꯤꯁꯁꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯔꯒ ꯃꯣꯏꯅ ꯍꯥꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕꯁꯦ ꯃꯣꯏꯅ ꯅꯣꯡꯃꯩ ꯄꯥꯏꯕ ꯍꯥꯟꯈꯤꯕꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯅ ꯆꯍꯤ 3 ꯈꯨꯟꯊꯥꯛꯄꯗꯒ ꯃꯥꯏꯊꯤ ꯍꯧꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯟꯃꯤꯅ ꯄꯥꯡꯒꯜ ꯍꯟꯊꯕ ꯅꯠꯇꯦ ꯁꯥ ꯂꯥꯟꯗ ꯃꯣꯏꯅ ꯀꯔꯤꯝ ꯍꯦꯟꯕ ꯅꯠꯇꯦ ꯈꯨꯠꯂꯥꯏꯁꯦ ꯃꯣꯗꯔꯟ ꯀꯩꯅꯣ ꯋꯦꯄꯟ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯃꯣꯏꯅ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯑꯌꯥꯝꯕꯅ ꯚꯩꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯕ꯭ꯔꯤꯇꯤꯁꯀ ꯑꯩꯈꯣꯏꯒꯤ ꯌꯥꯗꯥꯕꯨꯒꯤ ꯁꯟꯙꯤꯅ ꯑꯃꯗꯤ ꯏꯟꯅꯔꯒ ꯁꯟꯙꯤꯗꯨꯗꯤ ꯆꯠꯅꯈꯤꯗ꯭ꯔꯦ ꯑꯗꯨꯝꯕꯗꯤ ꯑꯣꯏꯔꯒ ꯑꯗꯩꯗ ꯑꯩꯈꯣꯏ ꯁꯅꯥꯇꯥꯡꯒ 500 ꯄꯤꯕ ꯀ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯤ ꯈꯣꯡꯕꯥꯟꯗꯒꯤ ꯅꯤꯡꯊꯤꯁꯦ ꯁꯅꯥ ꯊꯣꯛꯄꯅꯤꯅ ꯑꯗꯨꯒꯤ ꯄꯟꯖꯕꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯦꯞꯁꯦ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯄꯥꯛꯑꯝꯃꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯗꯨ ꯄꯥꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯩꯕ ꯃꯩꯇꯩꯅꯦ ꯑꯗꯒꯤ ꯆꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯀꯁꯥꯔ ꯇꯝꯄꯥꯛ ꯍꯥꯏꯔꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯂꯣꯡꯗ ꯑꯩꯈꯣꯏꯅ ꯇꯦꯛꯁꯤꯗ ꯆꯠꯄ ꯀꯥꯟꯁꯦ ꯃꯩꯇꯩꯂꯣꯟ ꯂꯣꯏ ꯈꯪꯉꯦ ꯑꯗꯒꯤ ꯀꯩꯅꯣꯗ ꯒꯨꯋꯥꯍꯥꯇꯤꯗ ꯄꯣꯠ ꯂꯩꯕꯗ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯦꯕ ꯑꯗꯨ ꯃꯩꯇꯩꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯃꯌꯥꯝꯁꯤꯒꯤ ꯂꯤꯡꯒ꯭ꯋꯥ ꯐꯪꯀꯥꯁꯤ ꯑꯣꯏꯔꯝꯕꯅꯦꯕ ꯑꯗꯣ ꯃꯩꯇꯩꯂꯣꯟꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕ ꯃꯩꯇꯩꯂꯣꯟꯁꯦ ꯃꯩꯇꯩ ꯈꯛꯇꯅ ꯉꯥꯡꯕ ꯂꯣꯟꯅꯦ ꯅꯠꯇꯦꯕ ꯃꯩꯇꯩꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯂꯣꯟꯁꯦ ꯂꯣꯏ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯃꯌꯥꯝꯁꯤꯒ ꯑꯩꯅ ꯃꯩꯇꯩꯂꯣꯟ ꯍꯥꯏꯁꯦ ꯃꯩꯇꯩꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃꯈꯛꯀꯤ ꯂꯣꯟ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯝꯃꯤꯕ ꯃꯌꯥꯝꯁꯤꯒꯤ ꯂꯣꯟꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯂꯣꯟ ꯍꯥꯏꯔꯒ ꯏꯪꯂꯤꯁꯁꯤꯅ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯋꯥꯅꯤ ꯐ꯭ꯔꯦꯟꯁ ꯂꯣꯟ ꯌꯥꯎꯏ ꯖꯔꯃꯟ ꯂꯣꯟ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯈꯪꯕꯈꯩꯅ ꯍꯥꯏꯕꯤꯔꯤꯁꯤꯅꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯟꯗꯛꯇꯁꯨ ꯀꯣꯔꯤꯌꯥꯒꯤ ꯂꯣꯟ 5 ꯀꯩꯅꯣꯅ ꯑꯣꯛꯁꯐꯣꯔꯗ ꯗꯤꯛꯁꯅꯥꯔꯤꯗ ꯃꯣꯏ ꯔꯤꯀꯛꯅꯥꯏꯁ ꯇꯧꯔꯒ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯂꯣꯟꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯨꯞꯃꯦꯟ ꯑꯩꯈꯣꯏ ꯆꯥꯎꯈꯠꯆꯔꯛꯄ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯀꯩꯅꯣꯒꯤ ꯏꯟꯗꯤꯌꯥꯗ ꯌꯥꯎꯔꯤꯕ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯅꯤꯄꯨꯔꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯩ ꯋꯥꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯃꯦꯞ ꯑꯗꯨꯒ ꯏꯃꯣꯁꯅꯦꯜ ꯃꯦꯞꯇꯤ ꯌꯥꯝ ꯄꯥꯛꯑꯦꯕ ꯑꯗꯨꯒ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯃꯦꯞꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯨꯅꯤ ꯇ꯭ꯔꯤꯄꯨꯔꯥ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯒ ꯌꯥꯝ ꯄꯥꯛꯈ꯭ꯔꯦ ꯅꯤꯡꯊꯤ ꯇꯨꯔꯦꯟꯁꯤꯒꯤ ꯑꯁꯣꯝ ꯋꯥꯡꯃꯒꯤ ꯐꯥꯎꯗ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯂꯝꯕꯤ ꯆꯠꯂꯒꯐꯥꯎ ꯂꯩꯔꯝꯃꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨ ꯅꯤꯡꯊꯧ ꯑꯃꯅ ꯃꯄꯥꯡꯒ ꯐꯖꯅ ꯁꯣꯜꯂꯐꯥꯎꯗ ꯅꯤꯡꯊꯤ ꯇꯨꯔꯦꯟ ꯐꯥꯎꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯀꯩꯅꯣꯁꯤ ꯑꯣꯏ ꯍꯥꯏ ꯑꯗꯨꯅ ꯂꯣꯟꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯉꯥꯡꯉꯤꯕ ꯁꯤ ꯈꯛꯇꯅ ꯃꯩꯇꯩꯂꯣꯟ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯤ ꯂꯣꯟꯗꯨ ꯄꯥꯛꯅ ꯁꯟꯅ ꯉꯥꯡꯅꯔꯛꯄꯅꯤꯅ ꯃꯐꯝ ꯃꯐꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯟꯇ ꯑꯣꯏꯔꯣ ꯈꯨꯍꯥꯏꯗ ꯈꯣꯏꯕꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯂꯣꯟꯗꯕꯨ ꯋꯥꯍꯩꯗ ꯈꯦꯠꯅꯕ ꯋꯥꯔꯗꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯦ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯟꯕꯅꯦꯕ ꯏꯅꯛ ꯅꯛꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯈꯣꯏꯒꯤ ꯇꯝꯄꯥꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯁꯤꯗꯒꯤ ꯈꯔ ꯆꯠꯈ꯭ꯔꯒ ꯁꯦꯛꯃꯥꯏ ꯌꯧ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒ ꯈꯨꯔꯈꯨꯜ ꯍꯥꯏꯗꯅ ꯁꯤ ꯏꯅꯛ ꯅꯛꯄ ꯄꯣꯠꯅꯤꯁꯦ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯆꯠꯂ ꯑꯗꯨꯝ ꯌꯧꯕ ꯂꯣꯟꯁꯤꯗ ꯀꯩꯅꯣ ꯇꯧꯋꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗꯅ ꯃꯁꯤ ꯌꯥꯡꯕ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯅ ꯊꯨꯕ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯤꯗꯩꯗ ꯈꯨꯔꯈꯨꯜꯁꯤꯗ ꯇꯟꯅ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯅꯨꯄꯥ ꯑꯃ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯕ ꯖꯥꯠꯅꯤ ꯑꯗ ꯃꯣꯏꯅ ꯄꯥꯎꯁꯦ ꯇꯝꯅꯕꯗ ꯇꯟꯅ ꯁꯣꯛꯑꯣ ꯇꯟꯅ ꯁꯤ ꯍꯥꯏ ꯀꯩꯅꯣꯅ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯍꯪꯉꯦ ꯀꯩꯅꯣ ꯇꯟꯅ ꯁꯣꯛꯑꯣ ꯇꯟꯅ ꯁꯤꯕ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯃꯨꯟꯅ ꯍꯪꯀꯥꯟꯗꯗꯤ ꯇꯟꯅ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯍꯤꯖꯝ ꯒꯨꯅꯣꯒꯤ ꯅꯣꯕꯦꯜꯗꯗꯤ ꯌꯥꯝ ꯌꯥꯎꯕꯅꯤ ꯆꯤꯡꯉꯩꯅ ꯒꯥꯏꯁꯦ ꯆꯤꯡꯉꯩꯅ ꯑꯗꯒꯤ ꯑꯔꯤꯕ ꯑꯩꯈꯣꯏ ꯂꯣꯟ ꯌꯥꯝ ꯑꯗꯨꯁꯨ ꯊꯨꯕꯒꯤ ꯃꯤꯅꯤꯡꯅꯦꯕ ꯑꯗꯨꯒꯗꯤ ꯇꯟꯅ ꯁꯣꯛꯑꯒ ꯇꯟꯅ ꯁꯤ ꯈꯨꯗꯛꯇ ꯁꯣꯛꯑꯒ ꯈꯨꯗꯛꯇ ꯁꯤ ꯍꯦꯛ ꯁꯣꯛꯄꯒ ꯁꯤ ꯍꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯟꯁꯦ ꯑꯗꯩ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯥꯉꯜꯒ ꯑꯩꯈꯣꯏ ꯃꯤꯇꯩꯒꯁꯦ ꯑꯩꯈꯣꯏ ꯙꯔꯃꯒꯤ ꯈꯦꯠꯅꯕ ꯂꯩꯕꯅꯤꯅ ꯑꯩꯈꯣই ꯌꯥꯝ ꯀꯟꯅ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯏꯃꯨꯡꯗ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯪꯉ ꯆꯥꯛꯈꯨꯝ ꯌꯧꯅ ꯑꯩꯈꯣꯏꯅ ꯆꯪꯉꯨꯕ ꯑꯗꯩ ꯃꯣꯏꯅꯁꯨ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯪꯉ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯌꯧꯅ ꯆꯪꯉꯛꯄꯁꯤꯃꯗꯤ ꯇꯧꯅꯗꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯥꯡꯉꯤ ꯍꯥꯏꯕꯒꯤꯁꯨ ꯋꯥ ꯅꯠꯇꯦ ꯁꯦꯡꯉꯤ ꯍꯥꯏꯕꯒꯤꯁꯨ ꯋꯥ ꯅꯠꯇꯦ ꯃꯥꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯈꯔ ꯈꯦꯠꯅꯕꯗꯨ ꯑꯩꯈꯣꯏꯅꯁꯨ ꯕꯩꯁꯅꯣꯞꯅꯤ ꯃꯣꯏꯅꯁꯨ ꯏꯁꯂꯥꯝꯗ ꯆꯠꯄ ꯑꯗꯨꯒꯤ ꯈꯤꯇꯪ ꯕꯦꯕꯥꯔꯗꯨꯒꯤ ꯋꯥꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯖꯒꯥ ꯑꯃꯗ ꯌꯥꯝ ꯅꯛꯏ ꯑꯗꯨ ꯑꯩꯈꯣꯏ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇꯗꯤ ꯈꯤꯇꯪ ꯂꯥꯞꯅꯈꯤꯕꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅ
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯥꯡꯅꯗ꯭ꯔꯕ ꯃꯩꯇꯩꯂꯣꯟ ꯐꯗꯤ ꯐꯖꯕ ꯂꯣꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯥꯉꯟ ꯈꯨꯜꯂꯛꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯉꯥꯡꯅꯔꯤꯑꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ ꯃꯇꯝ ꯈꯔ ꯑꯣꯖꯥ ꯑꯣꯏꯔꯒ ꯂꯩꯖꯕꯁꯤꯗ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯑꯩꯒꯤ ꯃꯅꯤꯄꯨꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯉꯟ ꯃꯆꯥꯁꯤꯡꯁꯤꯅ ꯇꯥꯏꯌꯦꯕ ꯃꯣꯏꯅ ꯏꯕ ꯃꯩꯇꯩꯂꯣꯟꯁꯦ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯂꯣꯟꯁꯦ ꯀꯩꯅꯣ ꯍꯤꯟꯗꯤꯁꯨ ꯈꯔ ꯌꯥꯎꯁꯜꯂꯛ ꯏꯪꯂꯤꯁꯁꯨ ꯈꯔ ꯌꯥꯎꯁꯜꯂꯛ ꯑꯃꯁꯨ ꯈꯔ ꯌꯥꯎꯁꯜꯂꯛ ꯁ꯭ꯄꯣꯀꯟꯁꯤꯗꯗꯤ ꯌꯥꯝ ꯆꯪꯁꯤꯜꯂꯛꯑꯦꯕ ꯑꯗꯨꯒ ꯏꯕꯗꯕꯨꯗꯤ ꯑꯩꯈꯣꯏꯅ ꯏꯔꯒꯅ ꯏꯕꯒꯤ ꯂꯣꯟ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯃꯩꯇꯩꯂꯣꯟ ꯁꯦꯡꯅ ꯐꯖꯅ ꯃꯅꯤꯄꯨꯔꯗ ꯉꯥꯡꯉꯤꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯟꯁꯤꯡꯁꯤꯅꯦ ꯑꯩꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩꯑꯕ ꯑꯗꯨꯒ ꯃꯇꯥꯏꯗ ꯂꯩꯈꯤꯕꯁꯤꯡꯁꯤꯅ ꯑꯃꯨꯛ ꯐꯖꯅ ꯑꯃꯨꯛ ꯂꯩꯔꯦ ꯃꯣꯏ ꯑꯔꯤꯕ ꯂꯣꯟ ꯑꯗꯩ ꯏꯚꯟ ꯖꯤꯔꯤꯗ ꯑꯩ ꯈꯔ ꯂꯩꯖꯔꯤ ꯈꯨꯜꯂꯛꯇ ꯆꯪꯉꯒ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯇꯤꯟꯅꯅ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯡꯗ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯣꯟꯗꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯃꯣꯏ ꯉꯥꯡ ꯂꯩꯔꯝꯃꯦꯕ ꯑꯗ ꯑꯩ ꯇꯟꯖꯥ ꯑꯃ ꯐꯪꯉꯒ ꯑꯩ ꯌꯥꯔꯒꯗꯤ ꯖꯤꯔꯤꯁꯦ ꯑꯩ ꯊꯥ ꯑꯃꯨꯛꯇꯪꯕꯨ ꯂꯩꯔꯒ ꯅꯣꯠꯕꯨꯛ ꯑꯃ ꯄꯥꯏꯔꯒ ꯂꯣꯟꯁꯦ ꯑꯩ ꯈꯣꯡꯒꯦ ꯍꯥꯏꯅꯕꯨ ꯈꯜꯂꯦꯕ ꯑꯗꯩ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯟꯗꯂꯦꯗꯒꯤ ꯃꯩꯇꯩ ꯂꯥꯛꯏ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯁꯤꯗ ꯃꯩꯇꯩꯂꯣꯟꯅꯤꯗꯤ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯕ ꯑꯗ ꯃꯨꯟꯅ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯗꯥꯏꯕꯦꯜ ꯄꯦꯔꯣꯠꯀꯤ ꯑꯩꯈꯣꯏ ꯙꯅꯟꯖꯣꯏ ꯂꯥꯏꯕꯨ ꯅꯤꯡꯕꯒꯨꯝꯕ ꯁꯅꯥꯃꯅꯤꯀꯨꯝꯕꯗ ꯏꯔꯤꯕ ꯂꯣꯟꯗꯥꯁꯦ ꯃꯁꯤꯗ ꯉꯥꯡꯉꯦꯕ ꯃꯣꯏꯒꯤ ꯂꯣꯟꯁꯦ ꯁꯦꯟꯇꯦꯟꯁꯁꯦ ꯁꯥꯡꯅ ꯁꯥꯡꯅ ꯉꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯞ ꯇꯧꯔꯒ ꯌꯥꯝ ꯃ꯭ꯌꯨꯖꯤꯀꯦꯜ ꯑꯣꯏꯔꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯏ ꯂꯣꯟꯁꯦ ꯑꯩꯅ ꯃꯨꯟꯅ ꯇꯥꯔꯒ ꯈꯪꯉꯦꯕ ꯑꯣ ꯃꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯄꯨꯈꯤꯕ ꯂꯣꯟꯗꯣ ꯃꯣꯏ ꯑꯗꯨ ꯀꯤꯞ ꯇꯧꯖꯕꯩ ꯋꯥꯗꯅꯦꯕ ꯑꯗꯨꯅ ꯃꯩꯇꯩꯂꯣꯟ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯗꯥꯏꯂꯦꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯈꯤꯇꯪ ꯂꯣꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯏꯝꯐꯥꯜꯗ ꯉꯥꯡꯉꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯁꯤꯗ ꯃꯔꯨꯑꯣꯏꯅ ꯉꯥꯡꯉꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯟꯗꯔꯠ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯂꯩꯔꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯅꯤꯡꯊꯧ ꯄꯥꯜꯂꯝꯕ ꯂꯩꯕꯥꯛꯅꯤꯅ ꯀꯣꯔꯠ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯌꯧꯅ ꯑꯩꯈꯣꯏꯗꯤ ꯗꯤꯕꯂꯞ ꯇꯧꯈ꯭ꯔꯦꯕ ꯀꯣꯅꯨꯡꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯤ ꯑꯗꯩ ꯋꯥꯌꯦꯜ ꯂꯣꯏꯁꯪꯗꯅ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯤ ꯙꯔꯃ ꯀꯔꯃꯒꯤ ꯀꯩꯅꯣꯗꯅ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯤ ꯍꯥꯏꯗꯅ ꯂꯣꯟꯁꯤ ꯂꯝ ꯄꯤꯛꯆꯕꯩ ꯋꯥꯅꯤ ꯑꯗꯣ ꯂꯣꯟꯗꯤ ꯂꯦꯌꯔꯗ ꯑꯩꯈꯣꯏꯗꯤ ꯆꯥꯎꯈꯠꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯏꯕ ꯂꯣꯟ ꯍꯥꯏꯕꯁꯦ ꯀꯨꯏꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯃꯌꯦꯛ ꯁꯤꯖꯤꯟꯅꯗꯅ ꯏꯈ꯭ꯔꯕꯅꯤꯅ ꯑꯔꯤꯕ ꯂꯣꯟꯁꯨ ꯔꯦꯀꯣꯔꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣই ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯤꯑꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯨꯔꯇꯤ ꯍꯥꯏꯕꯁꯦ ꯃꯨꯔꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯂꯥꯗꯒꯤ ꯏꯆꯦ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯁꯅꯥꯃꯆꯥꯒꯤ ꯁꯩꯔꯦꯡꯗ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤꯁꯦ ꯃꯥꯅ ꯁꯥꯌꯦꯛ ꯍꯥꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯁꯥꯌꯦꯛ ꯑꯩꯅ ꯁꯤꯖꯤꯟꯅꯕꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯈꯪꯗꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯃꯩꯇꯩꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤꯁꯤꯅꯦꯕ ꯃꯥꯅ ꯁꯥꯌꯦꯛ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯇꯣꯇꯦꯡꯂꯣꯟꯗ ꯃꯤꯇꯝ ꯍꯥꯏꯅ ꯌꯥꯎꯔꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯨꯔꯇꯤꯁꯦ ꯃꯤꯂꯥꯟꯅꯁꯨ ꯂꯣꯟꯌꯥꯟ ꯁꯤꯖꯤꯟꯅꯒꯨꯝꯁꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯏꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯕ ꯑꯃ ꯃꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯏꯕꯁꯤꯡꯅ ꯑꯦꯄ꯭ꯔꯤꯁꯦꯠ ꯌꯥꯝꯅ ꯇꯧꯏ ꯑꯗꯨ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯂꯣꯟꯌꯥꯟꯁꯦ ꯁꯨꯛꯁꯤ ꯁꯤꯖꯤꯟꯅꯔꯛꯇꯦ ꯍꯥꯏꯖꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯃꯈꯣꯏꯗꯕꯨ ꯂꯪꯅꯩꯌꯦꯕ ꯅꯣꯏꯅ ꯂꯣꯟꯌꯥꯟ ꯌꯥꯝ ꯏꯃꯟꯗꯅ ꯀꯩꯅꯣ ꯑꯗꯨ ꯍꯥꯏꯔꯤꯅꯦ ꯑꯩꯒꯨꯝꯕ ꯉꯥꯛꯇꯪ ꯀꯔꯤꯝ ꯍꯥꯏꯔꯒ ꯑꯩꯅ ꯐꯥꯒꯤꯕꯨ ꯇꯧꯖꯩꯑꯕ ꯑꯩꯗꯤ ꯑꯗꯨꯅꯦꯕ ꯑꯩꯅ ꯂꯣꯟꯁꯤꯗ ꯃꯣꯏꯅ ꯑꯔꯤꯕ ꯉꯥꯡꯉꯦ ꯑꯅꯧꯕ ꯉꯥꯡꯉꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯁꯤꯌꯁ ꯑꯣꯏꯖꯔꯤꯁꯦ ꯂꯣꯟꯁꯤ ꯀꯩꯅꯣꯁꯦ ꯑꯩ ꯊꯋꯥꯏ ꯈꯔ ꯌꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯇꯝꯁꯦ ꯑꯩꯈꯣꯏ ꯑꯔꯤꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯝꯗꯅ ꯃꯨꯔꯇꯤꯁꯦ ꯑꯩꯈꯣꯏ ꯃꯤꯇꯝꯅ ꯁꯤꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯂꯥꯟꯅ ꯂꯣꯟꯌꯥꯟ ꯉꯥꯡꯕ ꯌꯥꯗꯦꯅ ꯀꯟꯅ ꯃꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯄ꯭ꯔꯦꯁꯔ ꯈꯔ ꯄꯤꯔꯦ ꯍꯥꯏꯗꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯅꯕ ꯍꯥꯏꯗꯅ ꯑꯗꯩꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯈꯔ ꯑꯃꯅ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏ ꯂꯣꯟ ꯂꯩꯇꯦ ꯑꯗꯨ ꯅꯠꯇꯦ ꯑꯔꯤꯕ ꯂꯥꯏꯔꯤꯛꯇ ꯌꯦꯡꯉꯨ ꯂꯣꯏ ꯌꯥꯎꯕꯅꯤ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯑꯔꯤꯕ ꯄꯥꯖꯕ ꯑꯩꯈꯣꯏꯅ ꯂꯣꯏ ꯌꯥꯎꯕꯅꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛꯇ ꯍꯥꯏ ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯂꯥꯏꯔꯤꯛꯇ ꯊꯤꯒꯗꯣꯏꯕ ꯂꯣꯟꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯄꯥꯉꯟ ꯈꯨꯜꯂꯛꯇ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯔꯝꯃꯤ ꯑꯗꯩ ꯐꯌꯦꯡꯗ ꯉꯥꯡ ꯂꯩꯔꯝꯃꯤ ꯑꯃꯗ ꯉꯥꯡꯂꯦ ꯑꯃꯗ ꯉꯥꯡꯂꯦ ꯑꯗꯨꯒ ꯈꯦꯠꯇꯤ ꯈꯦꯠꯅꯔꯦꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯅꯗꯤ ꯂꯣꯟ ꯍꯥꯏꯁꯤꯗꯤ ꯑꯍꯤꯡꯕꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯒ꯭ꯔꯣ ꯍꯦꯛ ꯇꯧꯗ꯭ꯔꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯁꯤꯈ꯭ꯔꯗꯕꯅꯤ나 ꯒ꯭ꯔꯣꯁꯦ ꯃꯥꯒꯤ ꯀꯁꯥꯔꯗ ꯂꯩꯔꯣ ꯅꯠꯇ꯭ꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯣ ꯂꯩꯔꯨꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯩ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯕꯪꯒꯥꯂꯤ ꯃꯌꯥꯝꯗꯨꯒꯤꯁꯨ ꯂꯣꯟꯁꯨ ꯆꯪꯉꯛꯁꯜꯂꯛꯏꯅꯤ ꯆꯪꯉꯛꯀꯅꯨ ꯌꯥꯄꯣꯟꯇꯦ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯂꯧꯕ ꯌꯥꯕ ꯂꯧꯁꯟ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟꯗꯅꯤ ꯑꯣꯛꯁꯐꯣꯔꯗ ꯀꯩꯅꯣꯅ ꯗꯤꯛꯁꯅꯥꯔꯤꯅ ꯀꯣꯔꯤꯌꯥꯒꯤ ꯂꯣꯟ 5 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯣꯏ ꯂꯧꯔꯦꯅ ꯃꯣꯏ ꯑꯦꯅꯥꯎꯟꯁ ꯇꯧꯋꯦ ꯑꯗꯨ 5 ꯍꯥꯞꯆꯜꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯤꯁꯨ ꯌꯥꯏ ꯂꯧꯒꯗꯕꯅꯤ ꯃꯣꯕꯥꯏꯜ ꯄꯥꯏꯔꯤ ꯍꯧꯖꯤꯛꯃꯛꯇ ꯑꯣꯟꯂꯥꯏꯟꯗ ꯋꯥꯔꯤ ꯁꯥꯔꯤꯁꯤꯕꯨ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯗ ꯀꯝꯄ꯭ꯌꯨꯇꯔꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟ ꯃꯌꯥꯝ
adagi science ki anova discovery mayam gi loan mayam hapjan bataban ina khulan bataban akoi gi adu to bodabu yaring gai di akoi gi hana lejaba loan gai di kip tok si haibe wani aduna ngasai makha ai kanu da lakjare point to da lakjare adubu kavita ire ko matam dadi koi wareng dabudi akoi loina accept tawe kavita ire ko kandadi yaring gai akoi na standard language amal leiri banina masi dangdi akoina keep tawba phabra madum tangdi akoina khanai adu kayam changna masi koi keep tawdoino karai babu relax tawbi ya yate haibadu budi akoina yanaraga khanaraga sigaidi adum hairasan hoji akoi iba matamda itihasu hai mayogu lonso dum hai adi puwari so hai oglon ahun jadum ai ibada dum season na jeyeba itihasu kaidowi haino season ba yaina kaisu kaidena history haibsu dum ya almaya tawraga adum adi kari haidana sahitya degi literature dum hai khori rol su dum hai kanana loina silon simakti koina ahamba maitei lonja ngamjaningdana hawrakpa matam 1970s ga dwaida koina sahitya je loina silon ina hallase na tawbase ai isa yawji khangjawe angana angang ka oragas aduna koina sahitya je matam amda loina silon ina koina tawre aduna kalam gumba koi sahitya gi sangsa mui kangu sina mui de hojik loina silon adum haibani loina silon ai jidi amaram daga yam pakre art koi way of life koi punsi da season nariba ngangnariba loina maktu loina kolabra ina khali kasu kaide adu khorirol sisu maruina kasarom dagi khorirol haina koi se phong ama imudamgi ngopi loro ina tawraga moina wa hawdorakpani koi tampaki Manipur tampaki mi na puthokpa loan nate khorirol aise phajagrabani masi kasarom dagi moina hana hawdoraga ngasi akoina adum seasonary singa adu loan sidi semba tare anoba phaja semba tare adu khorirol si khoi akoi yoji oiri singa chapman aduna masidi khara kupna khoi mayam khanaba yanaba su changi aduna saireng dadi haibadi iba haibase honaba changi nainaba changi ai ima puknung dagi aingonda isona talent pibire eni yaba nate honaba yam changi akoina Europe ki afawa phawriba writer mayam se koina moigi punsi wari paba matamda writer ama oirage haina man lepok matamda yamdrabu modi Greek ki classical sing lairiba koi Homer lairi Ovid lairi aduna singba dagi drama ta sawa Greek ki classical playwright mayam lairi moidi mas fajana kaino to study tawe Matias Eliot na so hari duni masidi honaraga phangadamni ai mamangda lemba tradition do aina honaraga na tradition do ina khangna kana tradition do mo aina kaino to putharapgi kaino ama Eliot na so dum haiben aduga Europe dadi moina kari ko marai moi budi kari haini Europe hairedana moidi professional writer fajana iraga dudai por phangpa paisa dona moidi hingjaba sungami aduna su oya amabu oire writer ama oiba ise hobby oina akoi matam khara hanga ngak sangaga dum iba to o nga sangdare to hoi sangdraga di to tare adu orasu writer oiba haibesi matam piba tare aduga magi da makta kai thokpa tare aduga akoi gi classic ta moina European writers sing yamdrabada moina Greek classic mayam paraga Bible paraga magi background mayam moina single podum aina aikoi ju khamba thogi chayengsi paba tare ariba larik paba tare aina handa koi gi tang kunthra November gi da MU gi moi book fair to gi aroiba numitu da ai program ama phangchadana yawjur aina kanna haijarambani akoina puya mai thadokre haidana puya do mai thabane haina koina kaino tore ama thokre puya mai thapagi laibak thiba thogdo ama thokre adu oragasu matamduda akoina puya mai thaba ina koina itihas ta kumbaba yawdana lejaragasu matamdugi maitegi lari ibasingdo apangbam ta nate moi loina saminse phangdana adu khoidi manuscript khona sum itho ga tawnabanina almost ayamba loina lotlaga lehawi hoi akoina kharabudi saamgadra adu oragasu loina phangyaba adu kui ayamba puyama adu moi jatin sabadi amadagi moina many years se lotana khotana lubak ta hatana puthajari adu hoji ayamba bangla mayek ta loina phongi adu hojikti English school dei tholakpa akhoi mayam sina
आधा खांदे अन अमतसु पाबीद्रे अदु मई धाबदे मोर डेंजरस करी कानरी अहल सिंगदोन द वाना पुथरगा पुजर अम्बमन कोइन खांद्रे अम्बो पाबीद्रे अदुना मपान लेबा खुई राइटर मैम दी बु लाइरदना अखोई सिदैदा मणिपुर द लेबा राइटर सिंगसे अयामबना पुयाजगसु पाद्रे खांद्रेना अदुदि करी तौदुरी अहल लमन सही कयामा मोइना थमजरपा नॉलेज मैम दो अखोइना मु समधद्रदी करी तौदुरी सिनेबा प्रॉब्लम्स अदुना करीनो अखोई लोन सिगी मतांगदा सि मिररना हाइबीबदो करी तौहनिंबा लेबगी हाइबदो अदु मसि करी तौहनिंबा लेबगी हाइबे मतांगसिदा अईगी वफम अमतंग थमजौ हाइना तपिरगदी अरीबा लाइक पाबसे अरीबा लाइक स्टडी तौबागी प्लेटफॉर्म अमतंग हपचनबिरदी अई याम मपुंग फाने ना खले सी हाय लोसिंजर थागचरी ओजा यामना मरिक चुमना कनो तौना हाबिरमनी तौबतौ अखोइगी नहारोल अमदी अखोइ इबा सिंगी मनुंगदसु हानगी लाइरिक हाइतरे पुया बोर ड्राइना रिबा लाइरिक पाबगी केनोसि इसामक सुंगा यामना वाटली अखोइ बेंगोली मयेक्ता बेंगोली लोनदा चावरकपा बेंगोली ना हाइनना सुम लाखपने तौबतौ अखोइ सुम बेंगोली मयेक्ता इबा केनोदे अखोइ पाजना बहनै खरा खंगदा तौना मथंगदसु अतैसु हेना होटनजगनी हाइना आई सुम थमजगे लोनना ओजाना ताकफिरिबा मणिपुरी लोन खक्ता नते एनी लोन द अखोइ साहित्य हाइगद्रा अखोइ रोल द चंगलागदी लाइरिक पाबगी हैबिट से अखोइ होजी होजी कंटेम्पररी होजी होजी की लाइरिक खक्ता नतना ममांगै कोइ बेंगोली द कोइना साहित्य तवरपदा अर्ज मने के हेतर एरिया ममांगै दगी कही लिसिंग ममांगी केनोसु अखोइ सुम सिलेबस दा हापी not every single word that not every single keno dum ko mathau tar matang da koi madudagi su koi pusalaga hoji ki modern literature and contemporary literature da su sum ha maina manipuri lon gi su mai lon gi su koi lei dam mi ba ari ba lon sing su koi nan ki gi naina ba natraga na keno si oiraga di koi ate su hena chau thok pa ta kholak ngam ga daina khalli to asi soidan oja koi hona jagani asi tapi bagi tang oja ba mukka su hana taramna oksari amasang kai khumna jari koi mathangda akoi gi keno sida ngasigi thawam sida election duna leire saram ripon akoi manipuri mirror team gi editorial board ki member ni amasang executive editor oina thabak su pubiri mahaksu akoi gi marak sida election duna leire mahaksu akoi gi keno sida studio da pusan jarake lona hojik mahaki oiba wahai khatan tabisi adugi matungda akoi oja khoiram inrojit laksage तवतबु अखोई गसिगी थौरमसी यामने चमने चमचमना लेंगजनबा केनो साजबनिना यामने केनो ओइना खरसु सांगलोखे मयम ngakpigani मथंग अखोई असिगी केनो सिना राउंड सिना लोसनजरनी ओजा इंद्रजीत अमसुंग ओजा ताहिरगी वारी तारगा सुम इसे अमगा केयंग अमगा तारगा गसिगी केनो सि लोसनजनबा सिलांग जगनी रिपोर्ट साम रिपोर्ट द्रागो अंखलितना तगचरी लोइना नंगसी मणिपुरी मिरोना सिंगा चेरोल चुबना तथरकपा ngasiगी program gi matung ina ngasigi aroi banu nisida yabi ribo oja punumakpu oja memchobi manipur dagi oja rajmani assam dagi oja tahir sajabam bangladesh dagi oja khorom indrajit punumakpu egi make dagi nolukna khurumjari matam si jamna hau khe ngasigi live si pung ani matam pung ani khara hen kaduna ayu wa jamna angara ro khangode पुरी मिरोरगी मयामना आई ngसाइदगी दुम ताजबनी अदो यामना खुगिन पुन थगनिंगाय ओइबा अखोइना खतंग तौजरिबा कनोसी ओजा अखोइना मयामना जेंबिरिबा पाबिरिबा मयामना सुमाइना पु कमेंट खंगदे अदुगी सुमाइना वारी सानबदा खंगदे थागतपिरपसे मसी अखोइगी चाउरबी थिलबनी हाइना लौजै चाउरबा अखोइगी करी हाइदा अखोइगी मांग चखतदा अखोइना पाइरिबा थगपसी मसी चुमबरा ओजा अखोइना नुसिबिरिब्रा अखोइगी रीडर सिंगना नुसिबिरिब्रा नुसिरी हाइबगी पाव से अखोइ कमेंट की खुथांग दम लाखपसिगा वारी सानबदा दम फावबसिगा अखोइगी नुंगाइजबमा फावजे अखोइना खरा खतंग ओइना होनजबा जी मबंग जालब्रा हाइबना असigi नुंगाइजबमा दम फावजबा अदुगा अदुगिसु मथक्ता ngasiगी कोनोसिदा अखोइ ओजा मेमचोबी कुइना उनरजबाइना अदुकी मतिक नौलुकचबा ओजागो ngasi उनबा फंगबसे मसिमक्सु अदुकी मतिक नुंगाइरे अदुगा लोइनाना ओजाना ngasa aina paningbा मा लेइरे ओजाना ngasa अहानबा हाइखिबा मतमदुदा बांग्लादेशता लाकपदा
ꯑꯩꯈꯣꯏꯒꯤ ꯄꯔꯁꯦꯞꯁꯟꯗ ꯂꯩꯔꯝꯕ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯃꯤꯇꯩꯂꯣꯟꯁꯦ ꯐꯖꯅ ꯉꯥꯡꯉꯤ ꯍꯥꯏꯅ ꯑꯣꯖꯥꯅ ꯄꯟꯕꯤꯕ ꯑꯗꯨꯒꯤ ꯑꯣꯖꯥꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯕꯤꯕ ꯑꯩꯗꯤ ꯃꯗꯨ ꯃꯇꯋꯥꯏꯗꯣ ꯇꯥꯕꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯃꯟꯅ ꯄꯤꯒ ꯇꯥꯒꯦꯅ ꯇꯧꯔꯨꯔꯦ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯩꯈꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯁꯦ ꯅꯨꯃꯤꯠꯀꯨꯝꯕꯅꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯉꯥꯜꯂꯒ ꯑꯩꯈꯣꯏꯁꯦ ꯃꯉꯥꯜꯅ ꯉꯥꯜꯂꯤꯉꯩ ꯑꯩꯈꯣꯏꯁꯨ ꯉꯥꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯗ ꯑꯗꯨꯝ ꯊꯝꯖꯕꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥ ꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯗꯤ ꯑꯇꯩ ꯑꯇꯩ ꯑꯣꯖꯥꯁꯤꯡꯅ ꯃꯥꯒꯤ ꯋꯥꯐꯝꯗꯁꯨ ꯃꯥꯒꯤ ꯋꯥꯐꯝꯗꯁꯨ ꯋꯥꯐꯝꯁꯤ ꯄꯟꯈ꯭ꯔꯦ ꯑꯣꯖꯥ ꯔꯥꯖꯃꯅꯤ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠꯅꯁꯨ ꯑꯗꯨ ꯑꯩ ꯌꯥꯝꯅꯗꯤ ꯀꯩꯅꯣ ꯇꯧꯖꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯄꯟꯅꯤꯡꯕ ꯑꯃꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯉꯁꯤ ꯆꯍꯤ ꯑꯃꯔꯣꯝ ꯐꯥꯔꯦ ꯃꯁꯤ ꯀꯩꯅꯣꯒꯤ ꯌꯥꯝꯅ ꯄꯤꯛꯈ꯭ꯔꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯀꯥꯜꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯍꯥꯏꯔꯒꯗꯤ ꯆꯍꯤ ꯑꯃ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯃꯌꯥꯝ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯁꯤꯒ ꯇꯧꯅꯤꯡꯕ ꯊꯕꯛꯁꯦ ꯃꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯇꯧꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕ ꯋꯥꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯈꯤꯗꯦ ꯅ꯭ꯌꯨꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯅ꯭ꯌꯨꯁ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯅ ꯅ꯭ꯌꯨꯁ ꯋꯦꯕꯁꯥꯏꯠꯁꯦ ꯂꯩꯇꯕ ꯑꯗꯨꯒ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯥꯠꯐꯣꯝꯁꯦ ꯏꯂꯩ ꯂꯩꯇꯕ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯈꯔ ꯌꯨꯇ꯭ꯌꯨꯕꯇ ꯈꯔ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯣꯏꯅ ꯍꯥꯡꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯁꯨꯃꯥꯏꯅ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯦꯝꯕꯁꯤ ꯏꯑꯣꯏ ꯑꯣꯏꯗꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯃꯅꯤꯄꯨꯔꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝ ꯆꯞ ꯆꯥꯅ ꯃꯥꯒꯤ ꯒꯕꯔꯟꯃꯦꯟ ꯂꯩꯈ꯭ꯔꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯈ꯭ꯔꯦ ꯇꯤꯚꯤ ꯆꯦꯅꯦꯜ ꯂꯩꯈ꯭ꯔꯦ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯃꯗꯨꯒꯤ ꯋꯥꯈꯜꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯁꯦꯝꯒꯠꯄꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯨꯖꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄ ꯇꯥꯟꯖꯥꯗ ꯑꯈꯟꯅꯕ ꯃꯤꯑꯣꯏ ꯃꯅꯤꯄꯨꯔ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯑꯇꯩ ꯑꯇꯩ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯀꯩꯅꯣꯁꯤꯡ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯩꯈꯣꯏꯅ ꯃꯤ ꯆꯥꯝꯃꯔꯣꯝꯗꯤ ꯑꯣꯏꯅꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯈꯣꯏꯒꯤ ꯁꯖꯦꯁꯟ ꯑꯩꯈꯣꯏꯅ ꯂꯧꯖꯈꯤ ꯃꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤ ꯂꯤꯡꯈꯠꯈꯤꯕꯅꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯉꯁꯤ ꯆꯍꯤ ꯑꯃ ꯐꯥꯔꯛꯄꯒꯤ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯇꯧꯕꯤꯃꯜ ꯈꯪꯍꯟꯖꯔꯤ ꯂꯣꯏꯅꯅ ꯄꯟꯗꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯄꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯋꯦꯕꯁꯥꯏꯠꯁꯤ ꯄꯥꯕꯤꯔꯤꯕ ꯑꯗꯨꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯤꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯦ ꯑꯣꯖꯥ ꯀꯩꯅꯣꯁꯤꯡꯁꯦ ꯄꯥꯊꯣꯛ ꯍꯥꯏꯇꯥꯔꯦ ꯔꯤꯗꯔꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯍꯟꯅ ꯑꯩ ꯑꯗꯨꯝ ꯇꯧꯕꯤꯃꯜ ꯈꯪꯍꯟꯖꯩ ꯑꯗꯨꯝ ꯄꯥꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯁꯤ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯅꯤ ꯑꯗꯨꯒ ꯇꯧꯕꯃꯛꯇꯕꯨ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯤꯕꯤꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯖꯦꯁꯟ ꯑꯩꯈꯣꯏꯅ ꯀꯅꯦꯛ ꯇꯧꯔꯨꯕ ꯇꯥꯟꯖꯥꯗ ꯑꯩꯈꯣꯏꯅ ꯊꯤꯒꯠꯆꯔꯨꯕ ꯇꯥꯟꯖꯥꯗ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯍꯔꯥꯎꯅ ꯉꯁꯤꯐꯥꯎꯁꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯨꯕꯗ ꯀꯅꯦꯛ ꯇꯧꯔꯨꯕꯗ ꯍꯥꯏꯖꯔꯨꯕꯗ ꯑꯣꯖꯥ ꯄꯨꯝꯅꯃꯛꯅ ꯍꯔꯥꯎꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯤꯕꯤ ꯑꯗꯨꯝ ꯄꯤ ꯑꯁꯤꯒꯤ ꯃꯇꯦꯡꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯉꯁꯥꯏ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯃꯁꯤꯒꯤ ꯃꯇꯝꯁꯤꯒꯤ ꯑꯩꯈꯣꯏ ꯈꯨꯌꯧꯅꯕꯅꯤꯅ ꯑꯗꯨꯛ ꯌꯥꯝꯅꯗꯤ ꯑꯩ ꯁꯟꯗꯖꯔꯔꯣꯏꯒꯦ ꯑꯗꯨ ꯑꯔꯣꯏꯕꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯔꯥ ꯄ꯭ꯔꯃꯣꯗꯀꯤ ꯋꯥꯐꯝ ꯃꯤꯡꯁꯤ ꯄꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯗꯔꯥꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯤꯔꯣꯜꯒꯤ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯊꯧꯔꯝꯁꯦ ꯆꯠꯊꯕ ꯉꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯤꯡ ꯑꯣꯏꯅ ꯈꯤꯇꯪ ꯄꯟꯖꯒꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ जुगेश्वर अपू कवि जुगेश्वर अपू कवि नामब्रम शंकर अदुदगी माइबम राशेल न्यूयॉर्क मुतुम अपू अदुदगी नानाचा हामोम पुनमक्सी अखोगी एडिटोरियल बोर्ड जाउरिबा ngakani मखोगी मतंग जाम चावना लई अदुना मखोगी मखोगी मफमदा अइना मिदोरगी माइगैदगिसु तसेंगना थागतचरी खुंदोकचरी अमसुंग मखोगी मतंगसे अदुम चथबिगनि हाइबगी थाजब अमसु लेजरी अदु ओजासिंगा हाइनिंगबदि ओजासिंग अखोइना अरोइबदा अइना हाइनिंगनिसे ओजा अखोइदा अखोइ हन्ना लाक्चगनि ओजा अखोइगी वारि सानगदबा स्पेसिफिक क्वेश्चन जो अखोइगी लई इंटरव्यू लौगदबसु मयाम लई ओजा अखोइदगी अखोइना खंजनिंगबा लहौदबा रेकॉर्ड थमनिंगबा वफम मयाम लईरे मागी इसाई नोमागी खंगदे कल्चरगी खंगदे लोनगी खंगदे लिटरेचरगी खंगदे मागी कनोदा पायोनियर ओइबा ओजासिंग अखोइ तोइना अखोइ कनेक्ट तौजरकनी हंजरकनी ओजासिंगी वफमदा थाजब थम्मी
ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯔꯤ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯣꯁꯦ ꯃꯃꯤꯁꯦ ꯑꯗꯨꯝ ꯇꯥꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯊꯥꯖꯕ ꯑꯃ ꯊꯝꯖꯩ ꯑꯃꯨꯛꯀꯕꯨꯁꯨ ꯁꯤꯗ ꯌꯥꯎꯔꯤꯕ ꯑꯣꯖꯥ ꯄꯨꯝꯅꯃꯛꯇ ꯈꯨꯔꯨꯝꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯕ ꯐꯣꯡꯖꯔꯒ ꯑꯩꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯔꯤꯄꯣꯟ ꯊꯥꯒꯠꯆꯔꯤ ꯉꯁꯥꯏꯒꯤ ꯃꯇꯝꯁꯤ ꯍꯧꯈꯤꯕ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯄꯨꯡ 2:30 ꯇꯥꯔꯛꯇꯧꯔꯦ ꯁꯣ ꯑꯩꯈꯣꯏ ꯄꯨꯡ 1:30 ꯂꯣꯏꯁꯟꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨ ꯋꯥꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯅꯩꯅꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯣꯖꯥ ꯍꯣꯏꯅ ꯍꯥꯏꯕ ꯋꯥꯔꯤꯁꯤ ꯂꯣꯏꯅ ꯃꯃꯜ ꯂꯩꯕꯅꯤꯅ ꯑꯩꯅꯁꯨ ꯊꯠꯆꯅꯤꯡꯗ꯭ꯔꯕ ꯇꯣ ꯑꯦꯅꯤꯋꯦ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯖꯤꯠꯇ ꯂꯥꯛꯆꯒꯦ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯟꯃꯥꯔꯒꯤ ꯃꯇꯥꯡꯗꯨꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯅꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯀꯅꯦꯛꯁꯟꯁꯤ ꯇꯧꯅ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯈꯔꯅꯤ ꯃꯃꯥꯡꯗ ꯃꯌꯥꯟꯃꯥꯔꯒꯤ ꯏꯍꯧꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯅ꯭ꯌꯨꯁ ꯑꯣꯏꯅ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯑꯣꯏꯅ ꯈꯔ ꯊꯥꯗꯣꯛꯆꯈꯤ ꯇꯧꯕꯇꯕꯨ ꯃꯌꯥꯟꯃꯥꯔꯁꯦ ꯈꯔ ꯁꯤꯗꯒꯤ ꯀꯅꯦꯛ ꯇꯧꯕ ꯈꯔ ꯋꯥꯏ ꯂꯣꯟꯁꯨ ꯈꯔ ꯐꯥꯎꯅꯕ ꯋꯥꯠꯄ꯭ꯔꯥ ꯑꯩꯈꯣꯏ ꯏꯪꯂꯤꯁꯀꯤ ꯑꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯏꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯔꯤꯄꯣꯔꯠꯅꯁꯨ ꯑꯩꯈꯣꯏ ꯁꯦꯔꯥꯝ ꯔꯤꯄꯣꯔꯠꯅꯁꯨ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯇꯧꯅꯤꯡꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯇꯦꯁꯟꯁꯨ ꯈꯔ ꯂꯩ ꯑꯩꯈꯣꯏ ꯃꯁꯤꯡꯁꯨ ꯂꯤꯛꯄ ꯂꯣꯏꯅ ꯚꯣꯂꯟꯇꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯆꯧꯕ ꯀꯣꯝꯄꯥꯅꯤꯗꯧꯅ ꯁꯦꯟ ꯄꯤꯔꯒ ꯀꯩꯅꯣ ꯀꯥꯏꯊꯣꯛꯑꯒ ꯕꯥꯖꯦꯠ ꯀꯥꯏꯊꯣꯛꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯤ ꯁ꯭ꯇꯥꯐ ꯊꯝꯅ ꯇꯧꯕ ꯉꯝꯗꯕꯅ ꯏꯁꯥꯅ ꯁꯪꯖꯕ ꯃꯇꯝꯗ ꯈꯖꯤꯛ ꯈꯖꯤꯛ ꯀꯥꯏꯊꯣꯛꯅꯔꯒ ꯑꯗꯨꯗꯒꯤ ꯍꯣꯠꯅꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯟꯗꯣꯟ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯤꯌꯥꯁꯤꯡꯅ ꯅꯣꯡꯃꯒꯤ ꯇꯠꯇꯅ ꯄꯥꯎ ꯄꯤꯔꯛꯄ ꯑꯗꯨꯗꯒꯤ ꯄꯥꯕꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯔꯥꯎꯖꯩ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯇꯧꯔꯤꯕꯁꯦ ꯃꯍꯩ ꯌꯥꯜꯂꯦ ꯈꯜꯂꯤ ꯇꯣ ꯃꯇꯝꯁꯤ ꯌꯥꯝꯅ ꯂꯧꯖꯔꯔꯣꯏꯒꯦ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯖꯤꯠꯇ ꯂꯥꯛꯆꯒꯦ ꯑꯣꯖꯥꯒꯤ ꯂꯥꯁ ꯋꯥꯔꯗ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯇꯥꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯥꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯇꯥꯡꯗ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯑꯣꯖꯥꯒꯤ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛꯁ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯅꯣꯜꯂꯨꯛꯅ ꯑꯣꯖꯥ ꯈꯣꯏꯔꯝ ꯏꯟꯗ꯭ꯔꯖꯤꯠ ꯃꯤꯔꯔꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯋꯥꯍꯩ ꯈꯪꯍꯟꯖꯔꯤ ꯃꯤꯔꯣꯔꯒ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯈꯪꯍꯟꯖꯔꯤ ꯃꯤꯔꯣꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯤ ꯃꯤꯔꯔꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯤꯅ ꯑꯁꯤꯒꯨꯝꯕ ꯍꯣꯠꯅꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯑꯩꯈꯣꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯂꯩꯅꯔꯝꯗꯕꯁꯨ ꯌꯥꯏ ꯄꯥꯛ ꯁꯟꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅ ꯀꯥꯟꯅꯦꯛ ꯑꯃꯗꯤ ꯐꯪꯉꯝꯃꯦ ꯑꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩ ꯋꯥꯀꯠꯄ ꯅꯠꯆꯗꯦ 71ꯒꯤ ꯋꯥꯔ ꯑꯃ ꯆꯠꯈ꯭ꯔꯕꯅꯤ ꯋꯥꯔꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯐꯖꯅ ꯀꯥꯟꯅꯦꯛ ꯑꯣꯏꯕ ꯉꯝꯗꯦ ꯇ꯭ꯔꯤꯄꯨꯔꯥꯒ ꯂꯩꯅꯔꯤꯕ ꯃꯩꯇꯩꯁꯤꯡ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯀꯥꯟꯅꯦꯛ ꯐꯖꯅ ꯑꯣꯏꯗꯦ ꯀꯔꯤꯒꯨꯝꯕ ꯏ ꯄꯥꯎꯗ ꯃꯩꯇꯩꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯃꯇꯝꯗꯨꯒ ꯃꯩꯇꯩꯁꯤ ꯑꯩꯈꯣꯏ ꯄꯨꯟꯕ ꯉꯝꯈꯤꯗꯦ ꯑꯁꯤꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯉꯁꯥꯏ ꯑꯣꯖꯥꯅ ꯉꯥꯡꯈꯤꯕ ꯂꯣꯟꯒꯤ ꯃꯇꯥꯡ ꯅꯥꯠꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯔꯤꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕ ꯑꯃꯁꯨ ꯆꯪꯉꯤ ꯃꯣꯏꯅ ꯌꯥꯕꯤꯕ ꯑꯃꯁꯨ ꯆꯪꯉꯤ ꯃꯌꯥꯝꯕꯅ ꯃꯅꯥꯎꯕꯨ ꯌꯦꯡꯕ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯄꯥꯔꯛꯄꯁꯤꯗ ꯔꯥꯝꯅ ꯐꯕꯒꯤꯅꯦꯕ ꯂꯈꯣꯟ ꯐꯔꯤꯁꯤ ꯁꯤꯇꯥ ꯐꯔꯤꯁꯤ ꯑꯗꯣ ꯔꯥꯝꯅ ꯐꯕꯒꯤꯅꯤ ꯑꯣꯖꯣꯙ꯭ꯌꯥ ꯐꯔꯤꯁꯤ ꯐꯕ ꯍꯥꯏꯔꯤꯁꯤꯃ ꯐꯕ ꯇꯥꯔꯗꯤ ꯃꯥꯁꯤ ꯑꯋꯥꯕ ꯅꯪꯉꯤ ꯑꯍꯟꯁꯤ ꯌꯥꯝ ꯑꯋꯥꯕ ꯅꯪꯉꯦꯕ ꯃꯥꯁꯤ ꯕꯣꯅꯕꯥꯁ ꯆꯠꯄ ꯆꯪꯉꯤ ꯑꯗꯨꯐꯥꯎꯅ ꯃꯥꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯃꯗꯤ ꯆꯪꯉꯤ ꯑꯗꯨ ꯅꯠꯇꯅꯗꯤ ꯀꯔꯝꯍꯥꯏꯅ ꯂꯧꯈꯣꯟ ꯐꯅꯤ ꯀꯔꯝꯍꯥꯏꯅ ꯑꯣꯖꯣꯙ꯭ꯌꯥ ꯐꯒꯅꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯕꯁꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯗ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕ ꯀꯥꯏꯅꯔꯛꯄꯁꯤꯗ ꯄꯨꯔꯛꯄ ꯂꯣꯟꯁꯤ ꯃꯁꯤ ꯑꯩꯈꯣꯏꯗ ꯂꯦꯞꯇꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯣꯟꯁꯤꯅ ꯑꯆꯦꯟꯕ ꯑꯣꯏꯔꯦ ꯑꯑꯣꯟꯕ ꯂꯥꯛꯈ꯭ꯔꯦ ꯂꯥꯛꯑꯕ ꯀꯧꯗꯨꯅ ꯃꯣꯏ ꯂꯣꯟꯁꯤ ꯐꯖꯕ ꯗꯦꯚꯂꯞ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯅ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯗ ꯌꯥꯎꯔꯛꯄ ꯂꯣꯟꯁꯤ ꯑꯁꯤ ꯂꯣꯟꯁꯤ ꯈꯛꯇꯅꯦꯕ ꯑꯁꯤ ꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯛ ꯌꯦꯠꯇ ꯅꯥꯏꯕꯔꯗ ꯂꯩꯔꯤꯕ ꯂꯣꯟꯁꯤ ꯑꯩꯈꯣꯏꯗ ꯈꯔ ꯆꯪꯉꯦ ꯈꯣꯟꯊꯣꯛꯇ ꯆꯪꯉꯦ
ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯗ ꯄꯨꯔꯛꯄ ꯂꯣꯟꯁꯤꯅꯦ ꯃꯅꯤꯄꯨꯔꯒꯤ ꯑꯋꯣꯏꯕ ꯂꯣꯟꯁꯤ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕꯅꯤ, ꯕꯔꯃꯥꯗ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯩꯗꯤ ꯆꯦꯜꯂꯛꯄꯗ ꯌꯥꯎꯔꯤꯕ ꯑꯁꯤꯕꯨ ꯑꯗꯨꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯁꯤꯒ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤꯒꯤ ꯀꯥꯡꯕꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯅ ꯃꯅꯤꯄꯨꯔꯗ ꯃꯆꯤꯟꯅꯥꯎ ꯈꯠꯅ ꯆꯩꯅꯕꯗ ꯀꯥꯏꯔꯛꯄ ꯀꯥꯡꯕꯨꯅꯤ ꯑꯁꯤꯃ ꯂꯩꯈ꯭ꯔꯦ ꯉꯁꯥꯏ ꯄꯥꯉꯟꯒꯤ ꯂꯣꯟꯒ ꯃꯣꯏꯅ ꯄꯨꯔꯛꯈ꯭ꯔꯤꯕ ꯂꯣꯟ ꯑꯁꯤ ꯃꯣꯏꯅ ꯁꯥꯡꯈ꯭रे ꯍꯥꯏ ꯑꯩꯈꯣꯏꯅ ꯀꯨꯏꯈ꯭रे ꯍꯥꯏ ꯑꯩꯈꯣꯏꯅ ꯁꯥꯡꯉꯦ ꯍꯥꯏ ꯃꯣꯏꯅ ꯀꯨꯏ ꯍꯥꯏ ꯑꯗꯨ ꯀꯌꯥ ꯐꯖꯈ꯭ꯔꯕ ꯂꯣꯟꯁꯦ ꯑꯁꯤꯒꯨꯝꯕ ꯄꯥꯉꯟꯗ ꯂꯣꯟ ꯐꯖꯕ ꯂꯩ ꯉꯁꯥꯏꯒꯤ ꯃꯤꯂꯥꯟꯅ ꯂꯣꯟꯌꯥꯟ ꯌꯥꯗꯕꯒꯤ ꯃꯇꯥꯡ ꯃꯁꯤ ꯌꯥꯅꯅ ꯂꯩꯔꯦ ꯂꯣꯟꯁꯤ ꯌꯥꯜꯂꯔꯣꯏꯁꯤ ꯌꯥꯏ ꯂꯣꯟ ꯌꯥꯟꯗ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯥꯜꯂꯛꯏꯕ ꯂꯣꯟꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯍꯥꯏꯅ ꯑꯦꯛꯁꯦꯞ ꯇꯧꯔꯗꯤ ꯌꯥꯕ ꯑꯃ ꯆꯪꯉꯕ ꯑꯣꯏꯗꯤ ꯃꯩꯇꯩꯂꯣꯟ ꯍꯦꯛꯇ ꯑꯣꯟꯕ ꯌꯥꯏ ꯕꯪꯒ꯭ꯂꯥꯗ ꯗꯣꯔꯀꯥꯔ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯗ ꯗꯔꯀꯥꯔ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯊꯧ ꯇꯥꯕꯁꯦ ꯃꯅꯤꯄꯨꯔꯗ ꯃꯊꯧ ꯇꯥꯕ ꯍꯥꯏꯅꯗꯦ ꯑꯗꯣ ꯆꯦ ꯄꯥꯎ ꯍꯥꯏꯕ ꯑꯃ ꯆꯪꯉꯦ ꯑꯗꯣ ꯆꯦ ꯄꯥꯎꯁꯦ ꯍꯟꯗꯣꯛꯄꯗꯧꯅ ꯇꯧꯏ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯁꯦ ꯈꯕꯔ ꯍꯥꯏꯅ ꯆꯠꯅꯔꯦ ꯄत्रिका ꯍꯥꯏꯔ ꯈꯪꯗ꯭ꯔꯦ ꯄत्रिकाꯁꯤ ꯃꯃꯥꯡꯉꯩꯗ ꯆꯠꯅꯔꯝꯃꯤ ꯍꯥꯏ ꯑꯗꯣ ꯄत्रिका ꯍꯥꯏꯔꯒ ꯃꯣꯏ ꯈꯪꯗ꯭ꯔꯦ ꯈꯕꯔ ꯍꯥꯏꯔ ꯈꯪꯉꯦ ꯈꯕꯔꯁꯦ ꯅ꯭ꯌꯨꯁꯄꯦꯄꯔꯅꯤ ꯑꯗꯨꯅ ꯀꯌꯥꯝ ꯌꯥꯝꯅ ꯂꯣꯟꯌꯥꯟ ꯆꯪꯉꯤꯕ ꯑꯗꯨ ꯆꯪꯉꯤꯁꯤ ꯍꯧꯖꯤꯛꯃꯛ ꯂꯣꯏ ꯂꯧꯊꯣꯛꯁꯤ ꯍꯥꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯆꯍꯤ ꯀꯌꯥ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯂꯩꯗꯣꯔꯤꯁꯦꯉꯁꯥꯏ ꯁꯪꯁꯀ꯭ꯔꯤꯠꯁꯨ ꯌꯥꯔꯅꯨ ꯕꯪꯂꯥꯁꯨ ꯌꯥꯔꯅꯨ ꯑꯗꯩ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯂꯧꯗꯣꯔꯤꯁꯦ ꯏꯪꯂꯤꯁꯃꯨꯛ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯏ ꯖꯣꯅꯣꯅꯇꯥ ꯏꯔꯥꯕꯣꯠꯀꯤ ꯋꯥꯐꯝ ꯂꯥꯛꯄ ꯌꯥꯏ ꯖꯣꯅꯣꯅꯇꯥꯗꯨ ꯃꯣꯏꯅ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯍꯥꯏꯅ ꯑꯔꯊ ꯍꯟꯗꯣꯛꯈ꯭ꯔꯦ ꯃꯩꯇꯩꯂꯣꯟꯗꯤ ꯖꯣꯅꯣꯅꯇꯥ ꯍꯥꯏꯗꯤ ꯃꯤꯅ ꯎꯄꯥꯙꯤ ꯑꯃ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒꯤ ꯎꯄꯥꯙꯤꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯌꯥꯔ ꯑꯦꯔꯥꯕꯣꯠ ꯃꯃꯤꯡ ꯏꯕꯗ ꯏꯅꯤꯡ ꯏꯅꯤꯡꯕ ꯏꯔꯦ ꯏꯔꯥꯋꯠ ꯍꯥꯏꯅ ꯏꯔꯦ ꯀꯔꯤꯒꯤ ꯏꯗꯣꯔꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯏꯝꯐꯥꯜꯗꯅ ꯂꯣꯟ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯗꯥꯏꯂꯦꯛ ꯑꯣꯏꯈ꯭ꯔꯦ ꯏꯝꯐꯥꯜ ꯗꯥꯏꯂꯦꯛ ꯑꯣꯏꯔꯦ ꯃꯣꯏꯔꯥꯡ ꯗꯥꯏꯂꯦꯛ ꯑꯣꯏꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯁꯨ ꯂꯣꯟ ꯃꯥꯟꯅꯗꯕ ꯃꯌꯥꯝ ꯑꯃꯅꯤ ꯃꯥꯟꯅꯗꯕꯗꯨꯒ ꯑꯗꯨꯒ ꯑꯄꯨꯟꯕ ꯂꯣꯟ ꯑꯃ ꯏꯝꯐꯥꯜ ꯃꯄꯨꯡꯗ ꯉꯥꯡꯅꯔꯦ ꯂꯣꯟ ꯈꯔ ꯑꯗꯨ ꯆꯠꯅꯔꯦ ꯑꯗꯣ ꯀꯜꯀꯇꯥꯗ ꯉꯥꯡꯅꯕ ꯂꯣꯟꯗꯨ ꯃꯗꯨ ꯅꯣꯗꯤꯌꯥ ꯁꯥꯟꯇꯤꯄꯨꯔꯤꯒꯤ ꯂꯣꯟ ꯑꯣꯏꯅ ꯉꯥꯡꯉꯦ ꯌꯥꯝ ꯐꯖꯅ ꯅꯥꯒꯦꯠꯇ ꯂꯩꯔꯤꯕ ꯈꯔꯗꯨꯅ ꯖꯥꯜꯂꯦ ꯃꯥꯒꯤ ꯑꯄꯨꯟꯕ ꯂꯦꯞꯅꯕ ꯂꯣꯟ ꯑꯃꯒ ꯂꯩ ꯑꯗꯨ ꯏꯝꯐꯥꯜꯗ ꯉꯥꯡꯉꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒꯩꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯗ ꯂꯩꯔꯤꯕ ꯙꯔꯃ ꯀꯔꯃꯗ ꯉꯥꯡꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯍꯥꯏꯀꯣꯔꯠ ꯂꯩꯀꯣ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯁꯤꯂꯦꯠ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇꯅꯤ ꯁꯤꯂꯦꯠ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯑꯩꯈꯣꯏ ꯗꯤꯁꯤꯗ ꯍꯦꯟꯕ ꯎꯗꯕ ꯃꯐꯝꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏꯒꯤ ꯂꯣꯟꯒꯤ ꯄꯣꯂꯥꯏꯠꯅꯦꯁꯇꯨ ꯍꯦꯟꯐꯝ ꯊꯣꯛꯏ ꯍꯦꯜꯂꯤꯕ ꯃꯔꯝꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯑꯑꯣꯟꯕ ꯄꯨꯔꯛꯄꯁꯤ ꯑꯗꯨ ꯑꯣꯏꯔꯕꯣꯏꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯤꯉꯣꯟꯗꯒꯤ ꯇꯝꯖꯔꯦ ꯍꯥꯏꯔꯒ ꯍꯥꯏꯔꯤ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯍꯥꯏꯅ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯍꯥꯎꯔꯥꯡꯕꯝ ꯔꯥꯖꯃꯅꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯀꯔꯤꯒꯤꯅꯣ ꯃꯤꯡ ꯑꯣꯏꯅ ꯄꯟꯕ ꯌꯥꯗ꯭ꯔꯤꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕ ꯂꯣꯟꯅꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯝꯃꯛꯏꯅꯤ ꯃꯥꯡꯗ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯤꯅꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯊꯧꯒꯜꯂꯣꯟ ꯎꯠꯂꯤꯁꯤꯕꯨ ꯃꯤꯡ ꯑꯣꯏꯅ ꯃꯥ ꯑꯣꯖꯥ ꯍꯥꯞꯄꯗꯤ ꯗꯣꯛꯇꯔ ꯍꯥꯞꯄꯕꯨ ꯑꯣꯏꯗꯤ ꯃꯥꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏꯁꯤꯗ ꯖꯣꯅꯥꯞ ꯍꯥꯏꯅꯩ ꯃꯤꯁꯇꯔ ꯍꯥꯏꯅꯩ ꯃꯅꯤꯄꯨꯔꯗꯗꯤ ꯉꯁꯥꯏ ꯂꯣꯟꯌꯥꯟ ꯌꯥꯗꯕꯅꯤꯅ ꯁ꯭ꯔꯤ ꯍꯥꯏꯕ ꯂꯣꯟꯁꯦ ꯁ꯭ꯔꯤꯖꯨꯛꯇꯣ ꯁ꯭ꯔꯤꯂꯣ ꯁ꯭ꯔꯤꯖꯨꯛꯇꯣ ꯍꯥꯏꯕ ꯂꯣꯟꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯊꯧꯒꯜꯂꯣꯟꯁꯤ ꯃꯥꯡꯈ꯭ꯔꯕ ꯀꯧꯕꯅꯤꯅ ꯃꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗꯤ ꯍꯥꯏꯅ ꯃꯤꯡ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯤꯔꯦꯕ ꯀꯤꯔꯗꯤ ꯅꯤꯡꯊꯧ ꯑꯃ ꯆꯪꯉꯕꯗꯤ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯏ ꯃꯃꯤꯡꯗꯨ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨ ꯏꯪꯂꯤꯁꯇ ꯁꯦꯝ ꯑꯗꯨꯒꯨꯝꯕ ꯂꯩ ꯌꯣꯔ ꯍꯥꯏꯅꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯌꯣꯔ ꯍꯥꯏꯅꯦꯁ ꯍꯥꯏꯅ ꯍꯥꯏꯕꯒꯤꯁꯨ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯕ ꯄꯣꯠꯅꯦꯕ ꯑꯗꯨꯏꯗꯣ ꯂꯩꯇꯦꯡꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯅꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕꯨ ꯑꯣꯖꯥ ꯃꯦꯝꯆꯣꯝꯕꯤ ꯑꯔꯥꯝꯕꯝ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯀꯥꯟꯅꯔꯤꯁꯤ ꯁꯤꯁꯦ
ꯑꯩ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕ ꯑꯩ ꯃꯤ ꯃꯃꯤꯡꯁꯤꯒꯤ ꯃꯥꯡꯁꯤꯒꯩꯁꯤꯒ ꯕꯦꯕꯥꯔ ꯑꯃ ꯌꯥꯎꯔꯗꯤ ꯊꯧꯒꯜꯂꯣꯟ ꯑꯃ ꯌꯥꯎꯔꯕꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯌꯥꯏ ꯃꯤꯁꯇꯔ ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯍꯁꯤꯅꯥꯅ शेख हसीना प्रधानमंत्री शेख हसीना बांग्लादेश की प्राइम मिनिस्टर ना चट्टो मतंदे इंडिया द चट्टदा मोइना श्रीमती हसीना हाइने अकोई सिगलागा जोनाबा हाइनी मागी तोंगानबा स्टेट की ओबा अदु को लथोक्रे मांगनगरे लोनियान जाते अदु जाते हाइना कोइना पुंगसेम द सेमजनगिबने असिमा वाफम जिमा लैरे असि पुनमक्सी अखोय मणिपुर लेफम थुई अयाम मतम मणिपुर मपुंगनी ngасai hari मणिपुर कोइगी नुमिनी मणिपुर दगी अखोय पुनमक्सीबु बांग्लादेश ता लैरिबा पुनमक्सीबु चिंखटपिबम चांगे बर्मा दा लैसि चही दे खुंता खुदा मान कनेक्ट फजन लेराव बोइदी अदोइदी मणिपुर की मैतै अपुम मयामसी असिगी कैनोसी मांगम मोइद्राइन खल्ली अदुबो मोइगिसु फिबम मवोंग मदा लैखिना तौबो ओइरंगनी हजिक लोन से अखोना सेम बहुदी जाइको पुक्सेम द सेम याना हजिक माइलस्टोन हारिबा पोसी इंग्रजी की सी मैते लोन द लैब्रा लैतब्रा अदो अखोना चांगेंग अमा तौथोको जाय नुखिन नाइना हाइरसी असि चलन भम चांगे चांगदी अखोना ngасai लोन यानबा जादे हरिसी लोन यानबा लोन जी जानबा जादबदगिनी अखोना साइंस की लारी पाबंगमद्रिबा मैतेलोन ओलहनबंगमद्रिसी हजि पुयासी कनाम पादोइन ngасai अखोय ओजा कैनोना ओजा मेमचौगिना हाइबिरबुसी पुयासी पाररोयब अखोना हजि इरमदुरिबा लारिक्सिसु अमु पाररोयब कैनादा अखोय नाकांग ओले मैते मेयम चलले बांग्ला अमु चलले अरेपम द लेपंगमदम अखोय कदमसु मैते अरेपम द लेपंगमद्रि करीनो अखोय लेपिसी दे अखोयगी इतिहास जायना हायरा इतिहास करी हायतारे हायबा ngamaroy रेडियो से करी हायतारे ngamaroy टेलीविजन करी हायतारे ngamaroy एयरपोर्ट करी हायरनी हाय ngamaroy अदगेदी होस्टेस तु करी हायरनी हायबा ngamaroy मयाम लैखरे दे लोन यानबा यारोइदसु कैदाबो मोबाइल से करी ओदोकदोइनो अदगेदी ngasi खोइना चलिबा मिरोगी सी प्लेटफॉर्म से करी हायतोइनो सुमाइनो लोन यानबसी सुया यारक्त्रदी करीनो खोइन चफलक्तुसी अदुना अखोना बांग्लादेश दा तौजरिबा बर्मा दा तौजरिबा सिसु मणिपुरना मागे मनाव मनि मोपावनी हाइना एक्सेप्ट तौबमा चंग्ब्रा सिनि कोइ हानिसी द चिंखटपि म चंग्ब्रा सिनि अखोय सिगैसिगा इकुई कुइत्रिने साहित्य की थबक तौइस 1975 साहित्य की मरु ओइबा लाइरिक सुपा पा भोंते मैतेलोन से पारो खिद्रमे मैतेलोन की ISTB हाइबो मसिगा थोखिद्रबनी अदोरबोइदि असे माकी मयाम्बो ओइबा माकी मकोक मरु ओइबा मणिपुर ओइरिबा कौबनिना असम ओइरिबा कौबनिना मपुंग लैबा मणिपुरी सिंगसिना अखोय मिसिंग लिपना ताबा लमसिबु लममंद लैजरगसु मसिबु चिंखटपिबा मचंग्ब्रा हाइबसे अखोयना मसिम निंगाइसु थमजनिंगी अदो आसिगी मिरोगी थबकसे मथंग मथंग मपुंग फाबो ओइसनु यावगिरिबा ओजासिंग पुनमको एना इकाय खुमनबु उचरी मिररगा चेनबा मिररगी तुंगदा माकी सिंगी मनुंगदा लैना थबक सुरिबा मयामसु एना इकाय खुमनबु उचरी मसी हायरगा मयामदगी एना वामा मसी लोसिंजगी मयाम को थागचरी ओजा खोरम इंद्रजीत लोन्यांगी मतमना ओजा मेम चौबीदे सोई कोना तवोदी लोसनबा फाइनल वार्ड पुदि हाइखिबने दु ओजागी सोइदर हाइनिंग खरा लैरमगनि अदुन ओजासु अमतंग चंगहन कोइ अमतंग वहाई खतक थमिना निसिंगजरी अइगी वाखंददि लोन्यानसी होय खर लोन्यानसी यावदबदि यादे बट हाउ फार अखोई बांग्लादेश तसु कोई हिंदी यानबगी नत्रगना कोई कनो यानबगी इंग्लिश यानबगी खरा सुंगांगनै तबतबु लोनान यावदनदि सुयार बेंगोली मनुंगदसु फारसी नत्रगना अराबिक देयर इज अ लॉट ऑफ वर्क अइना सुम हाबिदसु हारिस अदुमाना मितै लोनदसु बेंगोली की इंग्लिश की अमगी लोइना ले तबतबु अखोई इसागी लेबा
ꯀꯩꯅꯣꯗꯨ ꯂꯩꯔꯒꯗꯤ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯌꯥꯟ ꯌꯥꯎꯗꯅꯕ ꯑꯁꯤꯒꯤ ꯏꯍꯧ ꯑꯃ ꯂꯥꯛꯄꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯃꯦꯝꯆꯧꯕꯤꯒꯤ ꯈꯖꯤꯛꯇꯪ ꯁꯟꯗꯣꯛꯅ ꯈꯔ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯖꯥ ꯍꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯈꯖꯤꯛꯇꯪꯒ ꯃꯃꯨꯠ ꯇꯥꯅ ꯑꯃꯨꯛꯇꯪ ꯈꯔ ꯇꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯖꯥ ꯃꯦꯝꯆꯧꯕꯤ ꯑꯣꯖꯥꯒꯤ ꯁꯣꯔꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯖꯒꯦ ꯑꯣꯖꯥ ꯑꯃꯨꯛꯇꯪ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯌꯨ ꯑꯩꯁꯤꯅ ꯌꯥꯗ꯭ꯔꯦ ꯑꯣꯖꯥꯒꯤꯗꯨ ꯉꯥꯡꯕ ꯇꯥꯗ꯭ꯔꯦ ꯑꯣꯖꯥ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯌꯨ ꯑꯃꯨꯛꯇꯪ ꯑꯣꯀꯦ ꯌꯥꯔꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯣꯖꯥꯒꯤꯁꯤ ꯌꯥꯗ꯭ꯔꯦ ꯑꯟꯃ꯭ꯌꯨꯠ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ ꯑꯣꯖꯥꯁꯦ ꯑꯃꯨꯛꯀ ꯇꯧꯕꯤꯔꯣ ꯑꯣꯖꯥ ꯌꯥꯔꯦ ꯇꯧꯋꯦ ꯍꯣꯏ ꯑꯗꯨꯅꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏꯁꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯁꯨꯝ ꯂꯨꯁꯜꯂꯛ ꯑꯗꯨ ꯅꯨꯡꯉꯥꯏ ꯃꯇꯝꯁꯦ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯈꯠꯂꯛꯏꯕ ꯑꯗꯨꯅꯦꯕ ꯉꯥꯡꯅꯒꯗꯕ ꯋꯥꯗꯣ ꯍꯧꯖꯤꯛꯇ ꯉꯥꯡꯅꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯣꯟꯌꯥꯟꯒꯤ ꯋꯥꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯃꯃꯤꯡ ꯐꯥꯎꯕꯗ ꯑꯩꯗꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯅꯣꯡꯒꯧꯕꯤ ꯑꯗꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯃꯩ ꯃꯩꯇꯩꯒꯤ ꯐꯖꯕ ꯃꯃꯤꯡꯁꯦ ꯑꯩꯗꯤ ꯁꯨꯝ ꯊꯥꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯅꯤꯡꯁꯤꯡꯒꯗꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯔꯣ ꯂꯩꯁꯪ ꯍꯥꯏꯔꯣ ꯋꯥꯔꯤꯕꯨ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯃꯥꯏꯅꯐꯥꯎ ꯊꯣꯟꯖꯕꯅꯦꯕ ꯑꯩꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯌꯥꯝ ꯇꯥꯡꯅ ꯑꯁꯤꯕꯒꯤ ꯎꯄꯗ꯭ꯔꯣꯞ ꯍꯥꯏꯕ ꯑꯃ ꯑꯩ ꯃꯃꯤꯡꯗ ꯊꯣꯜꯂꯦ ꯑꯁꯤꯕꯒꯤ ꯎꯄꯗ꯭ꯔꯣꯞꯁꯦ ꯃꯩꯇꯩꯂꯣꯟꯁꯤꯗ ꯆꯞ ꯆꯥꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯁꯦ ꯈꯪꯗꯕ ꯑꯗꯣ ꯑꯩꯗꯤ ꯏꯕ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯑꯩ ꯂꯣꯟꯁꯦ ꯌꯥꯝ ꯀꯟꯁꯁ ꯑꯣꯏꯖꯩ ꯑꯩꯗꯤ ꯍꯦꯛ ꯌꯥꯔꯤꯈꯩ ꯂꯣꯟꯌꯥꯟ ꯅꯠꯇꯕꯩ ꯋꯥꯁꯦ ꯊꯣꯏꯗꯣꯛꯅ ꯈꯟꯖꯗꯦ ꯑꯩꯅ ꯐꯣꯛꯀꯤ ꯀꯔꯤꯒꯤ ꯑꯔꯤꯕꯁꯤ ꯄꯥꯝꯖꯕꯅꯤꯅ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯍꯥꯞꯆꯕꯅꯤ ꯑꯩꯉꯣꯟꯗ ꯃꯤꯅ ꯐꯣꯔꯁ ꯇꯧꯕꯁꯨ ꯂꯩꯇꯦ ꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯃꯇꯝꯗꯨꯗꯗꯤ ꯂꯩꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯏꯕꯁꯨ ꯑꯩꯗꯤ ꯌꯥꯔꯤꯈꯩ ꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯅ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯇꯁꯨ ꯑꯩꯗꯣ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣই ꯁꯥꯏꯟꯁꯀꯤ ꯑꯅꯧ ꯑꯅꯧꯕ ꯊꯣꯛꯂꯛꯏꯕ ꯃꯣꯕꯥꯏꯜ ꯂꯥꯛꯏꯕ ꯑꯃ ꯂꯥꯛꯏꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯁꯤꯖꯤꯟꯅꯕ ꯇꯥꯕꯅꯤ ꯑꯩ ꯑꯊꯣꯔꯤꯇꯤ ꯅꯠꯇꯦ ꯑꯩꯅ ꯀꯩꯁꯨ ꯂꯦꯞꯄ ꯉꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯑꯩ ꯑꯦꯔꯣꯄ꯭ꯂꯦꯟ ꯍꯥꯏꯔꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯗꯤꯅꯝꯃꯅꯤ ꯅꯪ ꯊꯥꯏꯅ ꯑꯣꯖꯥ ꯗꯤꯅꯝꯃꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯦꯂꯤꯐꯣꯟꯁꯦ ꯃꯥꯅ ꯋꯥꯉꯥꯡ ꯆꯐꯨ ꯍꯥꯏꯒꯗꯕꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯣꯛꯈꯤ ꯑꯗꯣ ꯋꯥꯉꯥꯡ ꯆꯐꯨ ꯀꯥꯏꯔꯛꯀꯗꯒꯤ ꯀꯩꯅꯣ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯐꯝꯒꯥꯁꯦ ꯀꯩꯅꯣ ꯃꯥꯅ ꯌꯥꯝ ꯍꯟꯕꯅꯤꯅꯦ ꯑꯗꯨꯝ ꯅꯣꯛꯑꯒ ꯊꯣꯛꯑꯦꯕ ꯑꯗ ꯃꯁꯤꯗꯤ ꯂꯣꯟ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯁꯦꯝꯃꯒꯁꯨ ꯀꯣ ꯉꯥꯡꯒꯗꯧꯔꯤꯕ ꯃꯤꯗꯨꯅ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯒꯗꯤ ꯉꯥꯡꯕꯤꯗ꯭ꯔꯒꯗꯤ ꯀꯩꯝꯐꯥꯎ ꯀꯥꯟꯅꯗꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯩꯕ ꯑꯩꯅ ꯂꯣꯟꯁꯦ ꯌꯥꯝ ꯐꯖꯔꯦꯅ ꯁꯦꯝꯖꯔꯒꯁꯨꯅꯦ ꯉꯥꯡꯒꯗꯧꯔꯤꯕ ꯏꯒꯗꯧꯔꯤꯕ ꯀꯥꯡꯕꯨꯗꯨꯅꯅꯦ ꯂꯧꯕꯤꯗ꯭ꯔꯒꯗꯤ ꯏꯕꯤꯗ꯭ꯔꯒꯗꯤꯕ ꯁꯦꯝꯃꯦ ꯍꯥꯏꯗꯅꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯌꯥꯕ ꯑꯃꯁꯨ ꯆꯪꯉꯦꯕ ꯍꯦꯛꯇ ꯑꯃꯅ ꯄꯨꯛꯁꯦꯝꯗ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯏꯟꯕꯤꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯔꯦ ꯑꯃꯅ ꯇꯥꯕ ꯅꯠꯇꯦ ꯑꯃꯅ ꯉꯥꯡꯉꯦ ꯆꯠꯄꯤꯕ ꯖꯥꯠ ꯅꯠꯇꯦꯕ ꯁꯥꯊꯤꯈ꯭ꯔꯕꯗꯣ ꯑꯗꯨ ꯉꯥꯡꯕꯗ ꯂꯧꯗꯦ ꯇꯥꯗꯦ ꯍꯥꯏꯁꯦ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃ ꯂꯩꯖꯗꯅ ꯇꯧꯔꯤꯕꯅꯦꯕ ꯋꯥꯟꯁ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯌꯥꯔꯒꯗꯤ ꯂꯣꯟꯗꯣ ꯑꯗꯨꯝ ꯆꯠꯂꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯟꯁꯦꯞꯁꯦ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩ ꯀꯟꯁꯦꯞꯁꯦ ꯋꯥꯄꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯀꯦ ꯕ꯭ꯔꯣꯖꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯁꯦ ꯃꯣꯏꯁꯤꯅꯦꯕ ꯂꯣꯟ ꯌꯥꯝꯅ ꯃꯣꯏ ꯋꯥꯛꯁꯣꯞꯀ ꯇꯧꯗꯅ ꯃꯤꯂꯥꯟꯒ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟ ꯍꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏ ꯋꯥꯛꯁꯣꯞꯀ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯐꯖ ꯐꯖꯕ ꯇꯥꯝ ꯋꯥꯍꯩ ꯃꯌꯥꯝ ꯃꯩꯇꯩꯂꯣꯟꯗ ꯃꯣꯏꯅ ꯌꯥꯝ ꯁꯦꯝꯈ꯭ꯔꯕꯅꯤ ꯑꯗꯩꯗ ꯀꯟꯁꯦꯞꯁꯦ ꯃꯣꯏꯅ ꯑꯣꯖꯥ ꯍꯣꯏꯅ ꯋꯥꯄꯨ ꯑꯣꯏꯅ ꯁꯦꯝꯃꯦꯕ ꯁꯤ ꯑꯩꯈꯣꯏ ꯌꯥꯏꯌꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀ꯭ꯔꯤꯇꯤꯁꯤꯖꯝꯒꯤ ꯂꯥꯏꯔꯤꯛ ꯏꯔꯛꯄ ꯈꯣꯠꯂꯛꯄꯗ ꯋꯥꯄꯨꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯁꯤꯖꯤꯟꯅꯔꯦ ꯍꯧꯖꯤꯛ ꯋꯥꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯌꯥꯕ ꯑꯃꯁꯨ ꯆꯪꯉꯦꯕ ꯄꯨꯛꯁꯦꯝꯗ ꯁꯦꯝꯃꯒꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯒꯤ ꯍꯥꯏꯁꯨ ꯍꯥꯏꯅꯕꯅꯤ ꯃꯣꯏꯅ ꯂꯣꯟꯌꯥꯟꯁꯤ ꯏꯔꯒꯨꯝꯁꯦ ꯉꯥꯡꯒꯨꯝꯁꯦ ꯍꯥꯏꯔꯤꯒꯩꯁꯨ ꯃꯔꯝ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯗꯣꯛꯑꯒ ꯈꯜꯂꯦꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯦꯕ ꯑꯩꯈꯣꯏꯅ ꯏꯔꯤꯁꯦ ꯂꯣꯟꯌꯥꯟꯁꯦ ꯀꯌꯥꯝ ꯌꯥꯎꯔꯦ ꯂꯣꯟꯌꯥꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯂꯧꯈꯠꯀꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯐꯥꯎꯗꯤ ꯏꯕ ꯌꯥꯏꯅ ꯁꯤꯐꯥꯎꯗꯤ ꯌꯥꯔꯔꯣꯏꯗ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯉꯥꯡꯒꯗꯧꯔꯤꯕ ꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯂꯦꯞꯄꯗꯨꯅ ꯆꯪꯉꯛꯀꯅꯦꯕ ꯂꯥꯁꯇꯗꯤ ꯑꯩꯅ ꯏꯗ꯭ꯔꯒ ꯉꯥꯡꯗ꯭ꯔꯒꯗꯤ ꯀꯗꯥꯏꯗꯒꯤ ꯇꯧꯗꯣꯏꯅꯣꯕ ꯑꯗꯨ ꯂꯣꯟꯌꯥꯟꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯦꯕ ꯃꯩꯇꯩꯂꯣꯟ ꯍꯥꯏꯁꯦ ꯃꯤ ꯑꯃꯈꯛꯀꯤ ꯒ꯭ꯔꯨꯞ ꯑꯃꯈꯛꯀꯤ ꯂꯣꯟ ꯅꯠꯇꯦꯕ ꯂꯣꯟ ꯃꯌꯥꯝ ꯑꯃ ꯆꯪꯈ꯭ꯔꯕꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯃꯩꯗꯤꯡꯉꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯁꯤꯃꯔꯥꯌꯣꯅꯕꯨ ꯍꯜꯂꯛꯑꯦꯕ ꯑꯥꯔꯊ ꯑꯩꯈꯣꯏꯅ ꯃꯩꯗꯤꯡꯉꯨ ꯍꯥꯏꯅ ꯁꯤꯖꯤꯟꯅꯔꯦ ꯃꯩꯇꯩꯒꯤ ꯅꯤꯡꯊꯧꯁꯦ ꯃꯩꯇꯤꯡꯉꯨ ꯍꯥꯏꯕꯅꯦꯅ ꯃꯩꯇꯩꯒꯤ ꯃꯕꯨꯡꯉꯣ ꯍꯥꯏꯕꯅꯦꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯃꯦꯕ
ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯩꯗꯤꯡꯉꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯩꯊꯥꯔꯣꯡ ꯀꯨꯝꯐꯥꯕꯗ ꯏꯔꯤꯕ ꯃꯩꯗꯤꯡꯉꯨꯁꯦ ꯑꯩꯈꯣꯏ ꯑꯥꯔꯊ ꯁꯨꯈꯪ ꯈꯪꯗꯦꯕ ꯏꯔꯝꯃꯦꯅ ꯁꯨꯝ ꯏꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯑꯣꯖꯥ ꯁꯤꯃꯔꯥꯌꯣ ꯇꯥꯡꯈꯨꯜꯒꯤ ꯑꯣꯖꯥ ꯑꯍꯜꯁꯤꯅ ꯑꯩꯉꯣꯟꯗ ꯇꯥꯛꯑꯝꯃꯦꯕ ꯑꯗꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯒꯤ ꯃꯔꯣꯟꯅꯦꯅ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯗꯩꯗ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯀꯕꯨꯏꯅꯤ ꯍꯥꯏꯔꯤꯕ ꯇꯥꯡꯈꯨꯜꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯨ ꯃꯣꯏꯗ ꯆꯪꯈ꯭ꯔꯕꯅꯤ ꯃꯣꯏ ꯂꯣꯟꯁꯨ ꯆꯪꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯖꯥꯅ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯣ ꯂꯣꯟꯌꯥꯟꯁꯦ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯒꯗꯤ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯗ꯭ꯔꯧꯄꯗꯤ ꯐꯤ ꯃꯨꯟꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯗꯣꯏꯅꯦꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯅꯧ ꯑꯅꯧꯕ ꯋꯥꯍꯩ ꯑꯅꯧ ꯑꯅꯧꯕ ꯄꯨꯊꯣꯛꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯄ ꯇꯥꯕꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯏꯁꯀꯤꯃꯣꯁꯤꯡꯗ ꯎꯟꯁꯤ ꯈꯪꯅꯕ ꯋꯥꯍꯩꯁꯦ ꯚꯥꯔꯤꯗ ꯂꯩ ꯍꯥꯏꯌꯦꯕ ꯀꯩꯅꯣ ꯎꯟ ꯇꯥꯕ ꯂꯝꯅꯤꯅ ꯎꯟ ꯇꯥꯔꯛꯇ ꯉꯥꯏꯕ ꯎꯟ ꯑꯗꯩ ꯈꯔ ꯂꯤꯁꯜꯂꯕ ꯎꯟ ꯑꯗꯒꯤ ꯃꯍꯤ ꯂꯥꯡꯄ ꯎꯟꯒꯤ ꯃꯃꯤꯡꯁꯦ ꯚꯥꯔꯤ ꯑꯃ ꯃꯥꯅ ꯂꯩꯕ ꯇꯥꯕꯅꯦꯕ ꯑꯩꯈꯣꯏꯗꯗꯤ ꯎꯟ ꯍꯥꯏꯔ ꯂꯣꯏꯔꯦꯅꯦ ꯎꯟꯈꯥꯒ ꯍꯥꯏꯀꯣ ꯈꯔ ꯌꯥꯝ ꯏꯪꯉꯒꯅ ꯎꯟꯅꯦ ꯎꯟꯈꯥꯅꯤ ꯂꯣꯏꯔꯦ ꯀꯩ ꯎꯟ ꯇꯥꯕ ꯂꯩꯕꯥꯛ ꯅꯠꯇꯦꯕ ꯑꯗ ꯂꯣꯟ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯩ ꯑꯀꯣꯏꯕꯗ ꯂꯩꯕ ꯄꯣꯠ ꯃꯌꯥꯝ ꯑꯩꯒꯤ ꯃꯦꯂ꯭ꯌꯨꯗꯨꯅ ꯄꯤꯔꯛꯄꯗꯨꯅꯦꯕ ꯂꯣꯟ ꯍꯥꯏꯁꯦ ꯀꯔꯤꯝ ꯅꯠꯇꯦꯕ ꯑꯗꯣ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔꯒꯨꯝꯕ ꯃꯤꯁꯨ ꯂꯥꯛꯇꯕ ꯃꯤꯁꯨ ꯆꯠꯈꯤꯗꯕ ꯂꯩꯕꯥꯛꯇꯗꯤ ꯆꯠꯅꯕꯤ ꯑꯃ ꯀꯩꯅꯣꯃ ꯑꯗꯨꯝ ꯊꯝꯕ ꯌꯥꯏꯑꯕ ꯑꯗꯣ ꯀꯅꯥꯝꯇ ꯑꯩꯈꯣꯏꯗꯤ ꯃꯤ ꯃꯌꯥꯝ ꯆꯪꯉꯦ ꯑꯩꯈꯣꯏ ꯊꯣꯛꯏ ꯑꯗꯨꯅ ꯐꯤ ꯑꯅꯧꯕ ꯂꯩꯔꯛꯏꯗꯨꯉꯥꯏ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯂꯩꯔꯛꯏꯗꯨꯉꯥꯏ ꯂꯣꯟꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯇꯥꯕꯅꯦꯕ ꯀꯃꯥꯏꯅ ꯐꯤ ꯑꯅꯧꯕ ꯑꯃ ꯂꯩꯔꯛꯑꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯅ ꯂꯤꯠꯂꯤꯕ ꯁꯝꯇꯨꯈ꯭ꯔꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯤꯠꯂꯝꯗꯦ ꯑꯩ ꯂꯤꯠꯂꯦ ꯑꯗꯨ ꯋꯥꯏ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯩꯇꯩꯒꯤ ꯐꯤꯗꯨ ꯁꯦꯠ ꯂꯩ ꯇꯥꯕ꯭ꯔꯥ ꯌꯥꯔꯣꯏꯑꯕ ꯁꯤ ꯁꯥꯜ ꯃꯆꯥꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯅꯠꯇꯦ ꯂꯨꯝꯃꯤ ꯏꯌꯥꯡ ꯌꯥꯡꯉꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯩ ꯑꯅꯣ ꯎꯞꯄꯤ ꯋꯥꯕ ꯍꯦꯠꯐꯣꯟ ꯁꯤꯖꯤꯟꯅꯔꯤ ꯁꯤ ꯑꯥꯔꯊ ꯍꯟꯗꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯝ ꯃꯁꯤꯗꯤ ꯑꯗꯨꯝ ꯆꯪꯗꯅ ꯌꯥꯔꯣꯏꯑꯕ ꯑꯗꯨꯝꯕ ꯆꯪꯉꯛꯄ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯔꯒꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯕꯦꯁꯤꯛꯂꯤ ꯂꯩꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯒꯤ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯏꯔꯒ ꯂꯩꯈ꯭ꯔꯕ ꯆꯍꯤ ꯀꯌꯥ ꯂꯤꯁꯤꯡ ꯀꯩꯅꯣ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯌꯦꯛ ꯄꯨꯊꯣꯛꯑꯒ ꯏꯈ꯭ꯔꯕ ꯂꯣꯟꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯑꯃꯅ ꯑꯗꯨꯅ ꯂꯣꯟꯁꯦ ꯑꯩꯈꯣꯏꯗꯤ ꯂꯩꯌꯔ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯂꯦꯌꯔꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯃꯥꯒꯤ ꯐꯖꯕ ꯀꯟꯇꯤꯅ꯭ꯌꯨꯇꯤꯗꯨꯗꯤ ꯑꯩꯈꯣꯏ ꯔꯥꯏꯇꯔꯒꯤ ꯏꯊꯧꯅꯦꯕ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯜꯂꯤꯕ ꯉꯥꯡꯉꯤꯕ ꯑꯗꯨ ꯆꯨꯝꯅꯒꯤ ꯍꯥꯎꯁ ꯋꯥꯏꯐ ꯂꯩꯖꯔꯤꯕ ꯃꯣꯏ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣই ꯁꯨꯝ ꯆꯪꯉꯛꯏꯕ ꯂꯣꯟꯗꯣ ꯃꯣꯏꯗꯤ ꯉꯥꯡꯉꯒ ꯑꯗꯨꯝ ꯑꯗꯨꯗꯤ ꯀꯩꯊꯦꯜꯗ ꯊꯣꯛꯑꯦ ꯆꯠꯅꯔꯤꯕ ꯂꯣꯟꯗꯣ ꯉꯥꯡ ꯇꯥꯕꯅꯦ ꯍꯩ ꯑꯅꯧ ꯑꯅꯧꯕ ꯃꯃꯤꯡ ꯍꯧꯖꯤꯛ ꯆꯪꯉꯛꯑꯦ ꯀꯤꯋꯤ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯗꯦ ꯀꯤꯋꯤ ꯀꯧꯇꯥꯝꯅꯤ ꯀꯤꯋꯤꯗꯣ ꯑꯥꯊ ꯍꯜꯂꯨꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯄꯣꯠꯇꯨꯒ ꯂꯥꯛꯏꯕ ꯃꯃꯤꯡꯗꯣ ꯆꯪꯄꯨ ꯑꯗꯨꯝ ꯊꯣꯟꯈꯤ ꯇꯥꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯈꯔ ꯀꯟꯁꯤꯌꯁ ꯑꯣꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯊꯧꯕ ꯃꯤꯅ ꯖꯤꯔꯤ ꯂꯝꯕꯤ ꯊꯧꯕ꯭ꯔꯣ ꯃꯈꯥꯗ ꯀꯥꯔ ꯑꯃ ꯊꯧꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯊꯧꯕ ꯑꯗꯨꯃꯥꯏꯅ ꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯂꯣꯟꯁꯤ ꯑꯩꯈꯣꯏ ꯉꯥꯛꯀꯗꯣꯔꯤꯕꯅꯤ ꯁꯦꯟꯅꯒꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯄꯨꯊꯔꯛꯀꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯩ ꯍꯣꯕꯤ ꯑꯣꯏꯅ ꯄꯨꯡꯏ ꯏꯕꯅ ꯋꯥꯔꯤ ꯑꯃꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯧꯅꯦꯕ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯦꯕ ꯂꯥꯏꯔꯤꯛ ꯏꯕ ꯇꯥꯔꯒꯗꯤ ꯄꯨꯌꯥ ꯅꯨꯡꯌꯥ ꯀꯝꯄꯨꯇꯔꯒꯤ ꯁꯩꯔꯦꯡ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯔꯤꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯧꯊꯣꯛꯑꯒ ꯁꯤꯗꯩꯗ ꯏꯔꯨꯖꯊꯣꯛꯄꯤꯔꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯥꯁꯤꯡ ꯁꯝꯚꯥꯔꯤ ꯈꯥꯛꯑꯝꯃꯤ ꯃꯩꯇꯩ ꯅꯨꯄꯤ ꯁꯥꯏ ꯀꯛꯑꯝꯃꯤꯅꯤ ꯑꯗꯨ ꯁꯥꯏ ꯇꯣꯛꯑꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯔꯒꯗꯤ ꯑꯣꯟꯕꯗꯤ ꯇꯥꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯏꯕ ꯑꯩꯈꯣꯏꯅꯗꯤ ꯂꯣꯟꯒꯤ ꯑꯔꯤꯕ ꯑꯅꯧꯕ ꯑꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯩꯈꯣꯏꯗꯤ ꯈꯔꯗꯤ ꯋꯥꯛ ꯇꯧꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯐꯤ ꯑꯅꯧ ꯑꯅꯧꯕ ꯆꯪꯉꯛꯏ ꯑꯆꯥꯄꯣꯠ ꯑꯅꯧ ꯑꯅꯧꯕ ꯆꯪꯉꯛꯏ ꯃꯩꯇꯩ ꯌꯨꯝꯁꯥ ꯀꯅꯥꯁꯨ ꯁꯥꯗ꯭ꯔꯦ ꯑꯗꯨ ꯌꯨꯝꯗꯤ ꯌꯨꯝ ꯑꯣꯏꯔꯦꯕ ꯍꯥꯏꯗꯤ ꯂꯩꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯑꯃꯗꯗꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯗ ꯊꯕꯛ ꯁꯨꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯐꯝꯃꯒ ꯊꯕꯛ ꯁꯨꯔꯛꯑꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩ ꯂꯥꯏꯔꯤꯛ ꯏꯐꯝ ꯇꯣꯉꯥꯟꯅ ꯗꯔꯀꯥꯔ ꯂꯩ ꯍꯥꯟꯅ ꯌꯨꯝꯁꯥꯗꯨ ꯍꯣꯜ ꯑꯃꯗ ꯑꯩꯈꯣꯏ ꯏꯁꯄꯤꯔꯤꯆꯨꯋꯦꯜꯒꯤ ꯑꯣꯏꯅ ꯔꯤꯆꯨꯋꯦꯜꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯣꯡꯕ ꯌꯥꯗꯕ ꯃꯐꯝ ꯈꯔ ꯂꯩꯖꯕꯗꯨꯅ ꯑꯗꯨꯅ ꯑꯃꯅꯤ ꯑꯗꯨꯒ ꯃꯣꯗꯔꯟ ꯂꯥꯏꯐꯁꯤꯗꯗꯤ ꯇꯣꯉꯥꯟꯕ ꯀꯥ ꯆꯪꯉꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯁꯥ ꯑꯅꯧꯕ ꯆꯪꯉꯛꯏꯁꯦ ꯃꯁꯤꯈꯣꯏꯒꯤꯁꯨ ꯊꯤꯡꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯅꯧꯕꯁꯨ ꯑꯦꯛꯁꯦꯞ ꯇꯧꯕ ꯌꯥꯏ ꯑꯅꯧꯕ ꯆꯪꯉꯛꯑꯦ ꯍꯥꯏꯗꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯄ ꯇ꯭ꯔꯦꯗꯤꯁꯟ ꯍꯥꯏꯗꯤ ꯄꯣꯠ ꯌꯥꯝ ꯂꯩꯔꯒ ꯏꯅꯥꯛ ꯈꯨꯟꯕ ꯀꯧꯏ ꯑꯩꯈꯣꯏ ꯑꯗꯨꯅꯦꯕ ꯌꯥꯝ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯁꯥꯡꯗꯣꯛꯑꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯁꯨꯝ ꯉꯁꯤꯒꯤ ꯍꯣꯏ ꯍꯣꯏ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯗꯤꯕꯦꯠꯁꯤ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩ ꯃꯃꯥꯡꯉꯩꯗ ꯑꯣꯖꯥ ꯅꯃꯀꯨꯃꯥꯔ ꯑꯃꯗꯤ ꯑꯇꯩ ꯑꯣꯖꯥꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯅꯤꯡꯁꯤꯡꯖꯈ꯭ꯔꯦ
ꯑꯩꯈꯣꯏ ꯂꯣꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕꯒꯤ ꯇꯣꯉꯥꯟꯕ ꯁꯦꯁꯟ ꯀꯌꯥ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯛꯀꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔꯁꯨ ꯌꯥꯎꯅ ꯉꯁꯤꯒꯤꯁꯤꯒꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯑꯣꯖꯥꯅ ꯊꯥꯡꯒꯠꯂꯛꯄ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯈꯣꯏꯔꯝ ꯅꯖꯤꯠꯅ ꯍꯥꯏꯕꯤꯔꯛꯄꯗꯨ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝꯗ ꯌꯦꯡꯕ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯈꯔ ꯁꯨꯝ ꯇꯈꯥꯏ ꯇꯥꯅꯕ ꯁꯨꯝ ꯈꯖꯤꯛꯇꯪ ꯃꯇꯝ ꯂꯧꯖꯕꯅꯤ ꯑꯣꯖꯥ ꯁꯨꯝ ꯑꯁꯤꯒꯤ ꯃꯔꯝꯁꯤꯗ ꯑꯩꯈꯣꯏ ꯑꯇꯩꯁꯨ ꯍꯦꯟꯅ ꯆꯪꯈꯣꯟꯅ ꯃꯇꯝ ꯂꯧꯅ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯥꯍꯤꯔꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯇꯥꯍꯤꯔꯗ ngasi ꯀꯩꯅꯣꯁꯤ ꯌꯥꯎꯔꯒꯗꯤ ꯑꯣꯖꯥ ꯇꯥꯍꯤꯔꯁꯤ ꯊꯣꯛꯈ꯭ꯔꯕꯅ ꯂꯩꯔꯤ ꯑꯣꯖꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯀꯩꯅꯣꯁꯤ ꯁꯣꯔꯤ ꯚꯤꯗꯤꯑꯣꯁꯤ ꯑꯣꯀꯦ ꯌꯥꯔꯦ ꯑꯣꯖꯥ ꯌꯥꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕꯒꯤ ꯔꯥꯎꯟ ꯍꯥꯏꯇꯥꯔꯦ ꯁꯤꯒ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯈꯔꯇꯪ ꯊꯝꯕꯤꯔꯒ ꯃꯤꯔꯔ ꯑꯃꯁꯨꯡ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯍꯩ ꯈꯔꯇꯪ ꯌꯦꯡꯉꯤꯕ ꯄꯥꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯀꯔꯤ ꯍꯥꯏꯖꯅꯤꯡꯕ ꯑꯗꯨꯇꯪ ꯊꯝꯕꯤꯔꯒ ngasi ꯀꯩꯅꯣꯁꯤ ꯑꯣꯖꯥ ꯀꯩꯅꯣꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯨꯝ ꯇꯧꯖꯔꯅꯤ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯇꯥꯍꯤꯔ ꯁꯥꯖꯕ ꯃꯇꯝꯁꯤ ꯑꯣꯖꯥ ꯌꯥꯝꯅ ꯊꯦꯡꯉꯕꯅꯤꯅ ꯑꯩ ꯑꯇꯩ ꯃꯇꯝ ꯂꯧꯖꯔꯔꯣꯏ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯑꯁꯤ ꯑꯇꯩꯒꯁꯨ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯀꯨꯏꯅ ꯍꯤꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯤꯁ ꯑꯁꯤ ꯑꯩ ꯊꯝꯖꯔꯤ ꯑꯗꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯒꯦꯁ ꯁ꯭ꯄꯤꯀꯔ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯒꯤ ꯅꯦꯠꯋꯥꯔꯛꯁꯨ ꯈꯔ ꯁꯣꯜꯂꯦ ngasiꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯁꯩꯁꯛꯄ ꯆꯤꯡꯈꯩ ꯑꯩꯈꯣꯏ ꯆꯤꯡꯈꯩ ꯑꯉꯣꯝ ꯁꯦꯔꯥꯝ ꯆꯤꯡꯈꯩ ꯍꯥꯏꯅꯁꯨ ꯀꯧꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯕꯦꯟ ꯅꯦꯝ ꯍꯥꯏꯔꯒꯅ ꯍꯅꯨꯕ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯁꯤꯅ ngasiꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯊꯧꯔꯝ ꯄꯔꯦꯡꯒꯤ ꯑꯔꯣꯏꯕ ꯀꯩꯅꯣ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ngasiꯒꯤ ꯃꯁꯤꯗ ꯏꯚꯦꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯣꯖꯥ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯀꯣꯛꯅꯣꯟꯅ ꯑꯗꯨꯒ ngasiꯒꯤ ꯊꯧꯔꯝꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤ ꯃꯊꯪ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯆꯔꯛꯀꯅꯤ ꯃꯌꯥꯝ ꯁꯨꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯌꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯀꯣꯃꯦꯟꯇ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯦꯁꯦꯟꯖꯔꯗ ꯀꯩꯅꯣ ꯑꯣꯏꯔꯁꯨ ꯑꯣꯖꯥ ꯍꯣꯏꯅ ꯍꯥꯏꯅꯤꯡꯕ ꯀꯩꯅꯣꯁꯤꯡꯗꯨꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯎ ꯃꯊꯪ चिकोंले लेरang nangbu wahang karadang hangjagi चिकोंले लेरang nangbu wahang karadang hangjagi paukhung bibino nokta nokpiu wahang karadang hangjagi hayune nangi nara mandi nungda chanadabi hayune nangi nara mandi nungda chanadabi arembada manglabi nangbu punshishi nangi arembada चिकोंले लेरang nangbu
hangjage tâm thiba nangi tiếng khăn na thamoi nungda yurabani tâm thiba nangi tiếng khăn na thamoi nungda yurabani aremada manglabi nangbu punchishi nangi arembara oh chikong leirang nangmu wahang karadang hangjage paukhum pibinu nokta no piu